ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯟꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯅꯈꯣꯡ ꯌꯥꯎꯗꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯕ ꯃꯤꯅꯒ ꯀꯣꯏꯌꯦꯡ ꯌꯦꯡꯅꯕꯗꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯌꯥꯎꯗꯕꯅꯤꯅ ꯃꯈꯣꯡ ꯁꯥ ꯌꯥꯎꯗꯕꯅꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯕꯗꯣ ꯑꯩ ꯀꯥꯏꯗ ꯇꯣꯛꯅꯔꯁꯤ ꯍꯥꯏꯕꯀꯣ Mayam Kurumzeri and a very good evening. Ipo Media na Mayam Gidamakta series na Puthokchariba Crime Diaries Yengbiriba Singbu Ahan Maktada Suraj Khongban Tabam na Taram na Okcheri. Howzek ngasi akhwegi every Wednesday and Saturday Mayam Gidamakta ekona su pangthoktuna lakliba Crime Diaries ngasi gi Yengbiriba kuntra taruk sube episode Yengbiriba Singbu su hanana thagachari loina ekai khumda bochari loina na Crime Diaries Mayam gi supporter gi ekhoina asuk yamba episode singsi chathabangam jabani hane thamjage loinana Ipo Media na mayam gi damakta thamjariba Crime Diaries disclaimer oina akhoi below 18 years na avoid to honsi loinana 18 years above na yenghalaga akhoi gi mayam gyan taminasi habisima thamjage loinana Crime Diaries na thamjariba akhoi gi moto si Manipur gi every nook and corner da crime mitigate toba amadi awareness amadi educate toba haina akhoi na thamjaba wakhalon da thamjaba moto si mayam fulfill tawminasi aduga akhoi gi Ipo Media ki platform sida thamjariba Crime Diaries si legal platform di nachade habasi masu mayamda khanghanjari loinana ngasi gi kuntra taruk suba episode sida su sponsor tawirakli ba series 9 tawirakli haibadi ahan bada Jonia to Dimapur gi Nagaland da leiba Jonia to da mayam break lobiraga ekhoi gi mayam naga gi authentic cuisines mayama taste of you amadi scenic oiba beauty natural beauties mayama explore of you hana thamjage ani subasisu akoida series 9 na pangthok piri haibadi Sangai Services Private Limited uripok torang mamleikai Sangai Services ki yamna nungai ba amana akoigi Manipur da leiriba sotharaba samaj haibadi akoigi larik laisugi mangal leihogdraba especially akoigi nupi singtagi oiba henasu focus to biraga senthok lambi leinabagi damakta akoigi Sangai Services na mayamda seba tobiri amadi platform sida mayam gi senthok leinabagi platform si thamjaraga mayam sungsoi soidana Sangai Services lakpiu amadi isagi senthok lehenbiu nungai yaifana panminasi nungai yatfana himinasi habigi pandamda Sangai Services na mayam gi damakta thamjariba platform si mayam avail tobiu ekoi irrespective of educated not educated everyone can apply on this at Sangai Services hana thamjage loinana Crime Diaries ki Ipo Media na family mayamda sungsoi soidana yengbiu haina thamjariba ekhoigi Ningol Chakoba special Nupadi Sanani Ipo Media na presence orga puthokchaba mayamgi Oza Robita Laimana direction pibiba Nupadi Sanani mayam book tobiba hobiro loinena ekhoina pijariba number sida mayam ticket book tobiro loinena yamne exciting oiba mana numit asida ticket lebi khiba singdugi lucky draw amasu ekhoina thamjari lucky draw sida ekhoigi every individual singsi loimak ticket pairaba singsi eligible oidoni token amam lobiraga numit sida ekhoigi sana san amagi mapu oibiu haina thamjage haibadi mayam gi damakta ekhoni hena nungaina ba hena excitement leina bagi damakta attractive oina bagi damakta ekhona sana san ama winner singi damakta thamjabani ekhoigi winner oibina bagi damakta ticket hana book tobiyo apamba ticket khanbiu amadi special akhoi show Ningol Chakoba gi thamjariba Nupadi Sana sida mayam sungsoi soidan lakpiraga witness tobiu amadi lucky draw asibusu participate tobiu haina thamjage mayam bo hanana thagachari loinana Crime Diaries kuntra taruk suba episode ngasi mayam gi damakta aikoina thamjare aduga ngasi gi topic si ojana thambiri basi Mima Nadrabi Singh gi awaba haina thamjare haibadi Mima Nadrabi Singh sida karamba awaba chaitheng phangbano amadi karamba mongda crime jathagiba leibano haiba ojana khomjin jaba ojagi Singh mayam begi lominasi akhoi studio da Oza Robita masu lengsin duna leibire Oza Robita bu taram nokcheri Oza ngasi gi kuntra taruk sube episode sida ojana thambiri ba akhoi topic Mima Nadrabi Singh gi awaba sigi matang da su ojana sugaina message amadi loinena mayam dagi wahang kaya amasu thambiu loinena ozagi oiba wakhalon kari phongdok nimbagi habdi Crime Diaries si akhoi si kuntra taruk sube episode yoksilak lengasi se ozagi wakhalon duma kitang hana phongdok piramu han maktada Ipo Media gi subscriber singbu ai koknona kolumjari
ꯈꯪꯍꯧꯗꯦ ꯍꯦꯛꯇ ꯌꯥꯎꯁꯟꯒꯦ ꯏꯄꯤꯁꯣꯗꯁꯦ ꯃꯊꯪ ꯑꯗꯣ ꯋꯤꯛ ꯑꯃꯗ ꯑꯅꯤꯔꯛ ꯂꯤꯕꯁꯦ ꯈꯤꯇꯪꯗꯤ ꯅꯤꯡꯕ ꯊꯨꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯤꯊꯣꯛꯅꯤꯡꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯋꯤꯛ ꯑꯃꯇꯪꯈꯛ ꯍꯥꯞꯄꯁꯤꯗꯤ ꯑꯗꯨꯝ ꯂꯩꯍꯧꯕ ꯋꯥꯔꯤꯅꯀꯣ ꯑꯗꯨꯒ ꯑꯅꯤꯔꯛ ꯍꯥꯞꯄꯕꯅꯤꯅ ꯈꯤꯇꯪꯗꯤ ꯅꯤꯡꯕ ꯊꯨꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯗꯤ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯇꯪꯗ ꯑꯩꯉꯣꯟꯗ ꯇꯥꯟꯅꯕ ꯂꯥꯛꯄ ꯋꯥꯔꯤꯗꯣ ꯑꯗꯨꯐꯧ ꯂꯣꯏ ꯂꯤꯊꯣꯛꯄ ꯉꯝꯗꯦꯕꯀꯣ ꯐꯣꯟꯗ ꯂꯤꯔꯛꯏꯕ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯤꯔꯔꯤꯕ ꯃꯌꯥꯝ ꯑꯩꯅ ꯑꯣꯐꯤꯁꯇ ꯁꯣꯜꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯐꯧ ꯌꯧꯗꯦ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯣꯏ ꯂꯩꯍꯧꯔꯗꯕ ꯉꯥꯛꯇꯅꯦꯕ ꯂꯤꯊꯣꯛꯄꯅ ꯑꯗꯨꯝ ꯋꯥꯠꯂꯗꯕ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯅꯩꯕ ꯃꯁꯤꯗꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯉꯁꯤꯁꯦ ꯍꯦꯛꯇ ꯀꯥꯎꯋꯦ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯀꯩꯅꯣꯒꯤ ꯑꯥꯔꯗꯤꯑꯣ ꯂꯝꯁꯥꯡꯒꯤꯅꯦ ꯀꯩꯅꯣ ꯅꯔꯁ ꯇꯝꯐꯝ ꯑꯥꯔꯗꯤꯑꯣ ꯁꯤꯒꯤ ꯃꯣꯏꯒꯤ ꯀꯨꯛ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯃꯣꯏ 5ꯅ ꯊꯣꯡꯕꯅꯦ ꯑꯃ ꯇꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯣ ꯃꯤ ꯑꯃ ꯋꯥꯠꯂꯦꯅ ꯑꯗꯨꯒꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯅꯪ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯀꯥꯎꯍꯧꯔꯦꯕꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯅꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯪꯅꯔꯒ ꯂꯥꯛꯄ ꯃꯤꯗꯣ ꯑꯗꯨꯅ ꯐꯅꯦ ꯀꯥꯟꯅ ꯃꯣꯏ ꯋꯥꯈꯜꯗ ꯈꯟꯖꯕꯗꯣꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯥꯔꯗꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡ ꯑꯦꯀꯥꯗꯃꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯛ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯗꯨꯒ ꯅꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯗ ꯆꯪꯕꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯗ ꯆꯪꯗꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯤꯕꯨ ꯄꯥꯝꯕꯤꯕ ꯏꯁꯥꯅꯁꯨ ꯈꯔ ꯀꯨꯛꯀꯤ ꯂꯝꯗ ꯄꯥꯝꯖꯕ ꯁꯦꯐꯀ ꯑꯣꯏꯔꯨꯕ ꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡꯒꯤꯁꯤꯗ ꯃꯌꯥꯝꯁꯤꯡꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯣꯏ ꯅꯔꯁ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯅꯤꯗꯅ ꯑꯗꯨꯅ ꯂꯩꯐꯝ ꯆꯥꯕ ꯃꯣꯏꯗ ꯂꯣꯏ ꯄꯤꯕ ꯅꯨꯄꯤꯅꯦꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯇꯣꯂꯣꯞꯅ 8,000 ꯁꯥꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯏꯕ ꯃꯣꯏꯒꯤ ꯅꯝꯕꯔꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯄꯤꯖꯔꯛꯑꯒꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯉꯍꯥꯛꯃꯨꯛꯁꯨ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯃꯆꯥ ꯑꯃ ꯌꯣꯛꯑꯒ ꯂꯩ ꯑꯗꯨꯒꯤ ꯃꯥꯒ ꯂꯥꯏꯐ ꯄꯥꯔꯇꯅꯔ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯏꯆꯦꯗꯨꯗꯤ ꯃꯥ ꯃꯁꯥꯁꯨ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯗꯩ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃꯨꯛ ꯄꯩꯁꯥ ꯊꯥꯗꯕ ꯈꯣꯝꯒꯠꯄ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯀꯩꯀꯩ ꯄꯩꯁꯥꯁꯨ ꯁꯥꯟꯅꯩꯕ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯆꯠꯄꯅꯤꯅ ꯌꯨꯝꯗ ꯑꯉꯥꯡꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯍꯜꯂꯛꯄ ꯇꯨꯏꯁꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯑꯗꯨꯝꯕꯒꯤ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪꯁꯨ ꯐꯣꯟꯗꯤ ꯃꯌꯥꯝ ꯇꯧꯅꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯗꯔꯦꯕ ꯀꯠꯊꯣꯛꯄꯤꯕ ꯉꯝꯕ ꯑꯃ ꯍꯣꯏ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯄꯥꯝꯖꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯑꯃꯈꯛꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯃꯅ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕ ꯏꯆꯦ ꯑꯃ ꯁꯤꯁꯦ ꯑꯩ ꯄꯥꯞꯄꯨ ꯄꯨꯔꯅꯤ ꯉꯁꯤꯗꯩ ꯊꯥ 4ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯅꯦꯕ ꯃꯃꯥꯡꯗꯒꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯑꯗꯨꯝ ꯈꯥꯎꯔꯦꯕ ꯑꯩꯅ ꯁꯨꯡꯍꯥꯏ ꯑꯗꯨꯒ ꯅꯍꯥꯟ ꯈꯛꯇꯪ ꯏꯆꯦꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯍꯩꯃꯥ ꯏꯆꯦꯅ ꯑꯩ ꯉꯁꯤꯗꯤ ꯏꯔ ꯄꯨꯔꯛꯑꯕꯅꯦꯕ ꯑꯗꯨꯗꯣ ꯐꯤ ꯁꯥꯔ ꯂꯩꯕꯅꯦꯕ ꯗꯤꯃꯥꯄꯨꯔꯗ ꯃꯣꯏꯁꯦ ꯑꯁꯥꯝꯒꯤ ꯑꯣꯏꯕ ꯐꯤꯁꯤꯡꯁꯦ ꯁꯥꯕ ꯑꯗꯨꯒꯤ ꯌꯥꯝ ꯆꯥꯎꯅ ꯍꯥꯡꯉ ꯂꯩꯕ ꯑꯗꯣ ꯐꯦꯃꯤꯂꯤ ꯂꯥꯛꯑꯁꯨ ꯌꯥꯏ ꯃꯊꯟꯗ ꯂꯥꯛꯑꯁꯨ ꯌꯥꯏ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝꯅꯦ ꯐꯦꯃꯤꯂꯤ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯨꯄꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯃꯣꯏꯅ ꯁꯤꯜꯂꯦꯕ ꯑꯗꯣ ꯐꯤꯗꯣ ꯅꯣꯡꯃꯗ ꯌꯥꯝ ꯐꯪꯉꯤ ꯍꯥꯏꯌꯦ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣ ꯐꯅꯦꯛ ꯃꯇꯦꯛ ꯃꯆꯥꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯃꯦꯈꯂꯥ ꯑꯗꯨꯝꯕ ꯃꯇꯦꯛ ꯁꯥꯕꯅꯤ ꯑꯗꯨ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦꯕ ꯅꯣꯡꯃꯗ ꯑꯗꯨꯃꯥꯏꯅ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔ ꯐꯤ ꯁꯥꯕ ꯄꯤꯅꯤꯡꯕꯁꯤꯡꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯏꯆꯦꯗꯨꯒꯤ ꯅꯝꯕꯔ ꯄꯤꯖꯔꯛꯑꯒꯦ ꯑꯗꯒꯤ ꯑꯃꯅ ꯁꯤꯂꯣꯡꯗ ꯉꯥꯃꯨꯛꯁꯨ ꯍꯥꯏꯖꯈꯤꯕ ꯑꯉꯥꯡ ꯑꯃ ꯂꯧꯕꯒꯤ ꯍꯦꯜꯄꯔ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯁꯨ ꯂꯥꯛꯏꯕꯗꯣ ꯃꯣꯏ ꯑꯉꯥꯡ ꯌꯥꯎꯕ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨꯅ ꯃꯣꯏꯅꯗꯤ ꯑꯥꯗꯗꯤ ꯑꯉꯥꯡ ꯄꯨꯔ ꯂꯥꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯑꯉꯥꯡꯗꯤ ꯌꯥꯎꯗꯕ ꯑꯗꯨꯝꯕ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯝꯃꯦꯕ ꯃꯣꯏ ꯊꯥꯒꯤ 10,000 ꯇꯣꯂꯣꯞ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯡꯈꯛꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯀꯣ ꯑꯗꯨ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯦꯀꯞꯀꯤ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯦꯀꯞ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯦꯅ ꯑꯩ ꯂꯤꯁꯇ ꯁꯨꯛ ꯁꯥꯡꯅ ꯂꯩꯔꯤꯕꯀꯣ ꯇꯁꯦꯡꯅ ꯋꯥꯔꯧꯕꯤꯒꯅꯨ ꯅꯆꯦꯁꯦ ꯍꯟꯗꯛꯇꯤ ꯑꯩ ꯇꯁꯦꯡꯅ ꯀꯦꯕꯒꯤ ꯃꯇꯝꯁꯦ ꯁꯪꯗ꯭ꯔꯦꯕ ꯃꯦꯀꯞꯁꯦ ꯇꯧꯕꯗ ꯄꯨꯡ 1.5 2 ꯆꯪꯉꯦꯕ ꯃꯣꯏꯅ ꯍꯦꯛ ꯀꯦꯕꯁꯦ ꯑꯗꯣ ꯉꯍꯥꯟꯈꯩꯗꯤ ꯑꯁ ꯑꯩ ꯁꯇꯔꯗे ꯅꯨꯃꯤꯠꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯀꯦꯊꯣꯛꯀꯦꯗꯅ ꯑꯩꯁꯨ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨ ꯃꯇꯝꯁꯨ ꯐꯪꯗ꯭ꯔꯦꯕ ꯁꯤ ꯑꯩ ꯑꯣꯐꯤꯁꯇ ꯍꯦꯛꯇ ꯆꯦꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯩ ꯄꯥꯎꯗꯔ ꯈꯔ ꯑꯥꯏꯕ꯭ꯔꯨ ꯈꯔ ꯑꯗꯨꯝ ꯂꯤꯞꯁꯇꯤꯛꯃꯆꯥ ꯑꯗꯨꯃꯥꯏꯅ ꯇꯩꯁꯜꯂ ꯑꯗꯨꯝ ꯂꯥꯛꯑꯦ ꯇꯁꯦꯡꯅ ꯋꯥꯔꯧꯅꯨ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯑꯃꯨꯛ ꯁꯤꯟꯖꯔꯛꯀꯦ ꯑꯗꯩ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯃꯌꯥꯒꯤ ꯐꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯒꯦ ꯏꯆꯦꯅ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯈꯤꯇꯪ ꯂꯩꯔꯒ ꯑꯝꯇ ꯁ꯭ꯄꯣꯟꯁꯔꯗꯣ ꯇꯧꯖꯒꯦ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯔꯛꯏꯕ ꯍꯦꯛꯇ ꯄꯨꯊꯣꯛꯑꯒ ꯏꯜꯂꯛꯄꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯟꯗꯛꯁꯦ ꯈꯔ ꯆꯤꯟꯕꯒꯤ ꯑꯗꯣ ꯐꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯩꯅꯣꯁꯦ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯕ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯦ ꯑꯩꯅ ꯃꯌꯥꯝꯗꯅꯦ ꯉꯁꯤ ꯊꯣꯛꯄꯁꯦ ꯉꯁꯤ ꯂꯤꯅꯤꯡꯉꯦꯕ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯉꯛꯄ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤꯁꯤ ꯂꯤꯊꯣꯛꯄ ꯌꯥꯗꯕꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯁꯅꯥꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯜ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯦ
yam lingba wakhan yam khanba ngaktani sida yenga'iba viewer jingje aina pura sanane laujai ai yam thawangna thangasai yam wakhan khanba sije taraga chumna tokta wakhan yam khanminaraga comment daga piraiba mayam aingonda suk nungai baje ai lupa crore crore na leirasu ai masigi nungai baje phangaro mayam ga aiga pau phongna jadana yam nungai laga mateng pangbirariba mayam sunglep lepte seng pora iba lu hairu porakpa dagidi ningthau khongdagi ima me mayam nungsi bema mama di lakpa ngammaro ye du ta na de do ai phaudi yam hai chieng hapake nang loksan ba ya bra bazadagi akoi janu pa ma winger thawi bazar ba ona chieng ji boran ya pe ko hoi mama na adagidi kanogi kwak sipai gi mama ima kharana ju moi phau karakani hongi kano tau sangaba nang na ba phau loga ga hai pura khangde mayam je thamoi ting na ne yam thamoi ting na are ba jamin na ga da me de yam wa khan je som da jangjala ga koi ai mung da si thok tana phona bana phai ga na chek san na raga leirak ma matang oi ba je yam sathi na program je pangthok jaruri ba ai khoi da yam nungai ba ko aduna tai tabi da basing di khangdre tabi ba myo jing ji gi family da bu thok ta na ing na bu lai da yam nungai ne ba aduga amana ina home saba gi da hek kano da phone number haptu kano ai Facebook da family photo hapi je home gi mateng pang pa khuding mak ta gi aina family photo amam ni jai ba se adu hap chai ba ina dum ma gi matai manaw da gi kano jing do macha jing punna ka pa je maram di kai no hada madu aingon da asaw ba message samne ba ina pijari do tek ta kai da ba macha jing gi da mak tam ma pa su na lai ba imung oi ba je yam pam jai ba ko adu gi adu maina yam pa lai ba family gi photo ma yam duna kai gum ba message ma ina pijari ne ba ko admai adu oi phare hadudi ngasi gi wari je han bagi aina mingthon pijari ba wari je miman da bi singi wari awa ba na ko ibe ma jina ne mana si wari je lirak pada syam nungai te ba iko syam ti na nungai te aina adu ne wari khuding mak se aina ne thamoi na yam nuksi na ta hobani na ne sahi taragi mang da li gi bor jo sahi taragi mang thok ki boy jo aina loina mak li ba ngami je thamoi na ta hawe ba aina yam nuksi na ko kaw ba ngam da asoj gi be ma jana lirak wari je ma ju kappi li ba da ko ai ju dum ta na kappe ba yam nuksi na li re ma je smai taw bane khoi gi kano janga si gi di wari je nga si gi episode se khoi gi mimana da ba sing da ai dedicate taw jage ba ko ma khoi gi ju tongan ba awa ba khoi na khang da ba moi gi su am lai ram mi ba ko ado kano ji ma je smai taw bane nupi ni ma je khoi gi magi mimana driba je atai da na te ba atai di loina mak khoi ga sa ma nei ko supna gi magi oi thong thang bagi ma khong je sida khong manga pan ba jida kadiba khong bi je khong bi je si katang li thok pa atai si ma jana unjana loin kup ga tham gra ba am ka tang smai li tho lai ra ba ko adu duna adu de atai di loina ma khoi ga sa ma nei min da adu ju khong yet khatang gi ne ba oi ri ba po se ko adu na ma je yam nungai ta ba sanari ngai da ga je angang koi pi ngai da ma ja yam bana moja tong jale hate khongup oina yam ba tong e ba adai kalen da dia mo du ngam de da na ko adu na sana mina ba sida ne he kai no marai tong na ru je he khongsa yaw da bi ge he hai ba si je yam no da thamoi chue ba ko mana mi mana da ba ha ji kari no ha ji ma de angang oi de kai su khangjaram de ba sana ra kan da adu mai na harak pa do khana ba do mana bi gai na adai gi di mama na bi ng khana re mama na bi mama do na ga je asi khongsa yaw da bi ga tin no ka da bi tin nei no ga hai ba je mo da yam nungai je de ba adai di minaga moi mama na bi ano be skun karak pa je yengen nang na khong do nang khong saw yaw de ha ji kamai toino gan hek yeng ba mai gi phanek che haigat laga ko amai sum taw bi ba ma on si jam nungai te ba ma on da ko aduga nong ma ju mama na bi ma na re na saikan da moi je thauraga hang ba chalu ba skun suti thaba numita ada moi je thin dore mama na bi sina aduga kano laure e ba ko mana bi duna ma kai hai no di ma di ta dre moi di sakan thaure e ba ada mana bi ama moi ga samna duna hai ba nang mana la hori do kai hai no khang bra na ai khang de ta dre khongsa yaw da bi hai re ine nang on da nang naming hai ra ga na ha ba e ma gi ana ba ju hang ba sat pi ba du ga mana mai mo hai re di kai gi no na ma sam nungai je dre ba ko mana ma gi nungai ta ba je ma sa dum hore mana gyan tarak ba ga loina na ko du ga koi class 9 sai kare eba adu karak pada mathang moi mam ju thaban song mina ko mina ju dum nupa pai ra ko pa nupa koi gi hai ba ko pa ju tawre eba mon da ju nupa je koi re ba ma ju ko adu mana bi myang go dum una ba thok ta na ko ta na da mana bi myam na nang moja to ngo
ꯑꯗꯩ ꯈꯣꯡꯎꯞ ꯑꯣꯏꯅ ꯇꯣꯡꯁꯤꯜꯂꯛꯎ ꯅꯈꯣꯡꯗꯣ ꯎꯗꯅꯕ ꯅꯈꯣꯡꯗꯣ ꯎꯔꯗꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤꯅꯤ ꯒꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯦꯗꯅ ꯈꯜꯂꯒꯅꯦ ꯐꯖꯅ ꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯈꯜꯂꯒ ꯍꯦꯛꯇ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯍꯥꯏꯕꯗꯤ ꯄꯥꯎꯁꯦ ꯃꯈꯣꯡ ꯁꯨꯃꯥꯏꯅ ꯈꯣꯡꯁꯥ ꯌꯥꯎꯗꯕꯅꯤ ꯈꯣꯠꯇꯕꯅꯤ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯍꯦꯛꯇ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯁꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯥꯁꯦ ꯃꯃꯤꯠ ꯇꯥꯡꯉꯨꯕ ꯅꯠꯇꯦ ꯑꯗꯩꯗꯤ ꯃꯈꯨꯠ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯈꯣꯡ ꯅꯥꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯃꯈꯣꯡꯁꯦ ꯑꯁꯥꯡ ꯑꯅꯦꯝ ꯃꯥꯟꯅꯗ꯭ꯔꯒ ꯁꯦꯛꯑꯒ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯝꯇ ꯅꯠꯇꯦ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯁꯨꯞꯅꯒꯤ ꯈꯣꯡꯁꯤꯗ ꯈꯛꯇꯅꯤꯗꯅꯀꯣ ꯃꯆꯥ ꯑꯃꯈꯛꯇꯅꯦꯕ ꯈꯣꯡ ꯀꯩꯅꯣ ꯈꯨꯖꯤꯟ ꯌꯥꯎꯕ ꯖꯒꯥ ꯀꯩꯅꯣꯁꯤꯡꯁꯦ ꯂꯤꯊꯣꯛꯇꯕ ꯈꯛꯇꯪꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯑꯣꯅ ꯗꯥꯛꯇꯔꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯁꯦꯜ ꯂꯩꯇꯕꯗꯩ ꯇꯧꯍꯧꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯁꯦꯜ ꯂꯩꯔꯦ ꯇꯧꯔꯁꯦ ꯍꯥꯏ ꯀꯥꯟꯗꯅ ꯑꯁꯤꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯗ ꯃꯥꯁꯦ ꯑꯃꯨꯛ ꯆꯠꯄꯒ ꯉꯝꯗ꯭ꯔꯗꯤ ꯁꯤꯗꯣꯛꯈ꯭ꯔꯗꯤꯅ ꯑꯗꯨꯝ ꯀꯤꯗꯅ ꯇꯧꯍꯧꯗꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯩꯃꯨꯛ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯃꯉꯣꯟꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯦ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯦꯕ ꯅꯨꯄꯥꯁꯦꯀꯣ ꯃꯁꯛ ꯃꯇꯧ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯥꯝ ꯅꯨꯡꯁꯤꯖꯔꯦ ꯑꯗꯨꯁꯨ ꯐꯖꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯗꯅꯦ ꯅꯣꯡꯃ ꯎꯅꯕꯗ ꯅꯪ ꯁꯥꯎꯔꯛꯀꯅꯨ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯑꯅ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅ ꯅꯪ ꯅꯈꯣꯡ ꯈꯣꯡꯁꯥ ꯌꯥꯎꯗꯦ ꯍꯥꯏꯉꯣ ꯃꯤꯅ ꯑꯝꯇ ꯌꯦꯡꯒꯦ ꯌꯥꯕ꯭ꯔꯥꯅ ꯍꯥꯏ ꯑꯁ ꯃꯥꯁꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦꯌꯦ ꯃꯥꯁꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯥꯁꯦ ꯀꯩꯅꯣ 마디 ꯑꯗꯨꯝ ꯐꯅꯦꯛ ꯁꯦꯠꯂꯁꯨ ꯆꯣꯟ ꯁꯦꯠꯂꯦꯕ ꯃꯈꯣꯡꯁꯨ ꯎꯗꯅꯕ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯐꯠ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯝꯕ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯀꯩꯝ ꯉꯥꯡꯗꯦ ꯍꯥꯏ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯅꯤꯗ ꯒ ꯍꯥꯏꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯃꯣꯏꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨꯏ ꯅꯨꯄꯥꯁꯤꯁꯨ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯕꯀꯣ ꯁꯤꯁꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯧꯔꯛꯑꯦꯕ ꯍꯧꯔꯛꯑꯦ ꯑꯗꯩꯗꯤ ꯃꯥꯅ ꯀꯞꯄꯦ ꯃꯥꯁꯦꯀꯣ ꯑꯩꯁꯦ ꯀꯩꯗꯧꯕꯩ ꯄꯣꯛꯍꯜꯂꯝꯃꯤꯅꯣ ꯏꯁꯣꯔ ꯅꯪꯅ ꯄꯣꯛꯀꯦꯒ ꯄꯣꯛꯍꯜꯂꯝꯃꯅꯨ ꯌꯥꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯣꯛꯍꯜꯂꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩꯗꯧꯕꯩ ꯄꯣꯛꯍꯜꯂꯝꯃꯤꯅꯣ ꯑꯩꯅ ꯅꯣꯡꯃꯒꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯅꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯃꯥꯁꯦ ꯅꯨꯄꯥ ꯊꯝꯃꯔꯣꯏꯅ ꯑꯃꯨꯛ ꯊꯝꯖꯗ꯭ꯔꯦꯕꯀꯣ ꯊꯝꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯨ ꯊꯝꯗꯕꯁꯤꯗ ꯑꯃꯗꯤ ꯒꯤꯔꯤ ꯇꯛꯂꯛꯑꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝꯕꯗꯣ ꯀꯩꯁꯨ ꯈꯟꯗꯦ ꯈꯣꯠꯇꯦꯅ ꯀꯣꯏꯅꯁꯦ ꯒꯤꯔꯤ ꯇꯛꯂꯛꯑꯦ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄ ꯀꯧꯕꯅꯤꯅꯅꯦꯀꯣ ꯃꯃꯥꯟꯅꯕꯤꯈꯩꯁꯨ ꯅꯨꯄꯥꯒ ꯂꯣꯏ ꯀꯣꯏꯅꯕꯅꯤꯅ ꯃꯥꯁꯨ ꯁꯨꯝ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯁꯦ ꯑꯃꯨꯛ ꯌꯥꯔꯦꯕꯀꯣ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯁꯤꯗꯀꯣ ꯑꯗꯨꯁꯦ ꯑꯃꯨꯛ ꯌꯥꯔꯦ ꯑꯗꯨꯀꯥꯟꯗꯗꯤꯅꯦ ꯁꯨꯝ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯁꯨꯀꯣ ꯃꯣꯏꯁꯦ ꯑꯗꯨꯀꯥꯟꯗ ꯃꯥꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯃꯃꯥꯟꯅꯕꯤ ꯐꯣꯟ ꯄꯥꯏꯌꯦꯕꯀꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯕ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯤꯁꯦ ꯁꯤ ꯃꯇꯥꯡꯁꯤꯅꯦꯕ ꯑꯗ ꯃꯃꯥꯟꯅꯕꯤꯒꯤ ꯐꯣꯟꯗ ꯇꯧꯔꯦꯕ ꯅꯨꯄꯥꯁꯤꯗ ꯀꯩꯅꯣ ꯅꯪ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ ꯑꯅ ꯍꯥꯏꯕꯁꯤꯗ 이바인 ꯇꯣꯛꯅꯔꯁꯤꯗ ꯅꯪꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯟꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯅꯈꯣꯡ ꯌꯥꯎꯗꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯕ ꯃꯤꯅꯒ ꯀꯣꯏꯌꯦꯡ ꯌꯦꯡꯅꯕꯗ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯌꯥꯎꯗꯕꯅꯤꯅ ꯃꯈꯣꯡ ꯁꯥ ꯌꯥꯎꯗꯕꯅꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯕꯗꯣ ꯑꯩ ꯀꯥꯏꯗ ꯇꯣꯛꯅꯔꯁꯤ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯍꯦꯛꯇ ꯇꯣꯛꯅꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯑꯗꯨꯝ ꯃꯣꯖꯥ ꯇꯣꯡꯁꯤꯜꯂꯒꯗꯤ ꯀꯩꯝ ꯎꯕꯁꯨ ꯅꯠꯇꯅ ꯑꯩꯁꯨ ꯃꯤ ꯑꯃꯅꯤ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯒ ꯑꯩꯒ ꯀꯔꯤ ꯈꯦꯠꯅꯩꯌꯦꯅ ꯃꯥꯁꯦ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯅꯪ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯌꯥꯒꯗ꯭ꯔꯥꯅ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦꯅ ꯍꯥꯏꯕ ꯑꯗ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ 이반이 우나보다 거기 말이 탐나지 아이게 아빠한바 삐요도이디 이반이 농신하지 하여 그건 빠지나 아다 누피지나 아두디 시엘라지 시엔바 놈이다 삐기 하여 아스 아두디 좀 밤부터 야가이로이 낭나 아두 야로이다 보어라디 아이 낭가 농신하바 마카타나 ngammoy 시네바 데마즈 까빼바고 마마나비가지나 까이 하리노 마나 까이 하리노나 하이레바 아주 하이독버수 이까이라가네 하이독드레 똑나라지 하이락바니 하락 마즈 까빠 마임다 셀에바 마즈 양 까빼 미나 잉원다 미마나데 하이바기 마티 사나폴 오이나보 아이제 시즌나게 떠럭바 스마이나 사나폴 오인 시즌나가 이제 혼도옹게 하이바니 아주 오치타나 스마이나 하이락바 미마사나나 마즈 양 까빼바 아두다기 마즈 누파 하이바자세 수행 옌드레 class 12 loirabausi yengdre hairei adum hairakpadi adum maje mamaida mamitta makhong mukutta hek yengbadi kaim soiba natamina ne khangdaba na adum hairakpa ko inkhalakpai na masaksu adum maje yai marap marasi magul leraga wang saraga adum phajaba oiba jane ba aduna adum hairakpa nupadi aduna nupa hairakpa jigine aidi sumaina hek mingonda mabu khangdaba miyimda sumain tawi aidi haibasu nungaite dana ko haidokpajo aduna adum mamana bigina khara haido han
ꯇꯧꯔꯒ ꯑꯩ ꯊꯣꯡꯒꯥꯟꯗꯒ ꯑꯗꯨꯝ ꯉꯥꯏ ꯂꯥꯛꯄꯗꯩ ꯅꯝꯕꯔ ꯄꯤꯌꯣꯅ ꯒꯤꯔꯤꯒꯤ ꯇꯛꯄ ꯀꯨꯝꯍꯩ ꯍꯔꯥꯎꯗꯒ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯥꯝ ꯃꯉꯣꯟꯗ ꯑꯗꯨꯗꯣ ꯌꯥꯝ ꯋꯥꯍꯜꯂꯦꯕ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯍꯟꯕ ꯃꯥꯅ ꯍꯦꯛ ꯅꯨꯡꯁꯤꯔꯨꯔꯒꯅ ꯍꯦꯛꯇ ꯂꯩꯊꯣꯛꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯃꯥꯁꯨ ꯑꯗꯨꯝ ꯂꯦꯞꯆꯔꯛꯄꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯀ꯭ꯂꯥꯁ 12ꯀ ꯂꯣꯏꯕꯁꯤꯗ ꯃꯥꯁꯨ ꯐꯤ ꯅꯨꯡꯁꯨ ꯁꯥꯖꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗ ꯀ꯭ꯂꯥꯁ 12ꯀ ꯂꯣꯏꯕꯁꯤꯗ ꯃꯥꯅ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯦ ꯌꯥꯝ ꯀꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯗꯤ ꯒ꯭ꯌꯥꯟ ꯅꯨꯡꯁꯨ ꯈꯔ ꯇꯥꯕ ꯃꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯦꯕ ꯑꯗꯨ ꯅꯨꯄꯥꯁꯤꯗꯤ ꯃꯥꯁꯨ ꯄꯥꯛ ꯌꯥꯗꯦ ꯑꯗꯨ ꯅꯨꯄꯥꯗꯨꯁꯨ ꯊꯥ 5-6ꯁꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯇꯥꯟꯅꯕꯗꯒꯤꯅꯦ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯂꯦꯞꯇꯕ ꯑꯗꯩ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯟꯖꯈꯤꯕ ꯑꯇꯩ ꯅꯨꯄꯥꯒ ꯃꯥꯟꯅꯗꯕ ꯑꯗꯨꯗꯨꯅ ꯃꯃꯥꯟꯅꯕꯤꯒ ꯀꯩꯗꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯎꯠꯆꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯣ ꯃꯥꯒꯤ ꯐꯤ ꯁꯥꯐꯝꯁꯤꯗꯒꯤ ꯃꯣꯏꯒꯤ ꯈꯤꯇꯪ ꯊꯥꯞꯂꯞ ꯑꯩꯈꯣꯏ ꯁꯪꯒꯣꯏ ꯃꯊꯛꯇ ꯁꯪꯒꯣꯏꯁꯤꯅ ꯈꯤꯇꯪ ꯋꯥꯡꯅ ꯊꯣꯡꯒꯠꯂꯤꯗꯅ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟ ꯁꯣꯔꯣꯛꯁꯤꯅ ꯈꯤꯇꯪ ꯅꯦꯝꯖꯥꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯊꯣꯡꯒꯥꯟꯁꯦ ꯎꯕ ꯃꯥꯒꯤ ꯐꯤ ꯃꯊꯛ ꯀꯣꯟꯗꯩ ꯐꯝꯕꯗꯣ ꯃꯥꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯉꯥꯏꯖꯕꯁꯦ ꯃꯥꯅ ꯁꯨꯝ ꯎꯕ ꯑꯗꯨꯝꯕꯗꯒꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯩ ꯐꯣꯟꯁꯨ ꯑꯗꯨꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯩ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯕꯣ ꯑꯗꯨ ꯇꯧꯔꯕꯣꯅ ꯑꯗꯨꯝ ꯊꯥꯔꯛꯄꯀꯣ ꯑꯗ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯦꯁꯦꯖꯁꯦ ꯍꯜꯂꯦꯕ ꯊꯥ 5-6 ꯍꯟꯗꯕꯁꯦ ꯃꯥꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯥꯔꯛꯄꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯇꯣꯏꯅ ꯅꯪꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯉꯥꯏꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯃꯁꯛ ꯑꯁꯦꯡꯕ ꯈꯪꯉꯨ ꯅꯪ ꯑꯩ ꯆꯩꯅꯥꯁꯦ ꯍꯟꯖꯟ ꯐꯪꯅꯤꯡꯗꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯗꯦ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯅꯛꯁꯜꯂꯛꯀꯅꯨ ꯑꯃꯨꯛ ꯊꯥꯔꯛꯀꯅꯨ ꯑꯇꯣꯞꯄ ꯌꯦꯡꯍꯧ ꯍꯌꯦꯡ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯐꯪꯍꯧꯏ ꯅꯨꯡꯁꯤꯔꯨꯔꯒ ꯅꯪꯁꯨ ꯋꯥꯅꯤ ꯑꯩ ꯏꯀꯥꯏꯕꯁꯨ ꯅꯪꯍꯧꯏ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯏꯀꯥꯏꯕ ꯅꯪꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯅꯨ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯃꯤꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅꯕꯨ ꯃꯆꯥ ꯑꯃ ꯑꯣꯏꯕꯤꯅꯤꯡꯗꯣꯏꯅꯣ ꯀꯅꯥꯅꯕꯨ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯣꯏꯅꯣ ꯆꯦꯛꯁꯜꯂꯀꯥꯟꯗ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤ ꯑꯗꯨꯅ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯪꯍꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯌꯥꯍꯧꯗꯕꯅ ꯐꯩꯌꯦꯅ ꯃꯥꯅ ꯍꯥꯏꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯩ ꯏꯁꯥꯅ ꯈꯪꯉꯒ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯦꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯊꯣꯛꯁꯤꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯑꯩꯗꯤ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯗꯣ ꯑꯩ ꯀꯔꯤꯝ ꯈꯟꯗꯦꯅ ꯍꯥꯏꯔꯦꯕꯀோ ꯑꯗꯩ ꯃꯥꯁꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯏꯌꯦꯕ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯛ ꯊꯤꯅ ꯂꯦꯞꯄꯤꯕ ꯍꯥꯟꯅ ꯆꯦꯜꯂꯁꯤꯔꯥ ꯍꯥꯏꯔꯤꯃꯦ ꯑꯗꯩ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯊꯣꯛꯁꯤꯔꯥ ꯍꯥꯏꯔꯤꯃꯤꯀꯣ ꯑꯗꯨꯗꯩ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯕꯨ ꯂꯣꯏꯅꯃꯛꯁꯨ ꯑꯃꯨꯛ ꯈꯪꯉꯒ ꯑꯃꯨꯛ ꯍꯥꯏꯔꯛꯄꯁꯨ ꯑꯣꯏꯔꯦꯗꯅꯀോ ꯑꯗꯩ ꯑꯗꯨ ꯀꯨꯏꯅ ꯃꯥ ꯊꯥ 5-6 ꯍꯟꯗ꯭ꯔꯕꯗꯣ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯌꯥꯝ ꯂꯦꯝꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯖꯕ ꯇꯨꯃꯤꯟꯅ ꯌꯥꯝ ꯃꯉꯣꯟꯗ ꯑꯋꯥꯕꯗꯤ ꯄꯤꯗꯕ ꯑꯗꯩ ꯃꯦꯁꯦꯖ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯆꯥ ꯑꯃꯇꯪ ꯊꯥꯖꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗꯨ ꯁꯥꯡꯅ ꯄꯨꯡꯏ ꯏꯁꯜꯂꯒ ꯑꯗꯩ ꯐꯣꯟ ꯄꯨꯇꯧ ꯇꯧꯁꯜꯂꯒꯁꯨ ꯇꯧꯔꯛꯇꯕ ꯌꯥꯝ ꯂꯦꯝꯅ ꯇꯧꯕꯗꯣ ꯁꯤꯗꯤ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯧ ꯃꯥꯜꯂꯦꯅ ꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯦꯁꯦꯖ ꯑꯗꯨꯝ ꯍꯜꯂꯦ ꯐꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯑꯗꯩ ꯃꯕꯥꯅꯤ ꯎꯟꯅꯔꯦ ꯑꯗꯩ ꯃꯣꯠꯁꯦ ꯌꯥꯝ ꯆꯥꯟꯅꯔꯦꯕ ꯃꯕꯥꯅꯤꯁꯦ ꯆꯥꯟꯅꯔꯦ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯃꯕꯥꯅꯤꯗꯤ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯩ ꯀꯩꯀꯩ ꯍꯪꯗꯅ ꯑꯗꯨꯝ ꯃꯥꯅ ꯐꯤ ꯁꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯆꯠꯇꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯖꯗꯅ ꯑꯗꯨꯝ ꯇꯥꯟꯅꯔꯦ ꯑꯗꯩ ꯃꯔꯨꯞ ꯊꯥꯡꯂꯣꯛꯄꯁꯦ ꯅꯨꯄꯥꯁꯤꯅ ꯑꯩ ꯁꯤ ꯌꯥꯎꯏ ꯁꯤ ꯇꯧꯏ ꯃꯥꯁꯨ ꯅꯨꯄꯥꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯀꯩꯅꯣ ꯃꯆꯦ ꯑꯃꯒ ꯃꯥꯒ ꯃꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯝ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯒ ꯃꯣꯏ ꯈꯛꯇꯪ ꯑꯣꯏꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯆꯤꯛꯅ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯨꯒ ꯅꯣꯏ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯂꯣꯏ ꯍꯥꯏꯔꯦ ꯏꯃꯥꯅ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯗꯨꯗꯤ ꯃꯣꯖꯥ ꯇꯣꯡꯈ꯭ꯔ ꯎꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯗꯨꯕꯣꯅꯅꯦ ꯏꯁꯣꯔꯅ ꯇꯝꯃꯝꯕꯗꯨꯕꯨ ꯃꯥꯅꯁꯨ ꯅꯠꯇꯕꯗꯨꯕꯨꯅ ꯏꯃꯥꯅ ꯍꯥꯏ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯃꯄꯤ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯗꯨꯗꯀꯣ ꯑꯗꯩ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅꯁꯨ ꯃꯥꯁꯨ ꯐꯤ ꯅꯨꯡꯁꯥꯗꯅ ꯃꯅꯥꯏ ꯇꯨꯡꯁꯟꯗꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯅ ꯃꯥꯁꯦ ꯐꯖꯅ ꯂꯩꯖꯔꯦ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯀꯨꯏꯅ ꯆꯍꯤ 8-ꯃꯨꯛꯁꯦ ꯅꯨꯡꯁꯤꯅꯔꯒꯅꯦ ꯃꯥꯁꯦ ꯃꯅꯥꯏ ꯑꯗꯨꯝ ꯇꯥꯟꯖꯕ ꯌꯥꯕ ꯇꯥꯟꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯆꯦꯜꯂꯦꯕ ꯆꯦꯟꯕꯁꯤꯗ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯥ ꯆꯦꯜꯂꯦꯅ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤꯈꯩꯗோ ꯑꯗꯨꯅꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃꯈꯛꯅꯦꯕꯀꯣ ꯑꯩ ꯏꯁꯥꯁꯦ ꯑꯗ ꯅꯨꯄꯤꯁꯦ ꯇꯥꯅ ꯂꯤꯆꯩꯅ ꯀꯟꯅꯤꯡꯕ ꯃꯇꯥꯡ ꯌꯥꯎꯋꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯨꯄꯤꯒꯤ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯅꯨꯄꯤꯅ ꯉꯥꯛꯇꯅꯤ ꯅꯨꯄꯤꯗ ꯑꯋꯥꯕ ꯄꯤꯔꯤꯁꯦ ꯅꯨꯄꯥꯅ ꯇꯧꯗꯕ ꯅꯨꯄꯤꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯃꯑꯣꯡ ꯃꯔꯤꯟ ꯃꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯤꯠꯌꯦꯡ ꯋꯥꯉꯥꯡ ꯖꯨꯖꯨ ꯇꯧꯔꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯖꯨꯖꯨ ꯇꯧꯅꯕꯤ ꯁꯤ ꯅꯨꯄꯥꯅ ꯇꯧꯗꯦꯕ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯈꯔ ꯅꯨꯄꯤꯅ ꯇꯧꯋꯦꯕ ꯇꯥꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯅꯨꯄꯤꯁꯦ ꯂꯤꯆꯩꯅ ꯀꯟꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯃꯧ ꯌꯦꯡ ꯂꯥꯛꯏꯈꯩꯗꯨꯅꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯝ ꯐꯝꯃꯦꯗꯅ ꯑꯗꯩ ꯑꯗꯨ ꯑꯗꯥ ꯀꯌꯥꯝ ꯀꯨꯏꯔꯕ ꯅꯕꯥꯏꯅꯗꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯗ ꯀꯔꯤꯝ ꯍꯥꯏꯗꯕꯤꯗꯅꯦ ꯐꯝꯃꯤ ꯃꯤ ꯐꯃꯨꯡꯗ ꯐꯝꯃꯤꯕ ꯃꯧꯗꯣ ꯐꯅꯦꯛꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠ ꯍꯥꯏꯒꯠꯂꯒꯅꯦ ꯃꯈꯣꯡꯁꯦ ꯌꯦꯡꯕ ꯌꯥꯝ ꯆꯥꯎꯈꯠꯇꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯩꯗꯤ
mana yenge nang na khong do kamai toino ju haidabi sta khalam mi chi ga je khanaraga ne yengo ga ne ingit ka tawnaraga ko adu gi yengna ba adu ga phat ka lai thoknaraga yaude chumi ga na chirong ga je tawna ba adu mi du na nungai ram ga dra ba adai de adumai adu mu chakhre ma je ko ma ju khangjan da ba sajare ba ko adai mu chakhre da na dai mana chum mana ga jaksang da lai ngai daga mau yeng lak pa je ma di phanek se chona sesare ba koi gi mai je matam je kalen da sien ba du na moja tong du jam phajaroi da bo oi ba ko adai mana ju kai chumai asoi ba do lo saning de ba adai di adu phanek se am chona set pa mana u da na ban ada mana sat pa ji da ne mai ga chep tha ga yeng ba do moi hum ba di je yam na mi ngam yam talhan ba do adai ubra ga na ko u de ne ga na tor ga ne as ma je hakta haina da ba do ma je du na mi ta yam nungai ta ba mana ko ado magi manem box na di ne harau se lakon me sidagi kari imbong ne na khong yenge jo haide min haije sumbra jo haide adum phajana tawe ba mai manem jidi ko adai moi gi ningon do jo mai tawe ba nu pa do ma se do jo kari imbong moi da du gi kano leite ba dai di moi do oina ne mi na ne ma ta howe ba noi khangdro noi gi mau je ma khong yaw de haida noi khangdra hangne ba khangye du kai dorage 마주 미니 가이노 거기군바 가이나 마자는 비는 공기바 아도 마주 통나 레이제이바 거 아다 인노이 강아 라우리로 시보가나 강다나 라우리로 가이나 거 아도 마이가 좀 마네 복다가 마네 복다가네 마나 자 부톡보다 주주가 떠올래바 마이 좀 농아이테 마제 데이 텐바 락보다주 텐바 자토레나 마암주 로이로이 샤나라 락다 아도주 텐바다 야우도이바 모이 미가이도 아도나가 좀 예행비 콧비 떠웨바 아다 모이 마즈 텐바 톨레 모이지 레락세 가이 통전 야다바 카라 픽바 아두기 가리지나 송판도 로 카마 모이 레락데 톡카다바 아두 톡보다가 제고 kaina thole thin bagi na yeng na dra adu ga je hana yeng na ta na moi humari khoning ga ga khong nga te yeng le ho kaina thole na mamai de yeng dra ba as ma khong yaw de have du ne ma khong yaw de have du ne yengo ga na to ne khuning ga ka ta na ma ja te ina nuai ta ba du gi kaino je ko yam nuai gi de ma je du ga thil la ga ne mayum da hing je am kappa ma je yam kappa dai ma nu pa je da hai ba ko nu pa je na kaim khallu nu adu ma yam do kaim khan ga no na nu pa je ma je them bi ba ko adai di ma na lo hong ba je to asi nang atopa ma yeng ro nang hayeng ka chu nang samas ki minong mi sa je khang bo ngam mo oi aduna lo hong dinga to ho bana phani ga ha je nu pa je saw re ba ko adai di do mai tor kan da mo koi ki kaino hai thil lai thin ba gai na de kaino ma koi kumai thok da lak na dra ma gi mayum ji da hai thil lai thin ba lai ni na lai ba mi gai do adu na bo hek ne koi gi ma gi manak si da phama ga ne mau yang ba mau manak ta changna ida na chalam dai da adu ya han gai du na bo yam sa khat ta ba ko ma na phamung da pham ba si da ne kem hai da na dum ko slong ba ju kui da mi nai be ma la ko khoi rom da du ga di hai ra ga ne mai manak se pham jan na ra ga ne amana wa jang ang jan na ni da na adu ga misi je khana gi doi moi ma se adu amana smane phane ki tang sing khala yeng doi ba ma khong do mayum du de la ka bo mai taw bi ba du da ma sam nungai te ba ko adu mai taw wi hai ma je duna adai ma je mayum pa la ga ju poyeng pi ba lak pa khot pa mayam juna juru dum taw ba moi mane bo hoi ju ne khum ba da wa ba noi khang da bra adu ada hoi hek poyeng pi ba lak pa ga jina ma na sa pi bek thok pa da maning de hek ta bi ma je adum yam nungai ta ba mai tra ma je ma pan je long ba je loi gre ma pan je ma song thok te ko song thok te yum da phi kan na sa lai adai mane bo ka ma ba ne je mane bo su yam phai nong mata dum ba gi mina adu haire mina da haire dai di sa jina ma khong yaw da ba mi ga mi man da nu pi ma lok sal lak ta na mi no mai san nang e gai lai da na no ta hai da ba ne bo se nang phi sa doi di sa ja ro ai thabak chu kai chu lai te ai dum chak to thong dok pi ra ge gai na ma ne bo chu thong dok pi rak ko adai di ning dam da ga ma na phi sa da du ma ne bo chu ma nak ta lang sa ka chak pi rak pa adai di mai phu ga thang ja lak pa mai dum tawe ba adai mai no pa du di tabak to manipur da pesa do yam kano taw de lo mo da pesa khara putha gre moi ju yum zum sa ba aduna ai do kano da oina ma pan do ina ma tang ka tabak taw ru ge ga na mai no pa ji sat khi ba aduga mane bo ka ban khak le ho ba adum moi gi mung gi oina diam nung sina ba nong ta ju ne ma na mayum pan ba jinga si sahi ahum lom hai re ko moi ja ngang yaudri adu nong ta mane bo na ju hai ma hai de ada yidi ningon na ju hai de moi gi oina de mane bo ki ma pam da mane bo ki khoi ma pam gi ma sim naw pok min na ba ningon gai do adu gi da amadong sa kau chat pada kari gum bam ba dum ba
ꯅꯪꯅ ꯈꯣꯡꯗꯨ ꯁꯨꯝꯕ꯭ꯔꯣ ꯌꯦꯡꯒꯦ ꯑꯗꯨ ꯆꯥ ꯂꯣꯟꯅ ꯁꯨꯞꯅ ꯇꯧꯕꯤ ꯑꯗꯨꯝꯕ ꯑꯝꯇ ꯇꯧꯔꯛꯇꯦꯕ ꯃꯣꯏꯔꯣꯝꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯣ ꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯑꯗꯩ ꯀꯩꯒꯤ ꯃꯌꯥꯝꯁꯤꯅ ꯌꯨꯝꯊꯪꯅꯕ ꯃꯌꯥꯝꯁꯤꯅ ꯇꯧꯔꯛꯄ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯦ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦꯅ ꯍꯦꯛ ꯊꯣꯛꯄꯁꯦ ꯃꯈꯣꯡꯗ ꯍꯦꯛꯇ ꯌꯦꯡꯅꯕ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯃꯥꯏꯗ ꯌꯦꯡꯅꯩ ꯀꯗꯥꯏ ꯆꯠꯇꯣꯔꯤ ꯈꯣꯠꯇꯣꯔꯤ ꯍꯪꯅꯗ꯭ꯔꯥ ꯃꯈꯣꯡꯗ ꯍꯦꯛ ꯌꯦꯡꯉꯛꯄ ꯁꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯕꯨ ꯃꯥꯅ ꯍꯥꯏꯁꯤꯀꯣ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ 이란ꯅꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯕꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤꯃꯥꯟꯅꯗꯕꯁꯤꯒꯤ ꯆꯩꯅꯥ ꯑꯃꯁꯨ ꯈꯥꯡꯉꯤꯕꯅꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯈꯥꯡꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯒꯗ꯭ꯔꯥ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯈꯣꯡꯁꯥ ꯈꯛꯅꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨ ꯃꯈꯨꯠ ꯌꯥꯎꯗꯕ ꯌꯥꯎꯔꯤ ꯑꯗꯩꯗꯤ ꯃꯈꯣꯡꯁꯦ ꯋꯥꯡꯕ ꯃꯥꯟꯅꯗꯕ ꯌꯥꯎꯔꯤ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯥ ꯃꯈꯟ ꯃꯈꯟ ꯃꯌꯥꯝꯁꯦ ꯑꯗꯩ ꯃꯃꯤꯠ ꯇꯥꯡꯕ ꯌꯥꯎꯔꯤ ꯃꯅꯥ ꯄꯪꯕ ꯌꯥꯎꯔꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯌꯥꯎꯔꯤ ꯃꯈꯟ ꯃꯈꯟ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯁꯦ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯅꯔꯥꯏꯕꯛ ꯐꯗꯅ ꯀꯔꯤꯝ ꯁꯣꯏꯍꯧꯗ꯭ꯔꯕ ꯅꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯉꯝꯅꯕ ꯊꯧꯅꯥꯁꯦ ꯍꯥꯞꯄꯤꯒꯗꯕ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯅ ꯌꯥꯝ ꯀꯞꯄꯒ ꯃꯥꯅ ꯂꯤꯔꯛꯑꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯣꯏꯅꯥꯏꯕ ꯀꯌꯥꯅꯁꯨ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯕꯁꯦ ꯃꯣꯏꯅ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯐꯖꯅ ꯁꯃꯥꯖꯀꯤ ꯃꯤꯔꯛꯇ ꯇꯤꯜꯍꯟꯕꯤꯕꯗꯣ ꯄꯥꯝꯃꯦꯅꯅꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯗꯩ ꯑꯩꯅ ꯏꯕꯦꯝꯃ ꯅꯪ ꯑꯉꯥꯡ ꯌꯥꯎꯅꯕ ꯇꯧ ꯈꯣꯠꯂꯨ ꯆꯍꯤ 3ꯁꯨ ꯁꯨꯔꯦ ꯌꯨꯝ ꯄꯥꯟꯕ ꯅꯣꯏ ꯌꯥꯝ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯆꯍꯤ 24 25 ꯁꯨꯔꯦꯕ ꯃꯣꯏꯗꯣ ꯑꯗꯨꯅ ꯐꯖꯅ ꯑꯉꯥꯡꯒ ꯌꯥꯎꯍꯧ ꯍꯌꯦꯡ ꯑꯃꯨꯛꯅꯦ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯃꯥꯌꯣꯛꯅꯅꯤ ꯌꯨꯝ ꯄꯥꯜꯂꯒ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯗꯅꯕ ꯉꯥꯛꯊꯣꯛꯑ ꯂꯩꯕ ꯑꯉꯥꯡ ꯌꯥꯎꯗꯕꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯑꯉꯥꯡ ꯄꯣꯛꯑꯒꯦ ꯍꯥꯏ ꯀꯥꯟꯗ ꯐꯔꯛ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯗꯩ ꯃꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯈꯠꯂꯤꯁꯦ ꯃꯥꯅ ꯄꯣꯛꯇꯣꯏꯕ ꯑꯉꯥꯡꯁꯦ ꯃꯥꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯀꯥꯏꯅ ꯄꯥꯈꯠꯆꯔꯤꯕ ꯃꯥꯗꯣꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯅꯥꯎ ꯉꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅꯗꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯗꯤ ꯀꯌꯥꯗꯤ ꯊꯦꯡꯅꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯌꯨꯝ ꯄꯥꯜꯂꯒ ꯈꯥꯏꯅꯔꯦ ꯑꯗꯩ ꯆꯦꯜꯂꯒ ꯂꯧꯅꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯁꯨꯝꯕꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯗꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯅꯨꯄꯥꯁꯨ ꯀꯣꯏꯗ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯩꯈꯣꯏꯗ ꯀꯌꯥ ꯊꯦꯡꯅꯗꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯃꯁꯥꯅ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯈꯥꯡꯉꯝꯕꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯃ ꯑꯗꯨꯅ ꯑꯩꯅ ꯃꯤꯡꯊꯣꯟꯁꯦ ꯃꯉꯣꯟꯗ ꯄꯤꯕꯅꯦꯕ ꯉꯁꯤꯗꯤꯀꯣ ꯑꯗꯣ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯝ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯋꯥꯕ ꯂꯩꯇꯅ ꯑꯗꯨꯒ ꯅꯪꯅ ꯄꯣꯛꯂꯛꯇꯣꯏꯕ ꯅꯆꯥꯗꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯝꯇ ꯌꯥꯎꯗꯕ ꯏꯁꯣꯔꯅꯁꯨ ꯑꯣꯏꯍꯟꯖꯅꯨꯀꯣ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯅꯁꯨ ꯉꯁꯤꯗꯒꯤꯗꯤ ꯃꯣꯏꯅ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯨꯝꯕ ꯖꯨ ꯇꯧꯕ ꯆꯤꯕꯣꯟ ꯇꯧꯕ ꯃꯤꯃꯥꯟꯅꯗꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯟꯊꯅ ꯃꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕꯤꯕ ꯌꯦꯡꯕꯤꯕ ꯃꯤꯠꯌꯦꯡ ꯁꯨꯝꯕꯁꯦ ꯇꯧꯔꯣꯏꯁꯤ ꯍꯥꯏꯅꯁꯨ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯤꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄꯗ ꯃꯥꯒꯤ ꯑꯗꯨꯃ ꯋꯥꯠꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯍꯥꯏꯁꯤ ꯑꯃꯒ ꯈꯦꯠꯅꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯏꯕ ꯃꯤꯑꯣꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯕꯦꯕꯥꯔ ꯑꯃ ꯎꯠꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯙꯔꯃ ꯂꯩꯕ ꯃꯇꯝꯗ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯂꯧꯕ ꯍꯥꯏꯕꯁꯤ ꯆꯥꯎꯈꯠꯄꯒꯤ ꯁꯥꯏꯟꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯉꯣꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕꯗꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯅ ꯍꯦꯛꯇ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯕ ꯑꯦꯛꯇꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯑꯔꯥꯟꯕꯅꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯗ ꯃꯈꯣꯏꯅ ꯑꯦꯛꯇꯤꯡꯅ ꯃꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯇꯨꯅ ꯃꯤꯉꯣꯟꯗ ꯑꯣꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅꯅꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯃꯥꯏ ꯃꯊꯧꯅꯥꯁꯦ ꯀꯌꯥꯝ ꯐꯒꯦꯗ ꯏꯕꯦꯝꯃꯁꯦꯀꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯦ ꯃꯥꯏ ꯀ꯭ꯂꯥꯁ ꯀꯩꯀꯩꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯈꯔꯁꯨ ꯋꯥꯕ ꯏꯃꯨꯡꯅꯦꯕꯀꯣ ꯈꯔꯁꯨ ꯋꯥꯏ ꯑꯗꯩꯗ ꯀꯩꯅꯣ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯃꯒꯤ ꯂꯧꯁꯤꯡ ꯀꯨꯝꯕ ꯑꯗꯩ ꯃꯤꯅ ꯁꯤꯃ ꯁꯨꯔꯨꯁꯤ ꯍꯥꯏꯔꯁꯨ ꯆꯤꯡꯗ ꯀꯤꯍꯣꯝ ꯃꯈꯣꯡ ꯁꯦꯡꯉꯨꯁꯤ ꯍꯥꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯆꯔ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯄꯥꯁꯤꯗꯤ ꯄꯨꯔꯥ ꯗ꯭ꯔꯪꯀꯔꯅꯦꯕ ꯊꯛꯇꯅ ꯈꯣꯠꯇꯅ ꯃꯁꯥꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯔꯅꯤ ꯄꯩꯁా ꯈꯤꯇꯪ ꯐꯪꯕꯒꯅꯦ ꯑꯗꯨꯝ ꯊꯛꯄ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯊꯛꯑꯕ ꯑꯗꯨꯒ ꯑꯗꯨꯝ ꯏꯃꯨꯡꯁꯤꯗ ꯂꯥꯎꯕ ꯈꯣꯡꯕ ꯃꯥꯅ ꯇꯞ ꯇꯥꯏꯅ ꯊꯛꯆꯜꯂꯍꯜꯂꯒ ꯈꯟꯅꯕ ꯍꯧꯕ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯥꯒꯩꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ ꯃꯆꯥꯁꯤꯡꯁꯦ ꯍꯨꯟꯗꯣꯛꯑꯒ ꯈꯥꯏꯅꯔꯒ ꯆꯠꯄ ꯉꯝꯗꯕ ꯃꯆꯥ 3-4ꯗꯣ ꯀꯃꯥꯏꯅ ꯃꯄꯥꯝꯗ ꯄꯨꯔꯨꯗꯣꯏꯅꯣꯕ ꯈꯥꯏꯅꯕ ꯍꯥꯏꯁꯤꯅ ꯈꯥꯏꯅꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯒ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯉꯥꯡꯅꯒ ꯄꯤꯛꯏꯉꯩꯗꯒ ꯈꯥꯏꯅꯕꯩ ꯋꯥꯅꯦꯕ ꯃꯤꯒꯤ ꯃꯆꯥꯅꯒ ꯀ꯭ꯂꯥꯁ 9, 10 ꯀꯣꯂꯦꯖꯀ ꯀꯥꯔꯕ ꯄꯨꯡꯀꯛ ꯆꯥꯎꯔꯛꯑꯀꯥꯟꯗꯒꯗꯤ
ꯀꯔꯥꯏꯗ ꯄꯨꯔ ꯆꯠꯂꯨꯗꯣꯏꯅꯣꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯈꯪꯗꯣꯛꯆꯔꯕ ꯅꯣꯡꯃꯗꯨꯒꯤ ꯉꯁꯤꯅ ꯀꯩ ꯊꯣꯛꯇꯣꯏꯕ ꯍꯌꯦꯡ ꯀꯩ ꯊꯣꯛꯇꯣꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯦꯡꯅꯔꯕ ꯑꯗꯨꯝꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤꯁꯤꯅ ꯃꯈꯨꯠꯁꯦ ꯁꯤꯁꯦ ꯌꯥꯎꯗꯕ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯎꯝꯖꯜꯂ ꯂꯩꯈ꯭ꯔꯦꯕ ꯁꯤꯈꯩꯁꯦ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯄꯥꯖꯩꯕ ꯃꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯃꯆꯦꯅꯁꯨ ꯐꯤ ꯁꯥꯔ ꯈꯣꯠꯂꯒ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤꯅ ꯃꯆꯦꯅ ꯃꯔꯨ ꯑꯣꯏꯅ ꯃꯥꯁꯦ ꯊꯧꯅꯥ ꯌꯥꯝ ꯍꯥꯞꯄꯦꯕ ꯑꯗ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯃꯈꯨꯠꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯁ꯭ꯀꯨꯜꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯦꯗꯅ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯊꯥꯗꯔꯦꯗꯅ ꯑꯗꯨ ꯎꯍꯟꯗꯦꯕ ꯃꯥꯅꯀꯣ ꯑꯗꯩ ꯁꯥꯟꯅꯕ ꯈꯣꯠꯄ ꯀꯩ ꯊꯣꯛꯇꯦꯕ ꯃꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯣ ꯃꯥꯁꯤꯗꯤꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯦꯕ ꯇꯞꯆꯔ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕ ꯂꯥꯏꯔꯤꯛꯇꯁꯨ ꯄꯥꯔ ꯂꯩꯕ ꯃꯤ ꯑꯃꯗꯁꯨ ꯀꯥꯏꯖꯗꯕ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯑꯗꯨꯅ ꯅꯨꯡꯁꯤꯌꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕꯗꯣ ꯃꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯥꯒꯩꯗꯩ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯥꯗꯤ ꯃꯄꯥꯟꯁꯨ ꯀꯌꯥ ꯊꯣꯛꯆꯗꯦꯕꯀꯣ ꯑꯗꯩꯗ ꯃꯥ ꯅꯣꯡꯃꯈꯛ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯆꯥꯎꯔꯛꯑꯃꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯀꯩꯊꯦꯜꯗ ꯀꯩꯅꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯩꯕ ꯈꯣꯠꯄ ꯑꯃꯁꯦ ꯃꯆꯦꯁꯤꯅ ꯅꯪ ꯁꯨꯝ ꯄꯪꯁꯤꯜꯂꯅꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯈꯒꯛ ꯆꯠꯂꯨ ꯅꯪꯅ ꯑꯗꯨꯝ ꯂꯩꯔꯨꯆꯣ ꯀꯥꯏꯅ ꯍꯣꯏ ꯏꯆꯦꯅ ꯃꯥꯁꯦ ꯈꯒꯛ ꯊꯣꯛꯍꯜꯂꯦꯕ ꯃꯥꯅ ꯁꯨꯝ ꯄꯪꯁꯤꯜꯂꯅꯦꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄꯁꯤꯗꯅꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯦ ꯑꯃꯨꯛ ꯑꯣꯛꯇꯣꯁꯦ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯒꯤ ꯃꯣꯏ ꯈꯨꯟꯐꯧꯒꯤ ꯑꯣꯛꯇꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯄꯥꯠ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯁꯝꯃ ꯊꯧꯔ ꯂꯝꯕꯤꯁꯨ ꯐꯠꯇꯕ ꯑꯗꯨꯝ ꯃꯤꯁꯨ ꯏꯆꯠ ꯆꯠꯇꯕ ꯑꯣꯏꯕ ꯑꯗ ꯈꯔꯁꯨ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯑꯗꯨ ꯒꯥꯔꯤ ꯁꯨꯝ ꯉꯥꯏꯈꯤꯕꯗꯅꯦ ꯄꯨꯡ 7 ꯁ꯭ꯋꯥꯏ ꯇꯥꯁꯟꯈ꯭ꯔꯦꯕ ꯃꯥꯁꯦ ꯒꯥꯔꯤ ꯁꯨꯝ ꯉꯥꯏꯕꯗ ꯑꯗꯨꯒꯗꯤ ꯃꯥꯅ ꯅꯣꯡꯁꯨ ꯆꯨꯕ ꯅꯨꯃꯤꯠꯁꯦ ꯑꯗ ꯑꯔꯣꯏꯕ ꯒꯥꯔꯤꯅꯤ ꯁꯤꯅꯥꯅ ꯑꯃꯈꯛ ꯂꯩꯕꯁꯤꯗꯅꯦ ꯊꯧꯔꯁꯤ ꯂꯥꯛꯑꯣ ꯃꯥ ꯍꯦꯛ ꯇꯣꯡꯈꯠꯄꯒ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯃꯁꯛꯁꯨ ꯈꯪꯅꯔꯤꯕ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯝꯕꯤꯗ ꯂꯩꯖꯔꯝꯕꯁꯤꯅ ꯂꯥꯛꯑꯣ ꯑꯩꯁꯨ ꯍꯟꯖꯟꯅꯤꯡꯉꯦ ꯇꯣꯡꯉꯣ ꯍꯥꯏꯔꯒ ꯃꯣꯏꯁꯨ ꯄꯨꯡ 6:30 ꯑꯗꯥꯏ ꯑꯣꯏꯕꯖꯥꯠꯅꯦ ꯀꯥꯂꯦꯟꯗꯗꯤ ꯑꯗꯨꯝ ꯄꯨꯡ 6 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯅꯨꯃꯤꯠ ꯇꯥꯏꯗꯅꯀꯣ ꯑꯗꯨꯒꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦꯅ ꯊꯧꯔꯦꯗꯅ ꯒꯥꯔꯤꯁꯦ ꯅꯣꯡꯁꯤꯁꯨ ꯑꯗꯨꯝ ꯑꯗꯨ ꯃꯇꯝꯗꯣ ꯅꯣꯡ ꯆꯨꯔꯕꯅꯦꯕ ꯅꯣꯡꯁꯦ ꯀꯟꯖꯜꯂꯛꯄ ꯒꯥꯔꯤꯁꯦ ꯊꯧꯅ ꯑꯗꯣ ꯂꯝꯕꯤꯁꯤꯗ ꯃꯤꯅꯅꯦ ꯒꯥꯔꯤ ꯈꯥꯝꯃꯛꯑꯁꯨ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯈꯥꯝꯗ꯭ꯔꯦꯕ ꯑꯝꯇ ꯑꯁ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯑꯩ ꯃꯤꯒ ꯍꯥꯞꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯊꯧꯔꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯥꯠ ꯂꯝꯕꯤ ꯆꯨꯝꯅ ꯊꯧꯒꯗꯕ ꯂꯝꯕꯤꯁꯦ ꯃꯥꯅ ꯁꯤꯗ ꯂꯝꯕꯤ ꯌꯥꯝ ꯀꯣꯏ ꯑꯁꯣꯝ ꯁꯝꯈ꯭ꯔꯁꯦ ꯍꯥꯏꯔꯒ ꯂꯝꯕꯤ ꯑꯃ ꯍꯥꯏꯔ ꯊꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯆꯤꯡꯌꯥ ꯇꯥꯕ ꯂꯝꯕꯤꯅꯦꯕ ꯑꯗꯨꯒꯗꯤ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯅꯪꯅ ꯁꯣꯝꯗ ꯊꯧꯔꯤꯗꯤ ꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯀꯩꯅꯣꯗ ꯗꯗꯥ ꯅꯪ ꯁꯣꯝ ꯊꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯁꯤꯅ ꯈꯔ ꯂꯝꯕꯤ ꯁꯝꯅꯕꯅꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯊꯧꯔꯒꯗꯤꯅꯦ ꯃꯥꯅꯗꯨꯅ ꯒꯥꯔꯤꯁꯦ ꯈꯥꯝꯈ꯭ꯔꯦꯕ ꯀꯩꯅꯣꯅꯦ ꯒꯥꯔꯤꯁꯦ ꯌꯥꯈꯤꯗ꯭ꯔꯦꯅꯦ ꯂꯦꯞꯈ꯭ꯔꯦꯅꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯦꯝꯖꯟꯅꯗꯅꯒ ꯁꯨꯝ ꯇꯧꯔꯦꯕ ꯑꯗꯨꯒ ꯃꯤꯁꯦ ꯁꯨꯝ ꯌꯦꯡꯉꯤꯅꯦꯕ ꯃꯥꯏꯗꯣ ꯑꯗꯨꯒ ꯑꯁ ꯈꯔ ꯊꯨꯅ ꯁꯦꯝꯕꯤꯌꯣ ꯑꯩ ꯊꯦꯡꯉꯦ ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯅꯤ ꯊꯦꯡꯉꯦ ꯈꯔ ꯊꯨꯅ ꯁꯦꯝꯕꯤꯌꯣ ꯑꯁ ꯌꯥꯗꯦꯅꯦ ꯅꯪ ꯁꯨꯝ ꯃꯤꯁꯦ ꯌꯦꯡꯕ ꯅꯣꯡꯁꯨ ꯀꯜꯂꯤꯕꯀꯣ ꯑꯗꯩ ꯃꯥꯅ ꯍꯦꯛꯇ ꯑꯣꯛꯇꯣꯁꯤꯗꯒꯤ ꯅꯨꯄꯤꯁꯦ ꯆꯤꯡꯊꯕꯅꯦꯕ ꯆꯤꯡꯂꯣꯝꯗ ꯆꯤꯡꯈꯠꯀꯦ ꯇꯧꯕꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯍꯦꯛꯇ ꯃꯁꯥꯁꯨ ꯃꯤꯃꯥꯟꯅꯗꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯅ ꯍꯦꯛꯇꯅꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯆꯤꯡꯊꯔꯛꯄꯁꯤꯗ ꯃꯈꯨꯠꯁꯤꯗ ꯌꯥꯜꯂꯒ 마나 ꯆꯤꯡꯉꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ 마나 ꯑꯣꯛꯇꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯌꯥꯎꯗꯕ ꯈꯨꯠꯇꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯛꯇꯣꯒꯤ ꯑꯃ ꯁꯨꯃꯥꯏꯅ ꯄꯥꯏꯐꯝ ꯀꯨꯝꯐꯝꯗ ꯑꯃ ꯂꯩꯗꯅ ꯑꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂꯕ ꯃꯥꯅ ꯑꯗꯨꯒꯅꯦ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂ ꯂꯩꯔꯒ ꯅꯨꯄꯥꯁꯤꯅ ꯆꯤꯡꯕꯁꯦ ꯉꯝꯗ꯭ꯔꯕ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯅ ꯃꯈꯣꯡꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯑꯕ ꯅꯨꯄꯥꯁꯦꯀꯣ ꯑꯗꯩ ꯃꯈꯣꯡ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤꯃꯥꯟꯅꯗꯕꯒꯤꯅꯦ ꯑꯃ ꯃꯄꯥꯡꯒꯜ ꯑꯃ ꯁꯨꯝꯕ ꯀꯥꯟꯗ ꯑꯃꯨꯛ ꯐꯨꯗꯣꯔꯛꯄ ꯑꯃ ꯂꯩ ꯍꯥꯏꯌꯦꯕ ꯃꯁꯤ ꯆꯨꯝꯕꯖꯥꯠꯅꯦꯕ ꯃꯥꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯆꯞꯁꯜꯂ ꯌꯥꯟꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯥꯁꯦ ꯆꯤꯡ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯗꯩ ꯃꯈꯣꯡꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄ ꯃꯥꯅ ꯑꯗꯩ ꯃꯌꯥꯅ ꯑꯃꯨꯛ ꯆꯤꯛꯄ ꯃꯄꯥꯟꯁꯦ ꯐꯅ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛꯇꯪꯗꯤ ꯁꯨꯃꯥꯏꯅ ꯆꯞꯁꯜꯂꯦꯕ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯅꯨꯄꯥꯁꯤꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦꯕ ꯁꯦꯠꯇꯣꯛꯑꯒꯀꯣ ꯑꯗꯨꯒ ꯆꯤꯡꯕ ꯍꯧꯔꯦꯕ ꯑꯗꯗꯤ ꯃꯥꯅ ꯍꯦꯛꯇ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯈꯣꯡꯄꯥꯛꯅ ꯑꯃꯨꯛꯇꯪ ꯇꯦꯛ ꯂꯥꯎ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯀꯥꯎꯕꯅꯦꯀꯣ ꯑꯗꯨ ꯀꯥꯎꯔꯝꯕ ꯃꯥꯁꯦ ꯅꯣꯡꯃ ꯆꯦꯜꯂꯛꯑꯕ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯕ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯛꯄ ꯑꯩ ꯑꯝꯇ ꯀꯟꯕꯤꯌꯣꯅ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯛꯄ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯍꯥꯞꯄꯒ ꯄꯨꯕꯤꯔꯦ ꯑꯗꯨꯒ ꯊꯧꯔꯦ ꯑꯗꯩꯗꯤ ꯑꯣꯛꯇꯣ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯝꯃꯒ ꯉꯁꯥꯏꯒꯤ ꯃꯤꯗꯨꯃ ꯂꯥꯛꯑꯒ ꯒꯥꯔꯤꯗꯨ ꯃꯥꯅ ꯈꯥꯡꯕꯤꯕ ꯎꯕꯗꯩ ꯃꯥꯁꯨ ꯂꯩꯔꯒ ꯑꯗꯨꯝ ꯑꯣꯛꯇꯣꯁꯦ ꯊꯧꯈ꯭ꯔꯦꯕ ꯑꯗꯒꯤ ꯀꯩꯅꯣꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯁꯨꯅꯦ
ꯃꯑꯣꯡꯁꯤꯗꯤ ꯈꯪꯉꯒ ꯃꯣꯏꯁꯦ ꯃꯣꯏ ꯂꯩꯀꯥꯏ ꯉꯥꯛꯇꯅꯤ ꯊꯧꯔꯛꯏꯕ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯅ ꯃꯥꯏ ꯃꯃꯤꯡ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯑꯗ ꯃꯥꯅꯁꯨ ꯂꯝꯍꯥꯡ ꯑꯣꯏꯕꯅꯤꯅꯅꯦ ꯃꯣꯏ ꯑꯍꯨꯝꯈꯛ ꯅꯣꯡꯅꯒ ꯀꯜꯂꯦ ꯀꯩꯁꯨꯕꯨꯗꯤ ꯃꯃꯤꯡ ꯃꯊꯥ ꯃꯌꯨꯝ ꯅꯨꯄꯥꯗꯣ ꯃꯣꯏ ꯂꯩꯀꯥꯏ ꯃꯁꯦꯟ ꯈꯪꯉꯃꯤꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯀꯧꯔꯨꯕꯅ ꯐꯔꯦꯅꯅꯦ ꯑꯗꯨꯝ ꯃꯣꯏꯁꯨ ꯒꯥꯔꯤꯁꯦ ꯊꯧꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯥꯅ ꯃꯌꯨꯝꯗ ꯊꯤꯟꯖꯟꯕꯤꯔꯦ ꯑꯗꯨꯒ ꯀꯞꯄꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯞꯄꯦ ꯑꯗꯩ ꯀꯞꯇꯅ ꯑꯗꯩ ꯃꯌꯥꯝ ꯁꯥꯒꯩ ꯅꯥꯇꯩ ꯍꯨꯞꯇꯣꯔꯛꯑꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯂꯣꯏ ꯋꯥꯔꯤꯁꯦ ꯍꯪꯉꯦ ꯃꯉꯣꯟꯗ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥꯁꯦ ꯄꯨꯊꯣꯛ ꯇꯧꯔꯦ ꯅꯨꯄꯥꯗꯨꯗꯤ ꯍꯟꯖꯜꯂꯛꯇ꯭ꯔꯦꯕ ꯀꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯁꯤꯒꯤ ꯂꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯋꯥꯊꯣꯛ ꯊꯣꯛꯅꯈꯤꯕ ꯑꯗꯣ ꯑꯁ ꯑꯩꯈꯣꯏꯅ ꯎꯅꯕ ꯆꯠꯄꯗ ꯏꯕꯦꯝꯃꯗꯣꯀꯣ ꯃꯥꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯣꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯈꯥꯡꯀꯟꯕꯤ ꯃꯩꯇꯩ ꯑꯈꯥꯡꯀꯟꯕꯤ ꯀꯩꯅꯣ ꯃꯩꯇꯩ ꯆꯅꯨ ꯑꯦꯋꯥꯔꯗꯅ ꯑꯃ ꯂꯥꯟꯊꯣꯛꯑꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯤꯁꯤꯀꯥꯟꯇ ꯁꯥꯄꯝꯁꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯤꯌꯦꯕ ꯑꯗꯨꯒꯤꯗꯣ ꯀꯠꯄꯤꯕꯅꯦꯕ ꯃꯥꯅꯀꯣ ꯑꯗꯣ 10,000 ꯄꯩꯁꯥ ꯌꯥꯎꯋꯤ ꯑꯗꯨꯒ ꯃꯤ 10 ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣꯗꯒꯤ ꯂꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯦꯞꯈ꯭ꯔꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯗꯣ ꯑꯩꯈꯣꯏꯅ ꯈꯪꯒꯠꯂꯦꯕ ꯃꯥꯁꯨꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯊꯧꯅꯥ ꯌꯥꯝ ꯊꯤꯅ ꯂꯩꯅ ꯃꯥꯅ ꯉꯥꯛꯊꯣꯛꯑꯒ ꯃꯥꯒꯤ ꯏꯖꯠ ꯀꯟꯖꯕ ꯉꯝꯈꯤꯕꯗꯣ ꯃꯥꯏ ꯃꯤꯃꯥꯟꯅꯗ꯭ꯔꯁꯨ ꯃꯥꯏ ꯃꯊꯧꯅꯥꯗꯣ ꯑꯗꯨ ꯊꯧꯅꯥ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯩꯒꯗꯕꯅꯤ ꯍꯥꯏꯁꯦ ꯁꯤꯗꯅꯦꯕ ꯃꯄꯥꯡꯒꯜ ꯃꯥꯅ ꯃꯊꯧꯅꯥ ꯂꯩꯔꯝꯗꯕ ꯅꯨꯄꯤ ꯃꯆꯥ ꯏꯄꯪ ꯄꯪꯕ ꯑꯣꯏꯔꯗꯤ ꯃꯤꯃꯥꯟꯅꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯑꯃ ꯁꯥꯔꯝꯆꯠ ꯆꯠꯄꯤꯔꯤꯁꯤꯅꯦꯕ ꯑꯗ ꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯊꯧꯅꯥ ꯀꯟꯖꯕ ꯉꯝꯕꯗꯣ ꯅꯨꯄꯥ ꯑꯃꯗꯒꯤ ꯃꯁꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯡꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯃ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯕꯦꯝꯃꯗꯨꯃꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯅꯦ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯂꯣꯠꯄꯁꯦ ꯁꯤꯗ ꯌꯥꯝ ꯁꯣꯛꯑꯦꯕꯀꯣ ꯁꯤꯅ ꯑꯃꯨꯛ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯍꯜꯂꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯏꯕꯦꯝꯃꯁꯤ ꯃꯥꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯄ꯭ꯔꯣꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯧꯕ ꯄꯛꯄꯅ ꯑꯃ ꯄꯛꯄꯁꯦ ꯁꯤ ꯄꯛꯄꯀꯣ ꯑꯗ ꯃꯥꯁꯦ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯑꯁꯥꯡꯕ ꯑꯗꯨꯝ ꯂꯣꯏ ꯂꯤꯠꯄꯖꯥꯠꯅꯦ ꯃꯈꯣꯡꯁꯨ ꯑꯗꯨꯝ ꯁꯜꯋꯥꯔꯒꯨꯝꯕ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕ ꯑꯁꯥꯡꯕꯁꯦ ꯂꯣꯏ ꯁꯦꯠꯈꯤꯕ ꯑꯗ ꯁꯨꯃꯥꯏꯅ ꯃꯈꯨꯠ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯃꯈꯛ ꯄꯥꯛꯅ ꯀꯩꯅꯣ ꯑꯉꯧꯕꯁꯤꯗ ꯉꯧꯔꯣꯛꯇꯤ ꯉꯧꯗ꯭ꯔꯒ ꯉꯥꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯎꯔꯒ ꯊꯦꯡꯖꯤꯜꯂ ꯗꯥꯛꯐꯝ ꯇꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯑꯣꯏꯕ ꯉꯥꯡꯁꯤꯜꯂꯒ ꯈꯦꯕꯥꯠꯂꯒ ꯇꯧꯕꯩ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯁꯥ ꯃꯅꯨꯡꯗꯗꯤ ꯃꯌꯥꯝꯗꯤ ꯉꯧꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯑꯁ ꯌꯥꯝ ꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯑꯇꯩ ꯂꯥꯏꯅꯥ ナꯒꯤꯕꯅ ꯐꯩꯌꯦꯕꯀꯣ ꯂꯦꯄ꯭ꯔꯣꯁꯤ ꯍꯥꯏꯕ ꯂꯥꯏꯅꯥꯁꯦ ꯅꯥꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯌꯦꯕꯀꯣ ꯃꯥꯏ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯪꯗꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯒꯠꯂꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯌꯦꯕ ꯑꯌꯥꯝꯕꯅ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯈꯔꯕꯨ ꯃꯌꯨꯝ ꯄꯥꯜꯂꯦꯕ ꯅꯨꯄꯤꯗꯨꯅ ꯀꯩꯁꯨ ꯈꯟꯗꯗꯅ ꯑꯗꯨꯝ ꯂꯩꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯀꯠꯊꯣꯛꯑꯒ ꯑꯗꯣ ꯅꯨꯄꯤꯗꯤ ꯑꯃꯨꯛꯁꯨ ꯂꯧꯕꯤꯗꯦꯕ ꯅꯨꯄꯥꯅꯀꯣ ꯑꯗꯨꯅ ꯁꯤꯁꯨ ꯄꯨꯔꯥ ꯃꯤꯃꯥꯟꯅꯗꯕ ꯃꯈꯜ ꯑꯃꯅꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄꯗꯀꯣ ꯑꯗꯨꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗ ꯃꯥꯁꯨ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯊꯪ ꯀꯣꯏꯔꯒ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯅꯥ ꯄꯛꯄꯅꯦꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯁꯥꯔꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯕ ꯑꯗ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕꯀோ ꯑꯗ ꯃꯃꯥꯁꯤꯅ ꯅꯣꯏ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗ ꯃꯃꯥꯁꯤꯁꯨ ꯅꯥꯔꯦꯕ ꯑꯍꯜ ꯑꯣꯏꯔꯦꯕ ꯑꯗꯣ ꯅꯪꯗꯗꯤ ꯅꯌꯨꯝ ꯄꯥꯜꯍꯧ ꯅꯨꯄꯥꯁꯨ ꯃꯥ ꯈꯛꯇ ꯏꯃꯨꯡꯁꯤꯗ ꯅꯤꯉꯣꯜ ꯃꯆꯦꯒꯩ ꯃꯆꯜ ꯂꯣꯏ ꯃꯌꯨꯝ ꯄꯥꯜꯂꯦꯕ ꯑꯗꯩ ꯃꯥꯁꯦ ꯀꯩꯅꯣ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯃꯦꯀꯞ ꯆꯠꯂꯤ ꯄꯣꯔꯣꯏ ꯆꯠꯄ ꯆꯠꯂꯤ ꯄꯩꯁꯥ ꯊꯣꯛꯑꯦꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯁꯥꯔꯒ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯦꯕ ꯆꯍꯤ 35ꯃꯨꯛꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯃꯥꯅ ꯏꯃꯨꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯄꯨꯏꯌꯦꯕꯀꯣ ꯅꯪꯅꯕꯨꯗꯤ ꯏꯃꯨꯡꯁꯦ ꯄꯨꯗꯅ ꯂꯣꯏ ꯆꯥꯔꯦ ꯑꯗꯣ ꯅꯪ ꯅꯁꯥꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 39 ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯅꯪ ꯑꯝꯇꯗꯤ ꯌꯨꯝ ꯄꯥꯜꯂꯣ ꯅꯪꯅ ꯌꯨꯝ ꯄꯥꯜꯍꯧꯕꯗꯣ ꯌꯦꯡꯉꯒ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯁꯤꯈꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯏꯃꯧꯗꯨꯅ ꯆꯥꯛ ꯆꯈꯣ ꯑꯃ ꯊꯣꯡꯉꯒ ꯆꯥꯔꯒ ꯏꯃꯥ ꯁꯤꯈꯤꯒꯦꯅ ꯑꯗꯨꯝ ꯍꯥꯏꯃꯟꯗꯅꯅꯦ ꯃꯥꯁꯨ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯃꯥ ꯑꯗꯨꯝ ꯀ꯭ꯂꯥꯁ 9, 10ꯗꯩ ꯅꯨꯄꯤ ꯁꯥꯔꯒ ꯑꯗꯨꯝ ꯅꯨꯄꯤꯗꯧꯅꯅꯦ ꯄꯥꯔꯂꯔꯗꯒ ꯌꯥꯎꯃꯤꯟꯅꯗꯅ ꯃꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯌꯨꯝꯗꯒ ꯂꯩꯇꯗꯅ ꯑꯗꯨꯝ ꯂꯩꯔꯨꯔꯕꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯈꯔꯁꯨ ꯆꯍꯤꯗꯨ ꯌꯥꯝꯃꯛꯑꯕꯅꯤꯅ ꯈꯤꯇꯪ ꯃꯥꯁꯨ ꯏꯗꯣ ꯍꯟꯊꯔꯛꯄ ꯑꯗ ꯃꯃꯥꯅ ꯍꯥꯏꯃꯟꯗꯅ ꯃꯣꯏꯅ ꯁꯦꯝꯃꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯀꯣꯏꯍꯜꯂꯦ ꯑꯗ ꯅꯨꯄꯤꯁꯤꯅꯅꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯤꯅ ꯁꯦꯡꯅ ꯃꯥꯅ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯦꯕꯀꯣ ꯀꯩꯝ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯒ उन्नꯕꯗ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ 4ꯔꯛ 5ꯔꯛ उन्नꯕ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩꯑꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯕꯥꯅꯤ ꯆꯥꯕ ꯆꯥꯃꯤꯟꯅꯕꯗ ꯅꯪꯅ ꯈꯨꯠꯇꯩꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣꯅ ꯍꯪꯈꯤꯕ ꯑꯗ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯨꯏ ꯑꯗ ꯁꯣꯛꯈꯤꯕꯩꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗ ꯃꯥ ꯍꯥꯏꯕ ꯑꯗꯨꯒꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯗꯥꯡꯁꯤꯗ ꯃꯕꯥꯅꯤꯁꯦ ꯃꯥꯅ ꯎꯔꯦ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯃꯥꯁꯦ ꯈꯪꯉꯕ
ꯃꯥꯏ ꯃꯁꯥ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯄꯨꯡꯉꯧ ꯉꯧꯔ ꯃꯔꯥꯡ ꯂꯩꯔꯝꯕꯗꯨꯗꯤꯀꯣ ꯃꯥꯁꯦ ꯈꯪꯉꯕ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈꯤꯕꯗꯩꯅꯤ ꯃꯥꯁꯨ ꯆꯪꯉꯛꯇ꯭ꯔꯕ ꯑꯗꯣ ꯀꯥꯆꯤꯜ ꯑꯃꯗ ꯁꯣꯐꯥ ꯑꯃꯗ ꯃꯥꯁꯦ ꯅꯤꯛꯁꯜꯂ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯈ꯭ꯔꯕꯀꯣ ꯑꯗꯩꯗꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦꯅꯅꯦ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯃꯣꯏ ꯅꯤꯉꯣꯟꯈꯩ ꯀꯩꯀꯩ ꯂꯥꯛꯇꯅ ꯂꯣꯏ ꯂꯦꯛꯏꯅꯦꯕ ꯀꯩꯗꯧꯔꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯦꯕ ꯁꯨꯡꯉꯥꯡ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯕ ꯃꯄꯤꯁꯨ ꯑꯣꯔꯣꯔꯣ ꯇꯥꯔꯒ ꯃꯥꯁꯨ ꯃꯁꯥꯁꯨ ꯅꯨꯄꯤꯗꯧ ꯂꯩꯔꯨꯔꯤꯃꯤꯅꯀꯣ ꯃꯄꯤꯁꯨ ꯑꯣꯔꯣꯔꯣ ꯇꯥꯔꯒꯅꯦ ꯅꯣꯏ ꯈꯪꯗ꯭ꯔꯥ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯦꯝꯕꯤꯔꯤꯁꯦ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯆꯪꯉ ꯌꯦꯡꯉꯨꯁꯣ ꯃꯥꯏ ꯃꯁꯥ ꯃꯅꯨꯡꯗ ꯀꯩ ꯂꯩꯅꯣ ꯅꯣꯏ ꯌꯦꯡꯉꯨꯆꯣꯅ ꯃꯣꯏꯁꯦ ꯅꯨꯄꯤꯈꯩꯁꯦ ꯆꯪꯉꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯃꯣꯏꯁꯨ ꯎꯔꯦꯕ ꯃꯥꯗꯤ ꯅꯨꯄꯥꯗꯣ ꯆꯪꯉꯛꯈꯤꯗ꯭ꯔꯥꯅ ꯅꯨꯄꯤꯗꯨꯗꯤ ꯀꯩꯅꯣ ꯀꯥꯁꯨ ꯊꯣꯡ ꯂꯣꯟꯗꯕ ꯑꯗꯣ ꯃꯥꯅ ꯐꯅꯦꯛꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂ ꯃꯥꯁꯦ ꯐꯤ ꯑꯃ ꯌꯥꯜꯂ ꯂꯩꯔꯝꯕ ꯑꯗꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯉꯧꯔꯤꯕ ꯄꯛꯏꯕꯗꯣ ꯂꯣꯏ ꯎꯔꯦꯗꯅ ꯃꯣꯏꯅ ꯑꯗꯩ ꯃꯣꯏꯁꯦ ꯄꯨꯡꯍꯪꯉꯛꯑꯕ ꯏꯕꯦꯝꯃ ꯅꯪ ꯂꯦꯄ꯭ꯔꯣꯁꯤ ꯄꯛꯄ꯭ꯔꯥꯅ ꯑꯗꯩ ꯃꯥꯁꯦ ꯈꯨꯝꯗ꯭ꯔꯕꯀꯣ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅꯕꯨ ꯃꯥ ꯃꯁꯥꯅ ꯈꯪꯉꯒ ꯑꯗꯨꯝ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯩꯅ ꯂꯧꯖꯔꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯣꯏꯁꯨ ꯋꯥꯁꯦ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯀꯨꯏꯅ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯗꯅ ꯁꯦꯟꯖꯔꯤꯕꯗꯣ ꯑꯗꯨꯒꯗꯤ ꯅꯨꯄꯤꯗꯨꯁꯨ ꯀꯞꯄꯦꯀꯣ ꯅꯨꯡꯉꯥꯏꯇꯗꯅꯀோ ꯑꯗꯣ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯈꯪꯉꯤ ꯑꯗꯨꯅ ꯁꯨꯝ ꯈꯪꯉ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤꯑꯗ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯤ ꯍꯥꯏꯔꯦꯕ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯃ ꯃꯥꯁꯦ ꯆꯪꯉꯨ ꯌꯥꯗ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯊꯤꯜꯂꯨꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦꯕ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕ ꯂꯥꯛꯎ ꯈꯣꯠꯂꯨ ꯍꯥꯏꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯩꯈꯣꯏꯗ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯄꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯣ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟꯗꯤ ꯂꯧꯔꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯃꯥꯁꯨ ꯃꯤꯃꯥꯟꯅꯗꯕ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯃꯤꯟꯅꯗꯣꯔꯤꯕ ꯃꯤꯗꯨꯅ ꯍꯣꯏ ꯑꯗꯨꯅ ꯃꯤꯅꯝꯕꯗꯨꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯧꯅꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯁꯤ ꯂꯩꯕꯁꯤꯗꯤꯅꯦ ꯁꯤ ꯂꯩ ꯑꯅ ꯍꯥꯏꯔꯒ ꯂꯧꯅꯈꯤꯕꯅ ꯐꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯍꯜ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯦꯕ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯅ ꯃꯥꯁꯦ ꯐꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯀꯩ ꯑꯣꯏꯒꯦꯗ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯏ ꯅꯨꯄꯤ ꯆꯦꯜꯂꯦ ꯂꯨꯍꯣꯡꯅꯦꯅ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯊꯥꯒꯤ ꯂꯩ ꯂꯥꯛꯇꯕ ꯈꯣꯡꯀꯥꯞ ꯂꯥꯛꯇꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦꯅ ꯀꯣꯕꯣꯛꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯙꯔꯥ ꯅꯂꯥ ꯄꯥꯝꯕꯒꯤꯗꯃꯛꯇ ꯌꯨꯝ ꯄꯥꯟꯕꯅ ꯄꯥꯟꯅꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯄꯤꯗ꯭ꯔꯦ ꯆꯦꯜꯂ ꯃꯇꯨꯡꯗ ꯅꯤꯡꯕꯨꯡ ꯃꯊꯪ ꯉꯥꯡꯅꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯈꯪꯕꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯃꯣꯏ ꯃꯁꯥꯅꯁꯨ ꯆꯨꯝꯃꯦꯅ ꯍꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯧꯅꯤꯡꯗ꯭ꯔꯦ ꯋꯥꯁꯦ ꯂꯣꯏꯁꯟꯅꯅꯤꯡꯉꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯄꯥꯎ ꯑꯃ ꯄꯤꯔ ꯐꯝꯃꯤꯟꯅꯔꯦꯕꯀோ ꯑꯗꯩꯗ ꯑꯩꯈꯣꯏꯅꯁꯨ ꯍꯪꯉꯦ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯍꯥꯏꯔꯦ ꯃꯣꯏꯁꯨ ꯂꯥꯏꯌꯦꯡꯕ ꯌꯥꯕ ꯂꯥꯏꯌꯦꯡꯉꯦ ꯑꯗꯣ ꯑꯗꯨꯝ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯊꯥꯒꯤ ꯈꯣꯡꯀꯥꯞꯁꯦ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯇꯕ ꯅꯨꯄꯤꯁꯨ ꯂꯩꯌꯦꯕ ꯁꯤꯁꯨ ꯃꯤꯃꯥꯟꯅꯗꯕ ꯃꯈꯜ ꯑꯃ ꯆꯤꯡꯉꯤꯅꯦꯕꯀꯣ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯅꯨꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯗꯕ ꯏꯕꯥꯅꯤ ꯆꯍꯤꯃꯨꯛꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯌꯦꯅ ꯃꯥꯅ ꯍꯥꯏꯗꯕ ꯑꯗꯨꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦꯕ ꯅꯨꯄꯥ ꯃꯁꯥꯁꯤꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯃꯣꯏꯁꯨ ꯂꯥꯏꯌꯦꯡꯕ ꯌꯥꯕꯗ ꯑꯗꯨꯝ ꯂꯥꯏꯌꯦꯡꯖꯥꯅꯤꯗ ꯑꯗ ꯃꯣꯏꯅ ꯈꯜꯂꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯅꯨꯄꯥꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯒ ꯃꯥꯒꯤ ꯊꯥꯏ ꯈꯣꯡꯀꯥꯞꯀꯁꯦ ꯂꯥꯛꯀꯗ꯭ꯔꯥ ꯌꯨꯝ ꯄꯥꯜꯂ ꯌꯦꯡꯍꯟꯒꯦ ꯀꯥꯏꯅ ꯃꯣꯏꯁꯨ ꯈꯟꯕꯗோ ꯑꯗ ꯀꯩꯅꯣ ꯃꯣꯏꯅꯗꯤ ꯑꯗꯨم ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤꯕꯤꯔꯒ ꯂꯧꯕꯤꯕꯗꯣ ꯄꯥꯝꯕꯀꯣ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯂꯩꯁꯥꯕꯤꯅꯤꯅ ꯌꯨꯝ ꯄꯥꯟꯅꯤꯡꯉꯤ ꯑꯗꯣ ꯑꯗꯨꯝ ꯑꯉꯥꯡ ꯌꯣꯛꯍꯟꯕꯗ ꯀꯔꯤ ꯀꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯥꯒꯤ ꯈꯣꯡꯀꯥꯞꯁꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯆꯥꯗꯤ ꯄꯣꯛꯑꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯅꯣꯏꯅ ꯍꯥꯟꯅ ꯈꯪꯍꯟꯕꯤꯔꯒ ꯀꯩꯅꯣ ꯈꯟꯅꯗꯅ ꯂꯥꯏꯌꯦꯡꯗꯅ ꯇꯧꯔꯝꯃꯗꯤ ꯑꯃꯨꯛꯁꯨ ꯐꯩ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦꯕ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯅꯈꯤꯗꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯗꯕꯁꯦ ꯁꯤꯁꯤꯃ ꯍꯥꯏꯗꯣꯛꯇꯅ ꯇꯧꯈꯤꯕꯁꯤꯃ ꯁꯨꯡꯐꯠ ꯐꯠꯇꯦꯕ ꯍꯥꯏꯗꯣꯛꯈꯤꯗꯧꯅꯦꯕꯀோ ꯑꯗꯒꯤ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯁꯦ ꯃꯈꯟꯅꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩ ꯃꯌꯥꯝꯁꯦ ꯃꯊꯪꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯅꯨꯄꯥꯅ ꯁꯣꯏꯔꯁꯨꯅꯦ
nupina pamde nupiromna soirasu nupana pamde bako mathangjuna kamai tawgeda nupije moije adum moi sillaga di nungsina hangibane moi nupaji mache gaiga nupiji gi mache gaiga khangnabadai sillaga nungsina hangibane ba ado nupaji dukan phammi gyanyam tai paisa ju thoi ado na har kanda mai pan dukan kwa gi phamjani am sit sane bako moi thonggan dei kitang moi mem dei kitang chatla moi lekai da di phamba sorok men ro ta ko mayum jina kitang changba aduna is paisa ta thira leira dawni yan ga ta garjani ni sam chaba na te na haira ba adai di moi che luhong luhong kan ji da ne nupa ji mathanda dum tum gi ba adai yang kuina ju nuksina ba na tamina nupi jina ju changjala tum ba ji ikai ra ba ko kaino ne mana dum mathanda tum mi ji bon jong khan ba adum chakau ba ka kai ga loire adum dumai dum tum ba kari im ta harak ta ba nupi ji da adu ayuk se hawgat laga ma ji yaw pung ni pan ma pan sai da hawgat le ba adu sai sing sa ri ju ja tho mai tu kan thon to thoki ba nupi da ju kau de wa ju ngang de nupi ji na ju adu du na pangang jan ba ju ma ju ikai re ba adai mu nungdang pung ma gi tu kan de drama thoi da da thong lo le ba kwa hai dum sana bani na ko adu drama thoi da da hala dum tum gi ba ma ja bam to ko sa ra kai na ne sinu pa ji bo na dai nupi ji na moi kai noi da wa li de ba mama oi da ko ima ibani yum pam le tham pha re ba adu ma na dum tonga na tum me ma kai ju harak te adu ai ju ikai da na sang de mai manak ta ju po kai dai ba du di nang di ma di chum nupi jang koi bani aduna nang adum changa kholaga mai manak ta dum sang jallo tum jallo wangang jallo ada nupi na hauda di nupa di chu hauro oi adai ma tukan da ka thok jallo nang na hai re ba ko ada ma je adum da chak thi ra ge nga se di bain tukan thong min na je ai ju tholok toi ni ka hai ba je as ai hai na de smai kak ti haram ba adai mu kai no je nungdang ji ju mana changjala tumu ba je adum nupa ji on tho dem tung gi ba kadi ma harak ta ba adai mana hai re ba ibani je yum pa lai ji bu smaina loina na bra kai no nang na toi ji bo na engo da kai nungai ta ba lai ai ga lohong ba je pam ta bra nang nungsina ba lai bra engo da seng na hayo huju phauja nang na engo da mari thambi da ba ji di ai nungai te karam ba nupi na nungai doi no hai ba asa ngang ga no ha dam tum mo ai ware ha dam tung gi ba kai ri imta hai da nupi ji kappa dum on tho tum ba adai no nga la ga ma si di na koi gi kwa ma tu kan ji nupa ji tho kan ma ju tho e ba ada adu da di ne koi kwa sa ba mau na ha ta kai lak pa je is itai ma gi di si tapani itai mai di si ka tha kan no taw ni dai di mai di kwa maru yam sa da mi ga nok na khe da na yum da lai ba saklon du ga pu khet na ra ba ma jing nga ba ko kai no chum pan du kan pham ba ji yam na nupi na ga kai loi mak nupa na kwa cha ri mi na adai di adum ba da di haina da bai mo wang ngang da bi nupi da koi na sap se taw da ba adum itai mai di yu bi long hapo LIC hapa ge ade adu na ga tar ga yam nungai na pham bu du kan du da na nupi jing nga e ba kai no ni mai ji di na ko adu ga ma je dum adamai ma ban jang na ba ade ngang na ba kan da ne si wai je ina kai ai na li doi no ai khang dre ba mai am mang da li ba da di ko adu ai na dum koi da na dum li jara age ba ko ma je kai hai doi no khang dre koi gi phambi son ba hai tare no pa je ko adum ba koi gi no pi ga lai min na ba ya da ba ma gi men pa se son ba hai tare ne adumai na adum ba no pa ko oi ram me ba ma se no pi je na pha na koi gi ma na hau ra kan da ko adum ba je lai min na ba su ya dra ba oi ra ba adu je ma je nupi je dum nungai ta ma je sahi mu khangi adu ju nupi je na haina layeng je haiba layeng ba ju yadre layeng ba ju yadre gi layeng jab ju yadre ai kai choi be kai da bai layeng doi no ai kai m soi de haiba ta adu di nanga ai ga je nong ta bo yum pa mi na bai yum matai mana oi ba gi mari tham na di je si nang gi laina ni adu nang gi soi ba kai no je yeng thok si kan khat na ba khot na bai da guli sa na ba hai ju yadre adu di mabani do sum yum pa mi na ni na mai sum lei ba di ya ba na te da na ko adai di nu pi ji di sum nungai tre ba ma se am nungai tre ba duna mana akhoi gi mapam je sat la ga ma ju sahi muk ti lei ram me khanai phunai chai nai mon da ol li nai ha ba am tan na te ba nu pa ji mai lei bam thok ko lei ba adai di adu gi do mama gi na ana ba ne ba adu gi ana ba ne ma gi lei ram mi na si ju yam tho e si ju yam ti na tho e adum si ji gi de ne kai hai doi no khang de ba ko khoi gi chong tho ga lei ba ana ba leina na te ba khoi yum pan ding gai khang oi yum pa la khang ga doi ne ba du ga mu
mama mapanasu adu kamai khangdoinoba machado pikta pikpasu nate moina yengoba yaba pot nate heba aduna khangdaba mama mapasu khangjadaba dei masasu khangdaba yum pala kanda khangdoineba ko adu masana budi hoi pakhang oi ngai dagadi khara de dum khangbam di thoe khara de dum khangbasu yaweba ko masana aduga amain torga maje mai wakase khoi da phaminareba doctor tamin tanan aduga khoina phajana nang doctor ndar yengo phajana aduga hanjanau aroi boina amtang di yengo kholo adu nupajina hoi doctor chasi daguli saw la yeng jaba sung yamak yadraga di upai leitre adum kaina bada tare adu na dai nupijina mana haina phare ai ja yawdu su kai su kaide adum bai mai thamna du su kai su kaide magi madudo asoi bani soinai bani khallage ado ai mangondagi adumbagi thak irang karimta ai adu phangde na ai khaina gadabjuna te tawbudabu mana ai jinung sibiba luna tawbiraba ibani se adoidi ai kayum khande adududi punsigi oina adumbagi mari dugi ne phangdragasu ai khangjage do mana ju aingonda nungsina luna ju tawde adai mana aingonda thina ju tawde phudana khotana ngangdana ju tawde nungsina luna ju tawde aduga ibani hinariba punsijidi tonga tonga ni hingna bani sel ani dum ai mana magi aina ai gidum sian bani hareba sumain de ai kama yum pan doino hoi hoi adamaina nupi je kaya masagi ne nupi je naksanna daba nupi kya haina daba adum nupa masagi laiye bako amai tor kanda du do khoi namtang di doctor de yengona adamai yana raga di sat khiba moi do ko aduga sina ama oira aduga mathangi wari jina kamai tawge habda koi gi nisa saba nupa se nisa saba ji mama pa na haidok teba koi moi gi wakhandana ne center daga hanjan jan thammu bje koi thabak su sat khi ga haijan ba adum laikai na din ningbung khangna ba adai loi khanga center da lai gi mi khang bu su yawi ko laikai na dum imung dona phanam haidok to ju nisa saba ji kai su lot pa yade ba lot pa yade adu ji ki moi macha nu pa ju mai char ga na khalak ba dei hauna center da thamba ba thamore thole amuk chare adum adamai taw ba nu pa ne ba ada moina koi nu pa jina ne nu pi je koi ba se dum lai thokhi ba nisa saba ni center lai ro mi hara mi na ne lai thokhi ba ada nupi ama khakti maban jam nungsina jaiba nupi ju dum mapan thoksa dana phinung saraga maje mabung ahungi mathanda ju poi manungda ada moi je khungang da yam ing chikna leiba imung ama khak oeba moi ni tiniem yam sumbado imung je adu oeba aduga yam adum bani saba sa jam haina daba moi imung da di adum ba thakpa khotpa cha adum ba di hairno kan adum ba kano se moi imung da leite ba khoi gi nong phadoka khoi gi moi mabung jing je yu ga thaura ju yam koina mama na bai lohong bada adum bada chakcha na da thauraga mama hoi mapa hoi hoi khangan jadabado adu oeba dai mapa jina ju macha ga je khangan da ba yam koina chachaba aduga adumaina tawe moi jina aduga mabani je nungsina ba jida ne nu pa jina ne adum nang khoi matang matam cha dana ne ko khoi pung mapan tara sa daga je ai pacha ambau leitre ne phone je pacha yaudre nang pacha am ta kapo pacha ta kapo ga haibi adai khoi delivery gi pot la e pacha ambau leitre nang pacha ta kapo har ga maram cha da ko ayam ba pacha de na ta pa chawnga lising je sung ka phalak pa nu pi jida adai haijel laga ko saing asidi imana bagi long bam chakadami pacha ambau leite pacha kapo ga har sum haijan ba ko adai paisa ga je khoi gi tak chalak pi ngak tang ga chingai ngam da bi sum tawe ba ada nu pi na ti ka so di khanda ba sum hai ma ni num khan ba aduga ma di nu pi de mu ni sa pa sa jam haina da ba mi oi ba ada no mo di mo je namdana nu pa jina una ru je na chalaga nu pi je namdana si le ba je man de am ya ja de ai ibung moi amadi lo hong ya ni lo hong ri ba ibung ani lo hong ri duna moi kala de ai am be ba thok ta ba ta ni ai thin bi yo ai hu je chen bangam gai roi nu pi jam kap cha ba ko ado gari da moina dum mama na ba kai ga pharaga pulap adum namda them boy kai boy da dum pure ba ado yum mam da dum maban je dum la sango ha ga dum sang ha ka am da phamin naraga adin mana moi mama thai bai mung du gi mama du da hai je yamna ima ai thin bi yu na ta gai dum yung gi mi kau ja gi ge ima na ma tem ta pang bi yu ai hu ji sian ba dam gyan ta da ba ta ni nyam kap cha ba e be manu pi ji si ngak ta ni pam ja tai mi na lai ba phadro nu pa na ga pam bi da na phara lo ri ja mi kana am di pam bi da na nu pi na lai jage na ma khong thong cha la bo lo bi ponte na lai ba phari mi ga ha ga ai ja ka no tau ge nung thang sa na ba kai am ta silu gi ga ma thang thong na ga ma ba ni kak le ho ba mama na ba gai du ju sum thok na ga do thong je moi na ma pan dai lon sel le ba amai dum si le ba ko adai si la ma tung ji da di moi na ha thil la aduga
마주 좀 마마이 ngā게 칼레고 셀로라미나 다 마붕가지나 khara디 nungaite kitang gyan taade moi kala satpagiko mama panasu kharadi nungaite ba duga kitang leiraga sele phare aduju mabunggaji luhonga kitang sayenum nangju phinung saga khoi luhong be on po kai takhat khijina moi de main khan ba da nu pa mai jandi am ti na thu ne ta luhong ba je tha ji mung do hong ji haijale eba ngi tak challe ba ko moi je mi tharak tana phone tawrak tana nupi mem na de adu dum hai grabne ba chen bagi thilak panung dang ji da dum khatap na ngang na ji sayenum le khana je na noi adum lakham tok pa lau hai lai thin ba kaino ma kaino kumai raw thok pa da adai kariba adum waroi pol puthok si ka chu kai de adu bok di moi ju dum hai ba adum moi hai na am ta taw roi ji luhong ji tha ji mung da dum hai re ba adu gi sum tak na rak pa ji da ne kari no moi na su am thina tak chala iji bo na moi na ju khallingai da khoi ge moi mari mata am khak na ne phone ju taw re ba noi bu no pa do khang dra ne nga hang gai noi khang a se li ra khang da se li ra na hai re ba e kai no ne hai ji bon guli ju sa bani phor ju ka pani kalap ta kya kya pha da na police na kya kya pha da center ma sing chura bani lai ba is noi khang hau dra ba na hai re e ba ko moi mung ji punga nga ba dai de moi na pi ba ngam maroi na akhoi da lakhi bane ba adu da mai na loi san na gi ba aduna ni sa sa ra ju center da lai ro ju si ju seng seng na hai bi ba ai gi cha di smai taw re aduna si pina dre moi ju do ma gi mana minam ma ga ju cnb re adi ma thak ta mung su kaino taw re chen ba du ju kes pan ba ya ba khu selam su sen gre ko nam dana masana ya na phasan sen gi bo oi dre dana aduna e thai ri ba imung adai ma chen ba sina gi ba gari ma mana ba yaw gi ba loi chen ara ani no ya san na horon tro ga ya san na raga no pa mem du ju ko syam lai ba imung na te ba adugi adum tawraga moi angam ba tawna adum loi san na gi ba no pi mem du ju ka su yam na hekta chup tana paisa da ma ga hai ba ka su taw jade adu bu dandi ma khak moi na seng ba hai dana taw bu do ya ya na mi ma sa ma am pun si ma nga kani hai dana moi gi tang lawam to pa kamen sang kitang khak law gi ba wa ne ba ado lot lu ba gi kaino ne ba du do ko aduna lot pi roi da bane ba adai mathangi wari jina ne smai taw khoi gi moi je nupa ji yam thina thamoi chokja ba sigi wari jina ko ma jina moi ni je phone da khangna re adu numit mari ni mangani suba da unna ba da nupi jina anirak suba unna bane unai jina ko numiti mai na koi ne japta pha de ba ada no kaino unna ba jida nupi jina ne ai di nang yam nung si ai le hau ngam maroi siala ju ibani na hai re ba siala ju ibani na amai traga nupa don ju e ma ju ai nung si jai ma ne na pura la e ba ko siala aduga sien ba jida ne kamai tau ge da ne ko hai dok pa sat pa jida nupi jina pi ri ba lam maming yum nak se lam je sala thi da phang dra ba hai ba lam jida maming ma tha am ta lai tra ba ko hai dok sat pa mi ga ngau re ba kali no ne am ta mun na hangu ne lai te ne si jam ta lai te khun jida khun ji gi kano kwai dai khang ba mi ma ko ngau na re moi bok da ada sagai di lai ma pa maming je mung lai ta ba ma pa maming je mung lai ma sa nu pi je mung maming je lai ta ba tong na re na nupi do photo ka pa tharo na phone dang tha le ba ko adu kan da si je khoi khun dai na te mu hai re ba as kari no ne moi tai jiwa na ibe manang aseng wam ta di hai ro na hai kan ji da nupi jina akon ba da address ama pi re ba adu no khun thang na bo eram me ba ko adu ga ma na hai re ba adu do moi gi kano ni ngawai hong do ra khibani adu da jodum lai ada aina adu da chatpana phaga tarang khan bai ni na ga pire amana kon ba pi ba jidi sum me ba ko lairam dana moi je satlu re ba ade moi na smai hai re ba ko horen ma koi gi poloi sela poro phajom sela poro dum horen lo honga je hai re ba ko adai di moi ju hale kaim ta moi ju hangak tana kholak tana tawrak tre ba na te lai sabi um sela imena mayum da haidok satla ga bu noi na sa ji bu lai sabi senga ba je kamai hangu doi no ba ko adu adai tukan da kai da yum dang kai thang na ba kara thogdora ga ju akhoi ni smai mawum sele si bulai sabi ra kamai kanam ta hangna de na ko masa na hana thigat pa ma natraga moi masa na khoi di cha je smai taw re mawoi ru re natra selo re ja haidok na rakada natra horen adum poloi selo thilo na porol honga je hari du da moi kai hangu doino ba ado kaino adamai taw e aduga nungthin ji moi ju mina haira banen sa da na adum poloi selo khola pure ba ko adum numit dum honge
ꯑꯗꯨꯒ ꯃꯣꯏ ꯊꯤꯟꯕ ꯈꯣꯠꯄ ꯃꯤ ꯈꯤꯇꯪ ꯈꯛ ꯂꯥꯛꯑꯦ ꯌꯥꯝ ꯂꯥꯛꯇꯦ ꯀꯩꯒꯨꯝꯕ ꯑꯃ ꯑꯋꯣꯡ ꯃꯥꯒꯤꯅꯦꯅ ꯅꯨꯃꯤꯠꯁꯤꯗ ꯇꯝꯕ ꯅꯪꯗ꯭ꯔꯦ ꯇꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯡꯗꯥꯡꯁꯦ ꯊꯤꯟꯕ ꯍꯟꯈ꯭ꯔꯀꯥꯟꯗꯅꯦ ꯅꯤꯡꯕꯨꯡ ꯍꯥꯏꯅꯔꯛꯑꯦꯕ ꯍꯦ ꯅꯣꯏꯒꯤꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯍꯥꯏ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏ ꯃꯆꯥ ꯂꯩꯔꯦ ꯍꯥꯏ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯃꯁꯥꯁꯦ ꯈꯪꯉ ꯂꯧꯔꯤꯔꯥ ꯃꯉꯣꯟꯗ ꯂꯩꯁꯥꯕꯤ ꯁꯥ ꯂꯩꯔꯦ ꯑꯝꯇ ꯍꯪꯉꯨ ꯉꯁꯥꯏ ꯊꯤꯟꯕ ꯂꯥꯛꯄ ꯃꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯅꯔꯛꯑꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥ ꯃꯁꯥꯁꯤꯗ ꯍꯪꯉꯦꯕꯀꯣ ꯃꯁꯥꯁꯤꯗ ꯍꯪꯕꯁꯤꯗꯗꯤꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯂꯩꯁꯥꯕꯤꯅꯦ ꯁꯦꯜꯂꯛꯄꯅꯤ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯗꯤ ꯃꯃꯤ ꯃꯅꯥꯒꯁꯦ ꯆꯞ ꯌꯨꯡꯅꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯁꯥꯁꯤꯗ ꯑꯝꯇ ꯍꯪꯁꯤ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗ ꯇꯧꯔꯤꯕ ꯂꯤꯂꯥꯗꯣ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦꯁꯦ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯕꯅꯤ ꯑꯗ ꯅꯨꯄꯤ ꯃꯁꯥꯁꯤꯗ ꯍꯪꯉꯦꯕꯀꯣ ꯍꯪꯉꯀꯥꯟꯁꯤꯗ ꯃꯥꯁꯦ ꯁꯨꯛꯈꯨꯝ ꯈꯨꯝꯗ꯭ꯔꯦ ꯃꯣꯏꯅ ꯍꯪꯕꯁꯦ ꯑꯗꯩꯗꯤ ꯊꯦꯡꯉꯛꯑꯕꯅꯤꯅ ꯃꯇꯝꯗꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯨ ꯐꯣꯟ ꯅꯨꯡꯁꯦ ꯂꯣꯏ ꯑꯣꯐ ꯇꯧꯁꯟꯈ꯭ꯔꯦꯕ ꯃꯣꯏꯒ ꯐꯥꯎꯅꯕ ꯅꯝꯕꯔ ꯑꯃꯈꯛ ꯂꯧꯅꯔꯛꯄꯁꯦ ꯑꯗꯩꯗꯤ ꯃꯣꯏꯁꯤꯅꯅꯦ ꯑꯍꯤꯡꯗ ꯄꯨꯔꯥ ꯃꯣꯏꯅ ꯄꯨꯔꯛꯏ ꯃꯇꯝꯗꯣ ꯃꯣꯏꯅ ꯍꯪꯕ ꯌꯥꯕ ꯍꯪꯉꯒ ꯑꯃꯨꯛ ꯄꯨꯡ 12:30 ꯁ꯭ꯋꯥꯏꯗꯅꯦꯕ ꯄꯨꯔꯛꯏꯁꯦ ꯑꯗꯩ ꯑꯍꯤꯡ ꯉꯥꯏꯕ ꯂꯩꯇꯦ ꯃꯤꯁꯤꯡꯁꯦ ꯉꯥꯎꯗꯅꯅꯦ ꯍꯦꯛꯇ ꯆꯦꯟꯅꯔꯛꯄꯤꯅꯦꯕ ꯑꯗꯩ ꯂꯥꯛꯑꯦꯅꯦꯍꯦ ꯒꯦꯠꯁꯦ ꯊꯤꯜꯂꯔꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯆꯪꯉꯛꯑꯀꯥꯟꯗ ꯐꯝꯃꯤꯟꯅꯔꯦ ꯃꯣꯏ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯔꯦꯕ ꯑꯩ ꯏꯕꯦꯝꯃ ꯅꯪ ꯍꯥꯏꯔꯣ ꯅꯪ ꯂꯩꯁꯥꯕꯤꯔ ꯃꯧꯔꯥ ꯐꯖꯅ ꯍꯥꯏꯌꯣ ꯃꯥꯁꯦ ꯈꯨꯝꯗꯦꯕ ꯑꯩꯅ ꯑꯩꯒꯤ ꯐꯣꯟꯁꯤꯗꯅꯦ ꯅꯝꯕꯔ ꯃꯅꯤꯄꯨꯔꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯂꯣꯏ ꯌꯥꯎꯏ ꯃꯤꯀꯨꯞꯇ ꯑꯩꯅ ꯅꯪꯒꯤ ꯐꯣꯇꯣꯁꯦ ꯅꯣꯏꯒꯤ ꯂꯝꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯊꯥꯈꯤꯕꯗ ꯃꯤꯀꯨꯞꯇ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤꯗꯅꯦ ꯀꯥꯏꯟꯗꯪꯗ ꯃꯥꯁꯦ ꯑꯗꯨꯀꯥꯟꯗ ꯍꯥꯏꯗꯣꯔꯛꯑꯦꯕꯀꯣ ꯍꯣꯏ ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯅꯆꯥꯗꯤ ꯂꯩꯔꯕꯅ ꯍꯣꯏ ꯂꯩꯍꯧꯔꯦ ꯃꯥꯏ ꯃꯅꯥꯛꯇ ꯍꯥꯏꯔꯦ ꯅꯪ ꯍꯜꯂꯛꯑ ꯂꯩꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯍꯦꯛꯇꯅꯦ ꯃꯁꯥꯁꯦ ꯄ꯭ꯔꯪ ꯂꯥꯎ ꯁꯧꯒꯠꯂꯒꯅꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅ ꯂꯧꯔꯛꯄꯗꯤ ꯃꯆꯥ ꯌꯥꯎꯕ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯂꯧ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏꯅꯀꯣ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯦꯅ ꯃꯥꯁꯦ ꯍꯦꯛꯇꯅꯦ ꯃꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯒꯩ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯃꯔꯨꯁꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒꯅꯦ ꯑꯁ ꯑꯩ ꯉꯝꯃꯣꯏꯅ ꯐꯛꯄꯪ ꯆꯣꯡꯉꯦꯕ ꯅꯨꯄꯥꯁꯦ ꯑꯗꯩ ꯅꯪ ꯑꯗꯌꯥꯝ ꯃꯤꯅꯝꯕ ꯑꯩꯉꯣꯟꯗ ꯑꯗꯌꯥꯝ ꯃꯤꯅꯝꯕ ꯅꯪꯅ ꯒ꯭ꯔꯤ ꯇꯛꯇꯅꯁꯨ ꯆꯦꯜꯂꯛꯈꯤꯕ ꯑꯩ ꯅꯨꯡꯁꯤꯗꯅ ꯍꯥꯏ ꯃꯥꯅꯦꯅ ꯇꯧꯔꯒ ꯑꯗꯌꯥꯝ ꯊꯤꯅ ꯉꯝꯕꯅ ꯍꯦꯛꯇ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯏꯃꯨꯡꯗꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯣꯏꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯌꯨꯛꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯔꯦꯕ ꯅꯣꯏ ꯀꯩꯝ ꯍꯥꯏꯔꯨꯔꯅꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯃꯣꯏ ꯅꯨꯡꯊꯤꯜ ꯂꯥꯛꯑꯣ ꯑꯗꯨꯝ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯀꯣ ꯑꯗꯣ ꯅꯨꯡꯊꯤꯜ ꯂꯥꯛꯑꯀꯥꯟꯗ ꯅꯨꯄꯤꯁꯦ ꯄꯤꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯦꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯄꯨꯍꯟꯈꯣ ꯅꯣꯏ ꯅꯨꯄꯤꯁꯦ ꯁꯤꯅꯦꯅ ꯍꯧꯖꯤꯛ ꯀꯔꯤꯝ ꯍꯥꯏꯔꯨꯔꯅꯣꯅ ꯃꯣꯏꯁꯦ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯜ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯒ ꯀꯔꯤꯝ ꯂꯥꯡꯉꯨꯔꯅꯨ ꯅꯨꯡꯊꯤꯜ ꯂꯥꯛꯑꯔꯣꯏꯒꯦ ꯑꯗꯩ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯀꯧꯔꯔꯣꯏꯁꯤ ꯍꯌꯦꯡ ꯊꯥ ꯐꯥꯕꯗ ꯑꯣꯏꯅ ꯑꯗꯨꯝ ꯑꯉꯝꯕ ꯃꯤ ꯈꯔ ꯑꯩꯈꯣꯏ ꯍꯥꯏꯔꯛꯑꯒꯦ ꯆꯥꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯗꯣꯔꯛꯑꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯈꯟꯅꯔꯛꯑꯒ ꯍꯥꯏꯖꯔꯛꯈꯤꯒꯦ ꯍꯥꯏꯔ ꯐꯣꯟꯁꯦ ꯊꯝꯃꯦꯗꯅ ꯑꯗꯩ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯏꯆꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗꯩ ꯑꯗꯨꯗꯤ ꯅꯥꯈꯣ ꯈꯪꯖꯅꯗꯕ ꯁꯥꯎ ꯅꯨꯡꯊꯤꯟꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯤ ꯌꯥꯝꯗ꯭ꯔꯁꯨ 4-5 ꯈꯛ ꯑꯣꯏꯁꯨ ꯂꯥꯛꯄꯤꯌꯨ ꯇꯧꯍꯩꯗꯦ ꯍꯥꯏꯌꯣꯅ ꯑꯃꯨꯛꯁꯨ ꯍꯥꯏꯍꯜꯂꯦꯕ ꯑꯩꯈꯣꯏ ꯑꯍꯟꯈꯩꯅ ꯃꯤ 4-5 ꯈꯛ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣꯅ ꯃꯣꯏ ꯑꯗꯨꯝ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯗꯣꯔꯛꯑꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯅꯨꯡꯊꯤꯟꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯁꯦ ꯅꯩꯅꯔꯒ ꯑꯗꯨꯝ ꯂꯥꯛꯇꯕꯗꯩꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯧꯈꯠꯂꯦꯕꯀꯣ ꯑꯗꯩ ꯀꯧꯈꯠꯂꯀꯥꯟꯗꯗꯤ ꯀꯩꯅꯣ ꯐꯝꯃꯤꯟꯅꯔꯦ ꯄꯨꯟꯅ ꯑꯗꯨ ꯐꯝꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯋꯥꯔꯤꯗꯣ ꯂꯣꯏ ꯂꯤꯅꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯕꯨꯗꯤ ꯂꯥꯟꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯃꯕꯥꯅꯤ ꯀꯣꯏꯅꯩ ꯈꯣꯠꯂꯤ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒꯅꯤꯗꯅ ꯑꯗꯩ ꯃꯤꯒꯤꯗꯤ ꯌꯦꯡꯉꯨ ꯂꯨꯍꯣꯡꯉꯨꯔꯕꯅꯤ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯅꯦꯅ ꯑꯗꯩ ꯏꯀꯥꯏꯔꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯋꯥ ꯂꯥꯎꯅꯔꯦ ꯃꯧ ꯑꯣꯏꯔꯝꯃꯦꯅ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯗꯨꯒꯤ ꯃꯔꯥꯟꯅ ꯑꯃꯨꯛ ꯃꯣꯏꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯍꯥꯏꯕꯤꯔꯛꯇꯕꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏ ꯈꯪꯉꯒ ꯂꯧꯔꯤꯔ ꯅꯨꯄꯥ ꯃꯆꯥꯗꯨꯅꯀꯣ ꯑꯗꯨꯃꯗꯤ ꯃꯣꯏ ꯂꯥꯜꯂꯦꯕ ꯑꯗꯨ ꯍꯥꯏꯗꯣꯛꯄꯤꯒꯗꯧꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤꯗꯅꯦ ꯇꯧꯕ ꯉꯝꯃꯕ ꯃꯧ ꯌꯥꯝ ꯂꯩ ꯂꯩꯁꯥꯕꯤ ꯁꯥꯕ ꯈꯥꯏꯅꯔꯛꯑꯒ ꯑꯗꯩ ꯆꯦꯜꯂꯨꯔꯒꯁꯨ ꯑꯃꯨꯛ ꯆꯦꯟꯗꯕ ꯁꯥꯕꯁꯨ ꯂꯩ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯀꯥꯏꯅꯈꯤ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯃꯣꯏꯅ ꯃꯤꯅꯝꯕꯅꯤꯅ ꯑꯗꯨꯝ ꯁꯤꯟꯅꯈꯤꯕꯀꯣ ꯈꯪꯉꯀꯥꯟꯗꯗꯤ ꯑꯗꯣ ꯃꯣꯏꯅ ꯏꯖꯗꯥꯕꯤ ꯇꯥꯜꯂꯦ ꯃꯥ ꯂꯨꯍꯣꯡꯉꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯨꯞꯇꯗꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯑꯩꯈꯣꯏꯗꯤ ꯂꯧꯔꯣꯏ ꯅꯣꯏ ꯃꯤꯅꯝꯃꯤ ꯅꯨꯄꯤꯁꯨ ꯃꯤꯅꯝꯃꯤ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯟꯈꯠꯂꯒꯗꯤ ꯃꯇꯨꯡꯁꯨ ꯀꯩꯗꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯉꯝꯃꯣꯏ ꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕꯗꯤ ꯃꯥꯅ ꯈꯪꯅ ꯃꯧꯅꯤ ꯈꯪꯅ ꯂꯣꯏ ꯍꯥꯏꯔ ꯂꯧꯔꯒ ꯃꯥꯅ ꯂꯧ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯍꯥꯏꯌꯨ ꯑꯩꯈꯣই ꯆꯞ ꯆꯥꯅ ꯇꯧꯕꯤꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯦꯡꯗꯣ ꯑꯩꯈꯣꯏꯅ ꯄꯥꯡꯈꯤꯒꯦ ꯆꯨꯝꯅ ꯑꯗꯨꯝ ꯂꯣꯏꯁꯟꯅꯍꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯇꯩ ꯃꯈꯥ ꯋꯥꯔꯤꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯔ ꯂꯤꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ
Ipo Mediana puthokchariba Crime Diaries kunthraga taruk suba episode sing miyeng tatuna leibiu ngaktang break macha amatang lojage break ki matungda nungairba wari mayama putuna laksege break macha amatang lojinsi Sangai Services Private Limited na miyam gi kudong chanaba yengjaraga supnatagi phone call ama khata tawbiraklaga multi utility services ka pizari aikoina pizariba servicing adudi catering services electrician plumbing housekeeping home tutor amadi labor gi servicing ni servicing asibu pambiragadi contact number 7005071707 natraga 6009415066 asida pau phawbirapa yaragani Hena nungairibadi miyam gi khudong chanaba yenglaga housekeeping labor amadi driver gi servicing asigidi pung kharagi oina natraga nomagi oina su waibiba yagani hingnabagi lanphamda sotharaba amadi saitheng phanglaba nupi singna yumgi kakhu amada leisinbagi mahutta mapal thokna mirak tinduna sendal lambi thoknabagi damak sangai service na nupi obi singda khudong chaba si pizari thabiju yawe tilogju khachile Atay di yaute ko. Pot khaga paisale. Kariba? Hek tawre pot. Pot hai se kari no ba. Pot hai di pot. Kari pot. Whiskey pot. Kari. Mana phulam le na sum putho thamina wani ke toroga. Oh. Phare. Nangi pamba do adum tawro. Aisu aige pamba tawba tare pi dawba sasat piro thigang pom thorakani hojik pom thoraura as ita yari be ita ai budi yare yada ba ma yaru sidane dhap tawri yare hayeng oi torase ngak to puthana ba tawse Kaino, pangcingcingi dubo. Ay thungde somda. Ay susida na pineda. Blanket ate leitrabo. Tunga no ina supnarjise. Oh. Tunga nyam taba pamay waro. As, adoy na teda. Se, shi tawri ye. Ha. Ish, pareda. Imong asida isu kapag makon tarani. Ay di haraw boy ikay boy. Bana dum nungare. Mase, si nangani ko. As. Nangani haisini. Mase, ay haba sumam ngamo, ngamo haisini. Yada ba yaro hey. Lubai kari kandagi. Hey, nang di sijagib ne hena paina hey. Baba na ike do biroge. Kari tokdani. Nang chaw na ba yoe? Nahi na sing tamale. Ay gi pensing gi pangjaba sempham karan tusu nang no uchi sa hon na kayam lo shala. Imau sigi kari lady. Iko ise. Nang natra na hey mirim. Chaklem chabau. Minukang. Ay bu mirim. Ay bu chaklem chaba. Hele, nang kay dokte. Adu di baba su nawa lokti. Sabana pa bane. Thabalay namne. Kanano La Ako'y thabalay ro Ay nakalini Thabalay manamnamin Break matung na mayam bo muka na taram na okcheri mayam ni yengbiri ba ipo media na mayam gidam ta series 9 every Wednesday and Saturday puthokcheri ba Crime Diaries ngasigi kunthra taruk sube episode mayam ni yengbiri makha chachajarak pasi ekhoigi ozadagi amuk haibidi ngasi ozana thambiki ba ekhoigi miman nadrabi singi awaba haibigi wari kyamasu mayam tabigre aduga wari dugi matang duda su mayam gi ekhoigi mot sing comment sing pibira u amadi ekhoina karam mong da semdo hoba karam mong da haido hoba karam mong da ekhoina phajaba lambida ekhoina semba yabage haibidu mayam se sungsoi soidana ekhoigi comment se thambira u haina thamjage aduga matang chabada su ekhoina comments kya amala khotcheri adubu comment si pira aga lokhatte haidana su ekhoi waro biganu tawbadabu ekhoi comment se loimak pajabani na mayam gi ekhoina matam haiba ma leibani na loimak se pathopa ngamjadabani mayam waro biroi adubu sungsoi soidana comment se thambira u amadi likes amadi subscribe ahen ba pu view viewers ahen ba thamina si haiba se thamjaraga ekhoi kunthra taruk sube episode ke break ki matung si ozadagi amulobi si doga mathang juna ne koi mabungi nupi je mai mama lai gidreba aduna mabungi nupi je dum moje khunju thangnai
ꯃꯥꯒꯤ ꯑꯉꯥꯡ ꯄꯣꯛꯄ ꯈꯣꯠꯄꯁꯦ ꯃꯕꯨꯡꯒꯤ ꯅꯨꯄꯤꯁꯦ ꯂꯣꯏ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯦꯕꯥ ꯁꯦꯕꯤ ꯂꯣꯏ ꯇꯧꯋꯦꯕ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯗꯤ ꯃꯥꯅꯅꯦ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯑꯗꯨꯝ ꯃꯣꯏꯗ ꯆꯠꯂꯦ ꯑꯩꯗꯤ ꯏꯕꯥꯏ ꯍꯣꯏꯗ ꯆꯥꯛ ꯆꯥꯊꯣꯔꯛꯑꯒꯦ ꯑꯩ ꯆꯥ ꯍꯥꯞꯄꯝꯃꯅꯨ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯃꯥꯅꯗꯤ ꯑꯗꯨꯝ ꯃꯕꯨꯡꯒ ꯃꯕꯥꯅꯤꯗꯣ ꯅꯨꯡꯁꯤꯅ ꯏꯃꯥꯅꯦ ꯑꯗꯨꯝ ꯈꯟꯖꯕꯀꯣ ꯑꯗꯩ ꯃꯥꯅ ꯐꯣꯟꯁꯦ ꯊꯣꯛꯑ ꯍꯦꯛ ꯋꯥꯔꯤ ꯁꯥꯈꯤꯕ ꯑꯗꯩ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯍꯦꯛ ꯏ ꯂꯩꯔꯝꯕ ꯍꯦꯛ ꯀꯛꯊꯠꯈꯤꯕ ꯁꯨꯝꯕꯁꯦ ꯁꯨꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯅꯝꯃꯁꯤꯁꯨ ꯃꯣꯏꯗ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯁ ꯅꯪꯒꯤ ꯀꯥꯒꯁꯦ ꯂꯣꯏꯔꯦꯍꯦ ꯃꯣꯠꯄꯗ ꯑꯩ ꯑꯝꯇ ꯂꯣꯏꯁꯟꯕꯤꯒꯦ ꯋꯥꯏ ꯇꯩꯊꯣꯛꯄꯤꯒꯦꯁꯦꯒ ꯍꯥꯏꯔꯒ ꯋꯥꯏꯁꯦ ꯇꯩꯒ꯭ꯔꯤꯃꯦꯟ ꯇꯩꯈꯤꯕ ꯃꯥꯅ ꯑꯃꯨꯛ ꯁꯣꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯏꯔꯨꯖ ꯈꯣꯠ ꯂꯩꯕꯀꯣ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯆꯪꯈꯤꯗꯣꯏꯅꯦ ꯊꯣꯛꯂꯛꯇꯕ ꯑꯗꯩ ꯃꯥꯅꯅꯦ ꯆꯪꯉꯨꯔꯒꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯄ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯁꯨꯝ ꯆꯤꯡꯅꯩꯌꯦꯕꯀꯣ ꯁꯨꯝ ꯆꯤꯡꯅꯩ ꯑꯗꯩꯗꯤ ꯃꯥꯅ ꯅꯣꯡꯃꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯣꯏ ꯃꯄꯥꯝꯗ ꯃꯣꯏꯁꯦ ꯑꯍꯤꯡ ꯂꯦꯛꯑꯦꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯣꯏ ꯂꯧ ꯌꯩꯕꯒꯤ ꯑꯍꯤꯡ ꯂꯦꯛꯄ ꯑꯗ ꯃꯕꯥꯅꯤꯁꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯀꯥꯗ ꯇꯨꯝꯃꯒ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯇꯨꯝꯈꯤꯕ ꯑꯗ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯆꯥꯁꯤꯒ ꯃꯣꯏꯁꯦ ꯂꯧ ꯌꯩꯕ ꯌꯥꯎꯕꯒꯤ ꯑꯍꯤꯡ ꯂꯦꯛꯄꯅꯦꯕ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯔꯝꯗꯦꯕꯀꯣ ꯑꯗ ꯃꯥꯅ ꯂꯩꯔꯝꯗꯕꯁꯦ ꯀꯩꯅꯣꯅꯦ ꯃꯥꯗꯤ ꯀꯥꯏ ꯊꯣꯛ ꯃꯄꯥꯟꯗ ꯀꯣꯏꯊꯤ ꯊꯤꯕ ꯂꯩꯇꯕ ꯑꯗꯨꯒ ꯃꯥ ꯍꯧꯒꯠꯂꯦ ꯍꯥꯏꯕꯒꯤ ꯁꯥꯅꯤꯟꯁꯦ ꯐꯪꯈꯤꯕꯗꯨꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯆꯦꯟꯊꯣꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯆꯤꯗꯩ ꯆꯦꯟꯊꯣꯔꯛꯄꯀꯣ ꯑꯗ ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯎꯗꯦꯅ ꯂꯩꯕ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗꯣ ꯅꯨꯄꯤꯁꯤꯅꯗꯤ ꯑꯩꯈꯣꯏ ꯗꯥꯏꯔꯤꯔꯣꯝꯗ ꯁꯨꯝ ꯇꯣꯁꯂꯥꯏꯠꯁꯦ ꯀꯥꯞꯄ ꯊꯤꯕꯗ ꯅꯨꯄꯤꯗꯨꯅꯗꯤ ꯃꯥꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯁꯤꯟꯈꯤꯕ ꯃꯣꯏꯅ ꯇꯣꯁꯂꯥꯏꯠ ꯀꯥꯞꯄ ꯊꯤꯔꯦꯁꯦ ꯃꯥꯅ ꯈꯪꯉꯃꯤꯅ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯥꯏ ꯃꯅꯝꯃꯁꯤꯒ ꯃꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯍꯤꯡꯁꯤꯗꯀꯣ ꯆꯦꯟꯂꯛꯑꯒ ꯂꯣꯟꯅ ꯀꯥꯁꯦ ꯆꯪꯁꯤꯟꯈ꯭ꯔꯕ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯁꯅ ꯈꯜꯂꯒ ꯑꯃꯨꯛ ꯃꯥꯁꯦ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯃꯅꯝꯃꯁꯦ ꯐꯤ ꯁꯦꯝꯃꯒ ꯌꯦꯅꯈꯥꯁꯤꯗꯩ ꯊꯣꯛꯂꯛꯄꯅꯦꯕ ꯃꯕꯥꯅꯤꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥ ꯈꯪꯉꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟ ꯀꯩꯀꯩꯁꯦ ꯁꯦꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅꯤꯅ ꯑꯩꯈꯣꯏ ꯌꯨ ꯉꯥꯎꯔꯒ ꯁꯨꯝ ꯐꯣꯟꯁꯦ ꯁꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯒꯅꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯐꯥꯔꯛꯏꯁꯦ ꯁꯤꯗꯅꯦꯕ ꯌꯨ ꯉꯥꯎꯔ ꯃꯣꯏꯗꯤ ꯑꯗꯨꯝ ꯃꯦꯁꯦꯖꯁꯦ ꯀꯛꯑꯝꯗꯕ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯛꯑꯝꯗ꯭ꯔꯦ ꯑꯗꯣ ꯃꯅꯝꯃꯁꯦ ꯃꯦꯁꯦꯖ ꯊꯥꯅ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯃꯥꯅ ꯃꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯤꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦꯕ ꯅꯨꯄꯥ ꯅꯪ ꯇꯧꯒꯅꯨ 이봉도나 강아가 năng 파가드라 ai direct iminna urabani nabani ngangsu sangoi yana khada leirambado nang tawnu masi nangna message haneiba ngarang aina thengnare tuona taning dei langno wathi warem adu ga phongo taplong mullaga parwak ka khraga admai tawba adai mana masasu mana haireba nang inama admai tawgano phatte mi khanga kamai tawni na haireba mana masu keng khumde ko mabudi tawi tawde haidreba keng khumdreba ko amai leigiba adai nong mana mu adugi no message moije mapam da hingle ko adugi lek pasdati adum maban je mi jeng na yeng mawong matau manam majiju mainu pa moi la de harau jabi adai maram chadna moi daga pulak lak pi dum tawre ba manam majiju ko adai dum hais masidi lu do ri se ena maju khalle ba adu no maju moi da akoi ahing le ba adu lek pasida aduna moi gi farm isit pagi lek ba ado farm isit pa loira ga moi je pung 13 dai da ju kare ine ba nga ka kai man thok khotok loira ga ado sak se sara ga mai ka ju wa na tum na khare ba duga mabung ju tum khare moi je tum na khare duga adu gi ju ne ma de hing je tum dre ba senna ra ge ma sidi na sum koi sala di bera kara nem tang di direct phara kan da ma ai thabak taw ra gen adai mana adu ju makeup pholak pa da ne ma senna ga ma je wari ju tum daru re ba pa je manak tam leng da tum ma bani na adu wari tum dar mana makeup tholak pa da hing ge pung ani muk no alam dai sida nupa je lairam dre ba le mana yana kha lo kha sangoi koi thi re ba ko adai adoi moi je thoga moi gi turen ma kham lai jane ba ada mana to ju to slide je te ka pa yeng ba sida direct mana mabani je lemin ab je ure ba adai di mana sangjal laga khupang na se thajal le ba mai nu pa ju manam ma ju thajal le ko ma jana adai di noina mai to law a da wangang no ji ai ngang gai di ta sok da haidoi na haidok ta bani adu handak te haidok ta ba yara roi nabani yam hen man gra ai na tong no je kya rak haira bani nu pa ju nu pi ju hai bangang ba lauti asidi thabak tong na ni aina mi khangan ba ikai na kai khangna ra di akoi yum ju loi kai na ra ne na taw ba ji noi usit lak tra ana ngasidi ta sok sai khangal ani na
ꯆꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯃꯣꯏꯅꯤꯁꯦ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯍꯧꯔꯒꯅꯦ ꯃꯥꯅ ꯇꯥꯆꯧꯁꯦ ꯍꯧꯗꯣꯛꯎꯔꯦꯕꯀꯣ ꯇꯥꯆꯧ ꯂꯥꯎ ꯋꯥ ꯉꯥꯡꯅꯁꯤ ꯂꯥꯎ ꯑꯅ ꯍꯧꯗꯣꯔꯛꯄꯁꯤꯗ ꯀꯩꯗꯧꯔꯒꯦꯅꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯊꯣꯛꯂꯛꯑꯦ ꯀꯩꯗꯧꯔꯒꯦꯅꯦꯅ ꯑꯗꯨꯒ 이남마가 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯅꯁꯦ ꯅꯨꯄꯥꯒꯁꯦ ꯇꯨꯔꯦꯟ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯐꯥꯈ꯭ꯔꯕꯅꯤ ꯁꯪꯒꯣꯏ ꯃꯆꯤꯗ ꯃꯦꯁꯦꯖꯁꯨ ꯐꯥꯔꯕꯅꯤ ꯇꯧꯅꯣ ꯍꯥꯏꯔꯕꯅꯤ ꯀꯩꯅꯣ ꯍꯦ ꯅꯅꯝꯃꯗꯤ ꯇꯨꯝꯍꯧꯏ ꯅ ꯍꯥꯏꯌꯦꯕ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯇꯥꯖꯧ ꯇꯨꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯑꯁ ꯉꯁꯥꯏꯗꯩ ꯇꯨꯝ ꯂꯩꯕꯅꯤꯗ ꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯥꯏ ꯋꯥꯈꯟꯗꯅ ꯃꯕꯥꯅꯤ ꯃꯥꯏ ꯅꯨꯄꯥꯒ ꯃꯅꯝꯃꯁꯤꯒ ꯃꯥꯡꯒꯣꯟꯗ ꯐꯝꯍꯧꯔꯒ ꯃꯅꯝꯃ ꯂꯩꯔꯝꯗꯕꯗꯣ ꯃꯕꯨꯡꯗ ꯊꯣꯛꯂꯛꯄꯗ ꯏꯀꯥꯏꯗꯅ ꯀꯤꯗꯅ ꯊꯣꯛꯂꯛꯄꯗꯨꯗ ꯁꯨꯝ ꯗꯥꯏꯔꯤ ꯃꯆꯤ ꯃꯥꯡꯒꯣꯟꯒꯤ ꯃꯆꯤꯗꯒ ꯁꯨꯝ ꯃꯥꯗꯤ ꯐꯝꯃꯤꯕꯣꯏ ꯅꯤꯡꯕ ꯅꯤꯡꯉꯣꯟꯁꯤꯅꯗꯤ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯍꯩꯕꯩ ꯇꯥꯏꯞꯇꯅꯦ ꯃꯥꯅ ꯃꯕꯨꯡ ꯀꯧꯊꯣꯛ ꯆꯪꯈ꯭ꯔꯤꯉꯩꯗꯨꯗ ꯃꯕꯨꯡꯅ ꯁꯣꯝꯗ ꯊꯣꯛꯂꯛꯏꯉꯩꯗ ꯃꯥꯅ ꯐꯠ ꯂꯥꯎ ꯆꯪꯉꯒ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯉꯒꯅꯦ ꯃꯅꯤꯡ ꯊꯣꯡꯗꯩ ꯆꯪꯉ ꯐꯃꯨꯡꯗ ꯇꯨꯝꯃ ꯂꯩꯔꯕ ꯑꯗ ꯃꯕꯨꯡꯅ ꯆꯪꯉ ꯌꯦꯡꯉꯨꯕꯗꯗꯤ ꯅꯅꯝꯃꯗꯤ ꯇꯨꯝꯃꯤꯁꯤꯗꯤ ꯍꯥꯏꯔꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯤ ꯇꯨꯝꯕ ꯇꯧꯁꯟꯅꯩꯅꯤ ꯃꯥ ꯇꯨꯝꯁꯟꯅꯩꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯨꯔꯦꯟ ꯃꯈꯥꯗꯩ ꯃꯕꯥꯅꯤ ꯐꯥꯔꯒ ꯂꯥꯛꯏꯅꯤ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ ꯆꯨꯝꯅ ꯐꯝꯃꯝꯕ ꯅꯠꯇꯦ ꯑꯅ ꯍꯥꯏꯕꯁꯤꯗ ꯃꯧꯗꯨꯅꯁꯨ ꯑꯩ ꯇꯨꯝꯃꯤ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯇꯨꯝꯃꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯒ ꯇꯧꯔ ꯃꯥꯁꯨꯀꯣ ꯑꯗꯩꯗꯤ ꯀꯔꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯅꯪ ꯑꯩꯅ ꯐꯥꯔ ꯍꯧꯖꯤꯛꯇ ꯄꯣꯔꯛꯑꯕꯗꯨꯕꯣꯅ ꯇꯧꯔ ꯃꯈꯖꯥꯏꯁꯤꯗ ꯃꯥꯁꯦ ꯃꯧꯁꯤꯒ ꯃꯄꯥꯟꯁꯦ ꯈꯠꯅꯔꯦꯕ ꯐꯨꯔꯦꯕ ꯃꯧꯁꯦ ꯃꯥꯅ ꯅꯪ ꯑꯗꯨꯛ ꯉꯝꯕ ꯑꯩꯅ ꯐꯥꯔ ꯄꯣꯔꯛꯑꯐꯥꯎꯗ ꯅꯪꯅ ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯅꯪꯅ ꯃꯅꯤꯡ ꯊꯣꯡꯗꯩ ꯆꯪꯉꯁꯤꯗ ꯏꯔꯦꯟꯅ ꯇꯨꯝꯃ ꯂꯩꯔꯒꯥꯟꯅꯗꯩ ꯅꯨꯄꯥ ꯅꯪꯁꯨ ꯍꯥꯏꯌꯨ ꯅꯪꯒ ꯅꯕꯥꯅꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯔ ꯄꯨꯔꯛꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨ ꯇꯧꯕꯁꯤꯗꯁꯨꯅꯦ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯪꯅ ꯍꯧꯗꯣꯔꯛꯏꯁꯤꯅꯦꯅ ꯃꯥꯁꯨ ꯍꯥꯏꯔꯕꯀꯣ ꯃꯥꯁꯦ ꯑꯉꯥꯎ ꯇꯥꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯐꯔꯦ ꯉꯁꯤꯗꯩꯗꯤ ꯑꯩꯁꯨꯅꯦ ꯌꯨꯝꯁꯨ ꯈꯣꯡꯒꯨꯟ ꯇꯥꯔꯛꯑꯔꯣꯏ ꯏꯅꯝꯃꯁꯤꯅ ꯍꯦꯛ ꯂꯩꯔꯤꯉꯩ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯏꯅꯝꯃ ꯑꯝꯇ ꯆꯪꯅꯔꯔꯣꯏꯁꯤ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅ ꯍꯥꯏꯔꯒꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯕꯨꯡꯗꯨꯁꯨ ꯈꯔ ꯅꯨꯄꯥ ꯊꯣꯛꯇꯦꯕꯀꯣ ꯈꯔ ꯅꯨꯄꯥ ꯊꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯃꯥꯁꯨ ꯃꯆꯟ ꯅꯨꯄꯤꯗꯨꯃꯛꯅ ꯇꯨꯔꯦꯟꯗꯒꯤ ꯁꯨꯃꯥꯏꯅ ꯐꯥꯔ ꯄꯣꯔꯛꯑꯕꯅꯤ ꯑꯗꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯤꯗꯣ ꯐꯨ ꯌꯥꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯍꯜꯂꯛꯑꯦꯕ ꯃꯣꯏꯁꯦ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯤꯁꯦ ꯈꯪꯅꯍꯜꯂꯝꯗ꯭ꯔꯦꯕ ꯑꯝꯇ ꯈꯪꯅꯍꯟꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯪꯅꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯁꯤꯗꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯐꯣꯟꯒ ꯂꯣꯏ ꯂꯧꯁꯜꯂꯦꯕ ꯃꯆꯥꯈꯩꯗ ꯄꯤꯔꯦꯕ ꯄꯥꯏꯍꯟꯒꯅꯣꯅ ꯃꯆꯥꯈꯩꯗꯨꯅꯁꯨ ꯉꯥꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯅꯕꯁꯤꯗ ꯃꯣꯏꯁꯦ ꯆꯪꯅꯗ꯭ꯔꯦ ꯐꯣꯟꯁꯨ ꯐꯥꯎꯅꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯊꯥꯃꯨꯛ ꯂꯩꯅꯔꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯅꯨꯄꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯍꯜꯂꯛꯇ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯕꯨꯡꯁꯤꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯦ 이남마 ꯂꯩꯕ꯭ꯔꯥꯅ ꯂꯩꯇꯦ ꯉꯁꯥꯏꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯊꯣꯛꯈꯤꯕꯩꯁꯤꯕꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯦꯕ ꯆꯦꯜꯂꯦ ꯃꯕꯥꯅꯤ ꯆꯦꯜꯂꯦ ꯍꯥꯏꯒ ꯇꯧꯕꯒ ꯆꯦꯜꯂꯒ ꯂꯩꯔꯝꯃꯦ ꯃꯃꯥꯟꯅꯕꯝꯒꯤ ꯃꯌꯨꯝꯗ ꯂꯣꯠꯂꯦꯅ ꯇꯧꯔꯒ ꯂꯩꯔꯝꯕꯗꯩ ꯃꯌꯥꯝ ꯆꯪꯗꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯩ ꯃꯌꯥꯝ ꯆꯠꯂ ꯂꯧꯔꯨꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯝꯃꯁꯦ ꯃꯕꯨꯡꯁꯤꯅꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯧꯁꯟꯕ ꯉꯝꯃꯔꯣꯏ ꯑꯩ ꯀꯔꯤꯝ ꯌꯥꯎꯔꯔꯣꯏ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯨ ꯍꯥꯏꯔꯦ ꯃꯄꯥꯝꯅꯁꯨ ꯅꯣꯏ ꯃꯁꯦꯟꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯣꯏ ꯍꯥꯏꯔꯦꯕ ꯃꯥꯏ ꯅꯨꯄꯥꯗꯨꯅꯗꯤ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯂꯧꯅꯤ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯁꯥꯒꯩꯅꯗꯤ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕ ꯍꯦꯛ ꯏꯔꯤ ꯏꯇꯥ ꯕꯧ ꯁꯨꯃꯥꯏꯅ ꯇꯧꯅꯔꯛꯑꯒꯗꯤ ꯌꯥꯗꯦ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯁꯤꯗꯗꯤ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯈꯤ ꯀꯗꯥꯏ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅꯅꯦꯕ ꯃꯅꯨꯡꯁꯤꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯒꯤꯗꯤ ꯑꯃꯅ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯖꯥꯠꯅꯦꯕ ꯍꯧꯖꯤꯛꯁꯦ ꯂꯥꯟꯒꯤꯅꯦ ꯃꯤꯁꯤꯡꯁꯦ ꯃꯌꯨꯝ ꯃꯀꯩ ꯆꯥꯛꯑꯒ ꯆꯦꯜꯂꯛꯄ ꯃꯌꯥꯝꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯦ ꯆꯥꯕꯈꯛ ꯊꯥꯛꯄꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯛꯇꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯌꯨꯝ ꯅꯠꯇꯃꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯊꯣꯛꯅꯔꯛꯑꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯧꯁꯤꯁꯨ ꯃꯣꯏꯁꯦ ꯂꯥꯛꯑꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯦ ꯃꯥꯁꯦ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯌꯥꯎ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏꯒꯤ ꯂꯩꯃꯤꯟꯅꯕꯈꯩꯗꯀꯣ ꯑꯩ ꯅꯨꯄꯥꯗꯗꯤ ꯍꯥꯏꯗꯣꯛꯎꯅꯣꯅ ꯄꯩꯁꯥꯁꯨ ꯁꯨꯝ ꯊꯣꯛꯆꯜꯂꯛꯇꯕꯗꯒꯤ ꯃꯥꯁꯦ ꯉꯥꯎꯆꯠꯅꯔꯛꯄꯗꯣ ꯑꯗꯨꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗꯨꯕꯨꯗꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯄꯖꯥꯠꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯌꯧꯈ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯆꯦꯛ ꯇꯧꯕꯗ ꯃꯥ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯑꯥꯐꯧ ꯆꯠꯈ꯭ꯔꯦ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯈꯪꯉꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯆꯦꯛ ꯇꯧꯔꯨꯕꯗ ꯑꯗꯨꯒ ꯃꯥꯒꯗꯤ ꯅꯨꯄꯤꯁꯤꯒꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯂꯩꯔꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥ ꯀꯅꯥꯒ ꯆꯪꯉꯤꯅꯣ ꯀꯅꯥꯅ ꯀꯧꯁꯜꯂꯤꯅꯣ ꯀꯅꯥꯅ ꯁꯤꯜꯂꯤꯅೋ ꯑꯔꯨꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯏꯃꯨꯡꯁꯤꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯩꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯣ ꯃꯥꯅ ꯇꯁꯦꯡꯅ ꯆꯪꯒꯦ ꯍꯥꯏꯔꯁꯨ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯐꯖꯅ ꯍꯥꯏꯅꯔꯝꯃꯕꯥꯅꯤ ꯆꯪꯃꯤꯟꯅꯔꯁꯨ ꯌꯥꯏ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯣ ꯃꯥ ꯃꯊꯟꯗꯗꯤ ꯍꯥꯏꯗꯣꯛꯑꯝꯗꯅ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯨꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯐꯖꯅꯗꯤ ꯉꯥꯡꯅꯔꯛꯑꯣꯏꯗꯅ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯍꯥꯏꯗꯣ ꯑꯗꯨꯒꯗꯤ ꯃꯊꯪꯁꯤꯅꯅꯦ
ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯊꯤꯔꯨꯔꯒ ꯈꯥꯏꯅꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯧꯁꯤꯗꯤ ꯃꯥꯏ ꯅꯨꯄꯥ ꯂꯩꯌꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥ ꯂꯩ ꯑꯗꯨꯒ ꯃꯕꯥꯅꯤꯁꯨ ꯆꯦꯜꯂꯦꯕ ꯃꯕꯥꯅꯤꯁꯨ ꯆꯦꯜꯂꯒ ꯂꯣꯠꯂ ꯂꯩꯔꯦ ꯈꯔꯅꯤ ꯂꯣꯠꯂ ꯂꯩꯔꯦ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯣꯠꯄꯁꯤꯗ ꯃꯣꯏꯅ ꯅꯨꯄꯥ ꯃꯃꯥ ꯍꯣꯏꯁꯤꯅ ꯍꯥꯏꯔꯦꯕ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ ꯅꯣꯏ ꯁꯨꯝ ꯂꯣꯠꯂꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯅꯨꯄꯤꯁꯦ ꯃꯣꯏꯅ ꯁꯥꯟꯅꯔꯝꯃꯤꯕ ꯀꯣꯛꯁꯦ ꯃꯈꯟ ꯃꯈꯟꯅꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏꯁꯨ ꯁꯥꯟꯅꯔꯤꯕꯀꯣ ꯂꯥꯜꯍꯧꯕ ꯌꯥꯎꯕ ꯂꯥꯛꯑꯦꯅ ꯐꯣꯟ ꯇꯧꯔꯁꯤ ꯑꯗꯨꯒ ꯅꯣꯏ ꯅꯆꯟꯁꯦ ꯂꯥꯜꯍꯧꯕ ꯌꯥꯎ ꯂꯥꯛꯑꯦ ꯂꯧꯔꯨ ꯂꯥꯎ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯧ ꯍꯜꯂꯛꯄꯤ ꯀꯩꯀꯩꯗꯤ ꯌꯥꯎꯍꯟꯗꯦꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯔꯁꯦꯅ ꯑꯗꯩ ꯅꯨꯄꯤꯁꯤꯗꯁꯨ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯂꯥꯜꯍꯧꯕ ꯌꯥꯎꯕ ꯆꯠꯂꯦꯅ ꯆꯠꯂꯝꯃꯕꯅꯤꯅ ꯅꯪ ꯅꯨꯄꯥꯅ ꯂꯧꯁꯜꯂꯔꯣꯏ ꯅꯪꯅꯁꯨ ꯂꯩ ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ ꯋꯥ ꯂꯣꯏꯁꯟꯅꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯂꯧꯅꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥꯅ ꯖꯗꯥꯕꯤ ꯆꯥꯎꯅ ꯇꯥꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯁꯦ ꯀꯧꯈꯠꯇꯅ ꯀꯅꯥꯗꯅോ ꯋꯥꯀꯠꯇꯅ ꯑꯩꯈꯣꯏꯁꯦ ꯐꯨꯗꯅ ꯁꯤꯔꯅꯤꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦꯅ ꯃꯣꯏꯁꯦ ꯅꯨꯄꯤꯁꯤꯁꯨ ꯌꯥꯎꯅ ꯌꯥꯅꯔꯒ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯦꯕ ꯐꯣꯟ ꯇꯧꯔꯦꯕꯀோ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯄꯥꯔꯇꯤꯒꯤꯅꯤ ꯑꯗꯣ ꯂꯧꯕ ꯂꯥꯛꯑꯣ ꯅꯣꯏꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯉꯍꯥꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯀꯗꯕꯁꯦ ꯃꯥꯅ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯔꯛꯇꯕꯅꯤ ꯑꯅ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯆꯠꯂꯒ ꯂꯧꯖꯔꯨꯔꯦꯕ ꯃꯣꯏꯗꯤꯀꯣ ꯃꯥꯏ ꯅꯨꯄꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯅꯍꯥꯔꯣꯟ ꯌꯥꯎ ꯆꯠꯂꯨꯔꯕꯅꯦꯅ ꯂꯧꯔꯨꯔꯦꯕꯀꯣ ꯑꯗꯨꯒ ꯃꯕꯨꯡꯁꯤꯅꯅꯦ ꯀꯩꯒꯨꯝꯕ ꯁꯥꯅꯤꯟ ꯈꯔ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯃꯕꯨꯡꯁꯤꯅ ꯍꯥꯏꯐꯦꯠ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯄꯗ ꯐꯣꯟ ꯇꯧꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯀꯅꯥꯅꯣ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯁꯦꯡꯅ ꯆꯨꯝꯅꯁꯨ ꯍꯥꯏꯌꯨ ꯌꯥꯗꯕ ꯍꯥꯏꯐꯦꯠ ꯊꯤꯗꯣꯛꯄꯗ ꯍꯥꯏꯐꯦꯠ ꯁꯥꯖꯟꯅꯕꯩ ꯀꯩꯅꯣꯝꯈꯛ ꯐꯪꯉꯕ ꯃꯆꯟꯅꯨꯄꯤꯁꯦ ꯑꯃꯨꯛꯇꯪ ꯐꯨꯊꯕꯅꯦꯃꯤ ꯐꯨꯊꯔꯀꯥꯟꯗꯗꯤ ꯃꯆꯟꯅꯨꯄꯤꯁꯦ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯕꯀꯣ ꯑꯗꯩ ꯃꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦꯃꯤ ꯀꯤꯗꯅꯀꯣ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝ ꯍꯨꯞꯄ ꯂꯥꯛꯑꯒ ꯏꯃꯨꯡ ꯃꯅꯨꯡꯒꯁꯦ ꯅꯨꯄꯥ ꯄꯨꯊꯣꯛꯑꯒꯅ ꯍꯦꯛꯇ ꯅꯩꯈꯥꯏꯗꯅ ꯑꯗꯣ ꯆꯥꯎꯔꯕ ꯄꯩꯁꯥ ꯑꯃ ꯃꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯄꯤꯌꯨ ꯍꯥꯏꯗꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯂꯩꯅꯩꯌꯦꯕ ꯑꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯤ ꯑꯗꯨ ꯄꯤꯕ ꯉꯝꯕ ꯀꯩꯅꯣ ꯑꯣꯏꯗꯕꯀꯣ ꯑꯗ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏꯗꯤ ꯃꯇꯝ ꯊꯥ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯄꯤꯕꯅ ꯑꯗꯣ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒ ꯂꯩ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯄꯤꯒꯦ ꯑꯅ ꯃꯣꯏꯁꯦ ꯑꯩꯈꯣই ꯉꯥꯡꯅꯕꯤꯌꯨ ꯉꯝꯖꯕ ꯄꯤꯒꯦ ꯍꯥꯏꯔꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯃꯣꯏ ꯂꯨꯞ ꯑꯝꯇ ꯇꯧꯅꯈ꯭ꯔꯕ ꯀꯦꯁꯅꯦꯕ ꯑꯗꯣ ꯂꯨꯞ ꯑꯃꯅ ꯇꯧꯈ꯭ꯔꯕꯗ ꯂꯨꯞ ꯑꯃꯅ ꯈꯨꯠ ꯊꯤꯡꯖꯟꯅꯗꯦ ꯑꯗꯣ ꯇꯧꯔꯤꯕ ꯃꯤꯗꯨꯗ ꯑꯗꯨꯝ ꯅꯣꯏꯅ ꯐꯖꯅ ꯍꯥꯏꯌꯨ ꯈꯤꯇꯪ ꯗꯥꯕꯤꯌꯨ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯁꯤꯐꯧꯗꯤꯅ ꯑꯗꯣ ꯅꯣꯏ ꯌꯥꯝꯗꯤ ꯂꯥꯜꯂꯤ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯅꯣꯏꯅ ꯂꯥꯜꯍꯧꯕ ꯌꯥꯎꯕ ꯁꯥꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯔꯒ ꯊꯤꯟꯖꯜꯂꯨꯔꯤꯗꯣ ꯌꯥꯝ ꯅꯣꯏ ꯀꯣꯛ ꯌꯥꯝ ꯂꯩ ꯅꯣꯏ ꯑꯗꯨꯅ ꯃꯤꯒꯤꯗꯨꯅ ꯁꯥꯎꯔꯛꯏ ꯃꯤ ꯑꯁꯥꯎꯕ ꯑꯃ ꯌꯥꯎꯔꯒ ꯅꯣꯏꯅ ꯃꯤꯅꯝꯃꯨꯕꯅꯤꯅ ꯇꯧꯔꯛꯏꯅꯤ ꯑꯗꯣ ꯅꯨꯄꯤ ꯃꯥꯁꯨ ꯋꯥꯖꯔꯖꯅꯨ ꯈꯔ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯆꯦꯜꯂꯃꯤꯅ ꯑꯗꯩ ꯃꯤꯒꯤ ꯃꯄꯨ ꯄꯥꯟꯕ ꯅꯨꯄꯤꯁꯤꯕꯨ ꯈꯥꯏꯅꯔꯛꯄ ꯋꯥ ꯂꯣꯏꯅꯕ ꯃꯌꯥꯝ ꯂꯩꯔꯤ ꯚꯥꯔꯤ ꯑꯃ ꯑꯗꯨꯝꯕ ꯃꯄꯥ ꯆꯥꯅꯕꯗꯣ ꯂꯧ ꯑꯗꯣ ꯃꯤꯒꯤ ꯃꯄꯨ ꯄꯥꯜꯂꯤꯕ ꯅꯨꯄꯤꯗꯣ ꯂꯧꯔꯤꯗꯣ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯃꯤ ꯃꯆꯥꯈꯩꯗꯣ ꯃꯃꯥ ꯀꯥꯏꯅꯔꯤꯅꯤ ꯃꯤꯒꯤ ꯏꯃꯨꯡ ꯑꯃ ꯊꯨꯒꯥꯏꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤꯗꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯁꯟꯕ ꯐꯠꯇꯦ ꯍꯥꯏꯔꯤꯗꯅꯀꯣ ꯑꯗꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯌꯥꯝ ꯐꯠꯇꯦ ꯃꯗꯨ ꯇꯧꯒꯅꯣꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯑꯋꯥꯕ ꯅꯪꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯤꯕ ꯑꯗ ꯑꯩꯈꯣꯏꯅ ꯑꯁ ꯀꯣꯛꯁꯤꯗꯤ ꯌꯥꯝ ꯂꯩꯕ ꯃꯤ ꯌꯥꯎꯅꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯒꯤ ꯃꯊꯪꯁꯤꯅꯅꯦ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯐꯩꯌꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯃꯣꯏ ꯅꯤꯉꯣꯜ ꯑꯍꯨꯝꯅꯦ ꯂꯩꯔꯤꯁꯦ ꯑꯗ ꯃꯕꯨꯡꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯒ ꯃꯧꯁꯤꯗꯤ ꯄꯪꯇꯛ ꯁꯨꯛꯇꯛ ꯌꯥꯝ ꯐꯕꯖꯥꯠꯅꯦꯕ ꯑꯗꯣ ꯅꯤꯉꯣꯜꯈꯩꯁꯤꯗꯤ ꯑꯝꯇ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯍꯨꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯄꯣꯛꯄ ꯏꯃꯨꯡꯗꯅꯦ ꯅꯨꯄꯤꯒ ꯑꯝꯇ ꯄꯥꯜꯂꯣꯏꯒ ꯄꯥꯟꯗꯕ ꯄꯨꯂꯞꯀ ꯄꯥꯟꯗꯕꯈꯩꯁꯨ ꯌꯥꯎꯋꯦꯕ ꯃꯣꯏꯗꯤ ꯐꯤ ꯅꯨꯡ ꯁꯥꯔꯒ ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯃꯧꯁꯤꯅ ꯄꯪꯇꯛ ꯁꯨꯛꯇꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅꯅꯦ ꯀꯛ ꯂꯥꯎꯔꯕ ꯅꯤꯉꯣꯜꯁꯨ ꯀꯛ ꯂꯥꯎꯔꯕ ꯂꯩꯃꯤꯟꯅ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯧꯁꯤꯅ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯕ ꯃꯧ ꯑꯅꯤ ꯑꯍꯨꯝ ꯅꯤꯉꯣꯜꯁꯦ ꯈꯔ ꯄꯪꯇꯛ ꯑꯃꯨꯛ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯃꯥꯟꯅꯍꯟꯗꯕꯗꯣ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯅꯕ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯧꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯅꯤꯉꯣꯜꯈꯩꯁꯤꯅ ꯊꯕꯛ ꯐꯤ ꯁꯥꯔꯦ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯃꯧ ꯅꯤꯉꯣꯜꯁꯤꯡꯁꯦ ꯑꯝꯇ ꯌꯥꯎꯍꯟꯗ꯭ꯔꯦꯕ ꯃꯈꯨꯠꯇ ꯍꯥꯝꯃ ꯆꯥꯍꯜꯂꯦ ꯑꯗꯩ ꯃꯧꯁꯤꯒꯤ ꯃꯆꯥꯒꯤ ꯐ꯭ꯔꯤ ꯊꯤꯕ ꯈꯣꯠꯄ ꯃꯤꯡ ꯆꯟꯕ ꯃꯣꯏ ꯀꯩꯅꯣꯝ ꯆꯥꯅꯤꯡꯕꯁꯨ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯑꯃꯨꯛ ꯂꯣꯏ ꯇꯧꯔꯦꯕꯀꯣ ꯑꯗꯩ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯏꯅꯝꯃ ꯑꯗꯒꯤ ꯃꯧ ꯅꯪ ꯑꯉꯥꯡꯁꯦ ꯏꯔꯨꯖꯊꯣꯛꯗꯅ ꯑꯗꯩ ꯁꯤ ꯇꯧꯍꯦ ꯑꯗꯨ ꯊꯣꯡꯍꯧꯋꯦ ꯁꯤꯡꯖꯨꯗꯨ ꯑꯝꯇ ꯁꯨꯔꯛꯑꯣ ꯍꯥꯏꯔꯁꯨ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯃꯤꯅ ꯈꯟꯅꯅꯤꯡꯉꯥꯏ ꯃꯆꯥꯛꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯨ ꯂꯪꯆꯥꯛꯀ ꯆꯥꯛꯁꯜꯂ ꯑꯗꯨꯝ ꯃꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯔꯦꯗꯤꯑꯣꯒ ꯊꯥꯔ ꯂꯤꯂꯥꯒ ꯇꯥꯔ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯑꯗ ꯃꯕꯨꯡꯁꯦ ꯍꯦꯛꯇ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯛꯑꯕ ꯅꯨꯄꯤꯁꯤꯒ ꯍꯦꯛꯇ ꯄꯠ ꯇꯠꯈꯩ ꯍꯦꯛꯇ ꯅꯨꯡꯁꯤꯅꯗꯅꯅꯦ ꯎꯅꯕ ꯆꯠꯄ ꯀꯣꯏꯕ ꯆꯠꯄ ꯄꯩꯁꯥ ꯀꯥꯞꯇꯅ
ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯀꯌꯥꯔꯛ ꯐꯥꯔꯦ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯕꯨ ꯐꯨꯔꯦꯕꯀꯣ ꯃꯆꯦ ꯑꯅꯤꯅꯦ ꯑꯃꯅ ꯃꯆꯥꯅꯨꯄꯤꯅꯦꯕ ꯃꯆꯥꯅꯨꯄꯤꯁꯤꯅꯅꯦꯕ ꯃꯣꯏ ꯇꯥꯟꯅꯔꯛꯏꯁꯦ ꯑꯗꯨꯒ ꯀꯌꯥꯔꯛ ꯃꯣꯏꯅ ꯍꯥꯏꯔꯦ ꯅꯨꯄꯤꯗꯨꯁꯨ ꯀꯌꯥꯔꯛ ꯍꯥꯏꯔꯦ ꯑꯗꯣ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯩꯗꯤ ꯂꯧꯔꯛꯑꯅꯤ ꯀꯥꯏꯗꯅꯣꯝ ꯑꯣꯏꯔꯁꯨ ꯂꯩꯈ꯭ꯔꯅꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯒꯤ ꯃꯤꯆꯪ ꯆꯪꯉꯦꯅ ꯑꯣꯏꯅ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯗ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯦꯕꯀꯣ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯟꯅꯔꯤ ꯑꯗꯨꯅ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯝꯇꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯣꯏ ꯃꯕꯨꯡꯁꯦ ꯁꯤ ꯋꯥꯔꯛꯄ ꯄꯥꯝꯕꯅꯦꯕ ꯁꯦꯡꯅ ꯑꯗꯩꯗ ꯑꯩꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯦꯅ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯣꯟ ꯇꯧꯅꯔꯦ ꯑꯁ ꯃꯩ ꯁꯤꯒꯤ ꯉꯥꯎꯆꯠꯅꯕ ꯅꯨꯄꯤ ꯌꯥꯝ ꯂꯩꯔꯦ ꯃꯁꯥꯁꯦ ꯋꯥꯈꯜꯁꯦ ꯁꯤꯒꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯅꯨꯄꯤꯁꯦ ꯂꯥꯛꯍꯜꯂꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯉꯥꯡꯅꯁꯤ ꯑꯣꯐꯤꯁꯇꯅ ꯇꯧꯔꯀꯥꯟꯗ ꯀꯧꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯒ꯭ꯌꯥꯟ ꯇꯥꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯪꯉꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯀꯥꯎꯀꯥꯒ ꯀꯣꯏꯔꯝꯕ ꯌꯥꯝ ꯈꯟꯖꯜꯂꯨꯗꯕꯗꯨꯗꯤ ꯑꯗꯣ ꯅꯨꯄꯤꯗꯨꯁꯨ ꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯣꯐꯤꯁꯇ ꯐꯝꯅꯔꯦ ꯑꯗꯣ ꯅꯪ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯕꯗ ꯂꯩꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯃꯤꯗꯨꯅ ꯉꯥꯎꯅꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝ ꯁꯦꯟꯅꯔꯨꯕꯗꯤ ꯉꯝꯄꯣꯟꯇꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯤꯡꯕ ꯉꯝꯗꯕ ꯀꯅꯥ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯗꯨꯅ ꯇꯧꯔꯒ ꯑꯗꯨꯅ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯌꯥꯎꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣই ꯅꯤꯡꯉꯣꯜꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯏꯌꯦꯕ ꯃꯣꯏꯅꯒ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯔꯤꯗꯣ ꯀꯅꯥꯝꯗꯗꯤ ꯅꯨꯄꯥꯗꯤ ꯆꯥꯝꯃ ꯄꯨꯅꯤ ꯀꯩꯅꯣ ꯀꯣꯏꯔꯛꯄꯕꯨ ꯄꯨꯁꯜꯂꯛꯄꯁꯨ ꯅꯠꯇꯅ ꯑꯅ ꯃꯧꯁꯤꯒ ꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯔ ꯈꯠꯅꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯏꯃꯨꯡꯗ ꯅꯨꯄꯤꯁꯤꯡꯁꯦ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯤꯡꯉꯣꯜꯁꯤꯡ ꯑꯣꯏꯔꯣ ꯃꯅꯦꯝ ꯑꯣꯏꯔꯣ ꯃꯧ ꯑꯣꯏꯔꯣ ꯁꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯅꯕ ꯃꯥꯟꯅꯕ ꯌꯥꯅꯕ ꯑꯃ ꯆꯪꯉꯦꯕ ꯂꯥꯛꯏꯕ ꯃꯧꯅꯁꯨ ꯂꯩꯔꯝꯃꯤꯕ ꯅꯤꯡꯉꯣꯜ ꯃꯅꯦꯝꯁꯦ ꯌꯥꯅꯕ ꯆꯠꯄ ꯂꯩꯔꯝꯃꯤꯕ ꯃꯣꯏꯅꯁꯨ ꯂꯥꯛꯏꯕ ꯃꯧꯁꯦ ꯅꯨꯡꯁꯤꯕꯤꯕ ꯁꯤꯗꯗꯤ ꯃꯊꯥ ꯁꯥꯟꯅꯔꯣꯏꯕ ꯑꯗ ꯅꯨꯄꯥꯅꯒ ꯐꯠꯆꯜꯂꯛꯇꯕꯒ ꯂꯩꯔꯝꯃꯤꯕ ꯃꯅꯦꯝ ꯅꯤꯡꯉꯣꯜꯒ ꯑꯃꯨꯛ ꯌꯥꯅꯔꯛꯇꯕꯒ ꯃꯗꯗꯤ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯅꯔꯦꯕ ꯎꯅꯕꯗ ꯈꯣꯏꯗꯧ ꯅꯣꯡ ꯉꯥꯟꯕꯒ ꯍꯧꯒꯠꯂꯛꯄꯗꯗꯤ ꯎꯅꯗ ꯌꯥꯔꯣꯏ ꯃꯈꯣꯟꯗꯤ ꯇꯥꯟꯅꯗꯣꯏꯅꯤ ꯌꯨꯝ ꯑꯃꯇꯗ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯁꯤꯗ ꯀꯥꯟꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯈꯥꯏꯅꯔ ꯂꯩꯕꯅꯦꯕ ꯑꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯄꯥꯈꯪ ꯑꯃꯒ ꯀꯣꯏꯅꯩꯌꯦꯕ ꯉꯁꯤꯗꯩꯅ ꯆꯍꯤ 1.5ꯃꯨꯛꯁꯦ ꯀꯩꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯦ ꯆꯍꯤ 3-4ꯗꯤ ꯀꯣꯏꯅꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯦ ꯊꯤꯔꯒ ꯂꯩꯔꯦꯗꯅ ꯅꯨꯄꯤꯁꯤꯁꯨ ꯃꯁꯥ ꯃꯤꯔꯣꯜꯂꯦꯕ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯐꯣꯇꯣꯁꯦ ꯍꯥꯞꯀꯠꯂꯛꯑꯒ ꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥꯅꯤ ꯅꯨꯄꯤꯕꯨ ꯃꯤꯔꯣꯜꯍꯜꯂꯝꯃꯒ ꯆꯦꯟꯁꯤ ꯌꯥꯗꯕ ꯑꯗꯨꯒ ꯃꯁꯥꯅ ꯅꯨꯄꯤ ꯊꯤꯈꯤꯕ ꯅꯨꯄꯥꯅꯤꯅ ꯋꯥꯔꯛꯄꯤꯌꯣꯅ ꯍꯥꯞꯀꯠꯂꯛꯑꯦ ꯑꯗꯣ ꯑꯩ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯑꯝꯇ ꯈꯪꯗꯣꯛꯆꯒꯦ ꯅꯨꯄꯤꯁꯤꯁꯨ ꯀꯧꯕꯤꯌꯣꯅ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯇꯣ ꯅꯨꯡꯗꯣꯒ ꯍꯥꯞꯀꯠꯅꯔꯛꯑꯕꯅꯤꯅ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯑꯣ ꯑꯗꯨꯒ ꯋꯥ ꯉꯥꯡꯅ ꯊꯣꯛꯁꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯐꯣꯇꯣꯁꯤꯁꯨ ꯂꯧꯊꯧ ꯐꯖꯗꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯁꯦꯅ ꯀꯧꯔ ꯁꯥꯟꯅꯩꯌꯦꯕꯀꯣ ꯁꯥꯟꯅꯔꯛꯄꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯤꯅ ꯃꯣꯏꯁꯦ ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯩ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯎꯔꯦꯗꯤ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗꯤ ꯆꯝꯅ ꯎꯅꯔꯒ ꯑꯗꯨꯝ ꯃꯕꯥꯅꯤ ꯍꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯂꯤꯔꯦ ꯍꯥꯏ ꯅꯨꯄꯤꯁꯤꯅꯗꯤ ꯂꯤ ꯍꯥꯏ ꯅꯨꯄꯥꯅꯗꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯎꯔꯦꯗꯪ ꯍꯥꯏ ꯑꯁꯦꯡꯕ ꯂꯤꯗꯦ ꯍꯥꯏ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅꯗꯤ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯅꯨꯄꯥꯅ ꯃꯤꯔꯣꯜꯂꯀꯥꯟꯗ ꯄꯨꯛꯇ ꯀꯥꯎꯁꯟꯗꯅ ꯑꯉꯥꯡꯗꯣ ꯀꯥꯏꯗꯅ ꯑꯣꯠꯅꯩꯕ ꯍꯦꯟꯃꯟꯗꯅ ꯑꯗꯨꯗꯒꯤ ꯈꯥꯏꯅꯔꯛꯈꯤꯕꯅꯤ ꯋꯥ ꯂꯣꯏꯁꯟꯅꯔ ꯂꯩꯕꯅꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞ ꯉꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯃꯧꯅꯤ ꯅꯪꯗꯤ ꯄꯥꯈꯪꯅꯦꯅ ꯍꯥꯏ ꯅꯨꯄꯥꯁꯤꯅꯒ ꯊꯦꯝꯖꯟꯕꯤꯗꯅ ꯃꯥꯅ ꯀꯞꯄꯗ ꯋꯥꯔꯤ ꯂꯤꯕꯗ ꯅꯨꯄꯥꯁꯤꯅꯒ ꯊꯦꯝꯖꯟꯕꯤꯗꯅꯒ ꯇꯧꯏ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯨꯃꯤꯠ 5ꯅꯤ ꯃꯥ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗ ꯑꯩꯅꯁꯨ ꯐꯔꯦ ꯃꯥꯗꯤ ꯄꯥꯈꯪꯅꯤꯅ ꯃꯁꯥꯅ ꯂꯥꯞꯊꯣꯛꯆꯈ꯭ꯔ ꯃꯥꯅꯦ ꯐꯔꯦꯅ ꯑꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯩ ꯂꯥꯛꯀꯦ ꯊꯣꯛꯂꯛꯑꯣꯅ ꯑꯩꯅ ꯂꯥꯛꯑꯅꯨꯗ ꯍꯥꯏ ꯑꯗ ꯃꯥ ꯌꯥꯗꯦ ꯂꯥꯛꯑꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯛꯅꯕ ꯃꯔꯤꯁꯦ ꯊꯝꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥ ꯅꯨꯡꯁꯤꯌꯦꯅ ꯃꯣꯏꯁꯦ ꯌꯥꯝꯃꯦ ꯆꯍꯤ 3 ꯅꯨꯡꯁꯤꯅꯕꯁꯤꯗ ꯃꯣꯏꯁꯦ ꯏꯝꯐꯥꯜꯒꯤ ꯍꯣꯇꯦꯜ ꯂꯣꯏ ꯁꯨꯔꯦꯕꯨ ꯍꯥꯏ ꯅꯨꯄꯤꯗꯨꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯣꯏꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤ ꯑꯗꯨꯝ ꯎꯅꯗꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯨ ꯑꯗꯨꯝ ꯃꯥꯅꯁꯨ ꯑꯩ ꯑꯗꯨꯝ ꯅꯪ ꯂꯧꯔꯅꯤꯅ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯈꯪꯍꯜꯂꯣꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯈꯪꯍꯜꯂꯦ ꯍꯥꯏ ꯑꯗꯩ ꯃꯣꯏ ꯃꯌꯨꯝꯗꯒ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯑꯅꯤꯃꯛ ꯇꯥꯕꯗꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ
nupi ama koiraga mazu nupi je lapthok eba nupi jina ju dum nupa ama koira dum nupa je lapthok eba maban je kaim haina dreba aduga block ti nupa jina aseng ba thamak pane nupi duna di thamde ba ada nupi duna di admaina block tham e kole ana nupi jina di thamde aduga mana topa phone dai to da pairak ten hai adu ju mana ju sahi ama ji kaim tawdana leirureba aduga handakta mana thigalakpa kanda nupa je nupi thiramena admaina hapkalakpaneba ada nupa je haina ngahangai ma kaidau lei aina nupi thidingai da nupa gi mama hoi mai nupi hoina haijina adu gam nangnaba mari thammabadudi kaidau leina da nupa jina na nupi jina haireba mado magi thaba khara chillubagi kholubagi dei nupa jina dum block thamdu sauningdana ibani boju tokna boju yaba nate mana khongul lirakhi aigi khongul lirakhi janu leibani haibako ada mana phone ju block thamjanbani aina topa number dai tawra ju pairakte topa number dai message sa ju pairakte ana da mai haiba da koina ibema nang sidi tha mani mai relation thamnaga nupa na block pire pau phongna de leithokre adi tha mani da nangna ta hogodabani sidi mayum da changjan gera adai sum akoi lupsing gi mateng logera do nang sidi chahi ma kai mu sidi nang kaidau lei mi di som da nupi thigre nang na kaim hairak tramina ada nupa du na ne photo khara puthore eba koi nupi du na to nupa ma koiraga ne mamang chahi da mabani nap lapthok na gi matung kui tana tha nium leraga kamin ba happy second anniversary na tha ba cake ka pairaga nupa du mabani cake pai minarga dumaina tharaga ne naksannaraga yam naksannaraga hotel amda hotel gi ka room amda kamina photo am puthoreba adai nupa du mabani ba koi ba chamina ba khotpagi reels kai ka nupa jama am puthore eba ko adum aduda si smaina ma ju nupa ji koina ra lei khrabani aduda aina ju dum o ma ju koi jagra mane mana ju ai pamdra mane na nong ta ju kaim hairak te na ai ju yum panjabani haireba ada nupi duna di mage dum kaino ma ji ma haijina koi imana bani aduni haireba ko adai mi atopa imana bigi anniversary da dum photo ka minna bani khotpane na adu ju potu di yadreba mamana bigi anniversary da kamaina nupa ji kamaga mi cake to pa kamai kap tori ko kapim famdu ju hotel ni pulap moi ma kamina ba pak amda kaida mana bi mam yarga kapasu natre adai nupa du mabani gi hakkat pa koi chatmina bai khotpagi video hakkat pa suma am mu puthore nupa du ko ta sengna adu nupi jina mu hakkali ji ju mai atopa account amda kaida hakkat pa suna taba nupa du mari du am hanjan thamna gre hairadi mana masagi account da dum phajana hakkat pineba ada koina mana di loi channa ba pame magi lawom thokpa kaino lauraga ko compensation nupa ji gi magi ja chokra ga nupa jina topa nupi thigra mina ada koina hare bema koina se tawri ba jidi yam thamoi gi oiba sidi wild bichar ni nangna nupa mo sai chatminna dana khotminna dana photo video mam hakale happy second anniversary na hotel amda nabani mai nga sannaraga photo ka pa hakale sidai da koina nangi ja dabi nupa ji kamai lawdoino nangna tawgoda matam tha mani nupa na paw horok tre habda tawramu yai adu juna taba aduna sidi maram mi ja sanadra tombaga koina rame naknaba mari thamba yaba thamgre sawbaga mu koina re ado sawbana mu lapthokre tombadu ju mari thamnagi chahi anium mamang da koina rami ado sawbadu ai tombadu da mu laisan ge na tar ke sauge haibagi maong amada lae nupa jana sigai jamta puthoroktrabadi oradi phaba ado niyam ama sadana koina ekta sida bisar nang nupi gi ja sokibani na adu da khangde nang paisa pigidamni hairubada koi je nupi jingna tawning ba nupa ma ngawmina ba adai chahi anium gi mamang da mari thamgre hoje dum haira ju yaba na khan gani sidi yamna niti niyam sumna tawdaba yade nang akoi da sawganu adubu nangna court di mabani gi kaino ga di leiba proof evidence khara hotel da kai da leimina bai ko court ta kai da di ukil danaraga di nangna dum nupa ji gi mathakta asmaina naksina ba mari thamgra ga ma nupi thirame ai je lobbi dre hundok pirame na thabadi yani adu nang uken tana jo adu bu nang gi wari jili rak panu pajna hari me am ji putorak pada nang adum ikai ni ngai gi machak oi adu nang adum tuminna leina gi bana phani nang na tawgodo matam da tawdre nang ju ngau tho leiru re ana dai nu pa nang ju kari gi no nanam sa adyam ka mi di maung ne na haire ma adu di nang na muk makha ta na loina raga nang gi apam ba phanga di na masing thingam dana hotel jing sang dana nang na ju lai thu dai nupi na ju lai thoki ba sama nei nupi na kal lai thoki na te nang na ju lai tho ini ado nang ju naram chap kan manli hen manli ado sidai da koin haining idi mau jing ji da ko hoi
ꯀꯩꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯨꯔꯗꯤꯅꯦ ꯀꯩꯅꯣꯝꯈꯛ ꯏꯍꯧꯒꯦꯀꯣ ꯑꯩ ꯃꯥꯅꯦ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯗꯤ ꯃꯧ ꯑꯣꯏꯔꯨꯔꯒꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒꯅꯦ ꯃꯃꯥ ꯃꯄꯥꯗꯣ ꯅꯨꯄꯥꯗꯨ ꯈꯛ ꯅꯠꯇꯦꯕ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯨꯗꯣꯏꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯕ꯭ꯔꯥ ꯄꯥꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯔꯤꯒꯁꯦ ꯑꯝꯇ ꯊꯝꯅꯗ꯭ꯔꯤꯉꯩꯗꯀꯣ ꯏꯎꯟ ꯎꯅꯗ꯭ꯔꯤꯉꯩꯗ ꯅꯥꯈꯩ ꯑꯃ ꯁꯦꯡꯉ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯕ꯭ꯔꯥ ꯌꯥꯔꯕ꯭ꯔꯥ ꯑꯅ ꯍꯥꯏꯕ ꯆꯪꯍꯜꯂꯛꯑꯒ ꯌꯥꯝ ꯂꯦꯝꯅꯅꯦꯀꯣ ꯅꯨꯄꯥꯗꯨꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯗꯤ ꯃꯌꯨꯝꯗ ꯍꯥꯏꯔꯒ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯄꯥꯝꯃꯕꯅꯤ나 ꯃꯧ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯂꯧꯖꯔꯒꯦ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯝꯅ ꯄꯥꯟꯒꯗꯧꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅꯕ ꯌꯥꯕ ꯂꯣꯏꯅꯔꯨꯕꯁꯤꯗꯤ ꯂꯥꯁꯇꯗꯤ ꯃꯧ ꯃꯥꯅ ꯄꯥꯈꯪ ꯑꯁꯦ ꯐꯥꯔꯒ ꯍꯥꯏꯕꯤꯔꯛꯀꯅꯦꯕ ꯃꯧ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯍꯧꯅꯦꯕ ꯑꯗꯨꯅ ꯃꯧꯅꯗꯤ ꯄꯥꯈꯪꯁꯤꯃꯗꯤ ꯁꯨꯡꯀꯣꯏ ꯀꯣꯏꯕꯤꯗꯕ ꯃꯣꯏꯗꯤ ꯃꯧꯅꯤꯅ ꯃꯣꯏ ꯋꯥꯈꯜꯁꯤꯗ ꯃꯥꯗꯤ ꯃꯧꯅꯤ ꯁꯥꯟꯅ ꯊꯣꯛꯄ ꯌꯥꯏ ꯑꯩꯅ ꯃꯣꯏꯗꯤ ꯗꯤꯜ ꯂꯦꯜꯂꯛꯄꯅꯦꯕ ꯂꯧꯔꯝꯗꯥꯏꯗꯗꯤ ꯂꯩꯊꯣꯛꯈꯤꯅꯦꯕ ꯁꯤꯃ ꯃꯧꯅ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯒꯁꯨ ꯍꯌꯦꯡ ꯀꯦꯁ ꯇꯧꯅꯔꯛꯄꯗꯁꯨ ꯃꯧ ꯅꯪꯅ ꯄꯥꯈꯪꯁꯤꯗ ꯍꯥꯏꯔꯒ ꯌꯥꯝ ꯊꯤꯕ ꯑꯣꯏꯌꯦꯕ ꯑꯗꯒꯤꯗꯤ ꯄꯥꯈꯪꯗꯨꯅꯁꯨ ꯃꯤꯒꯤ ꯃꯧ ꯍꯜꯂꯛꯄ ꯈꯣꯠꯄꯗꯣ ꯂꯧꯁꯨ ꯂꯧꯔꯣꯏꯗꯕꯗꯅꯦ ꯀꯣꯏꯕꯤꯗꯕ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯃꯧꯅꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ ꯑꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯕ ꯅꯨꯄꯥꯅꯁꯨꯀꯣ ꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯣ ꯅꯨꯄꯤ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯅꯛꯁꯟꯅꯔꯨꯕꯒꯤ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯍꯧꯔꯦꯀꯣ ꯑꯗꯩ ꯅꯨꯄꯥ ꯃꯥꯁꯨ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯍꯥꯞꯀꯠꯇꯅ ꯅꯨꯄꯤꯗꯨꯅ ꯈꯣꯡꯒꯣꯏꯅꯔꯦ ꯂꯣꯏꯅ ꯃꯣꯏ ꯂꯩꯀꯥꯏꯒ ꯀꯩ ꯈꯪꯅꯔꯦ ꯃꯕꯥꯅꯤꯃꯛꯀꯤ ꯃꯔꯥꯟꯒꯤ ꯗꯟꯗꯤꯅꯦ ꯍꯥꯏꯇꯥꯔꯦ ꯐꯪꯉꯤꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯀꯣ ꯍꯧꯈꯤꯕꯗ ꯑꯗꯒꯤ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯟꯕ ꯅꯨꯄꯥꯁꯤꯅ ꯆꯍꯤ 10 ꯅꯨꯄꯤꯁꯤꯅ ꯆꯍꯤ 19 ꯁꯨꯃꯥꯏꯅ ꯁꯨꯕ ꯑꯗꯨ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯥꯏꯅ ꯔꯤꯂꯦꯁꯟꯁꯦ ꯊꯝꯅꯈ꯭ꯔꯦ ꯆꯍꯤ ꯑꯃꯃꯨꯛ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯕ꯭ꯂꯣꯛ ꯅꯨꯡ ꯊꯝꯃꯦ ꯑꯇꯣꯞꯄꯗꯩ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯅꯤꯔꯛꯄꯅꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯦ ꯁꯨꯝꯕ ꯀꯦꯞꯁꯇꯗꯤ ꯃꯌꯨꯝꯗꯒ ꯆꯦ ꯅꯨꯡ ꯊꯥꯕꯁꯦ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝꯒ ꯆꯠꯄꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡ ꯂꯩꯀꯥꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯅꯗꯕ ꯏꯀꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯕꯅꯤꯅ ꯐꯣꯟꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯌꯦꯕ ꯐꯣꯟꯗ ꯄꯥꯎ ꯄꯤꯔ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯄꯤꯔꯦꯕ ꯑꯗꯨꯗꯅꯦ ꯑꯉꯥꯡ ꯅꯨꯄꯥꯁꯤꯅꯅꯦ ꯀꯌꯥꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯌꯨꯝ ꯄꯥꯟꯕꯩ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯑꯩꯗꯤ ꯆꯍꯤ 10 ꯈꯛꯇꯅꯦ ꯑꯗꯣ ꯃꯥꯅ ꯆꯍꯤ 19 19 ꯅꯪ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ ꯆꯍꯤ 8 9 ꯍꯟꯅꯔꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥꯟꯅ ꯊꯤꯗꯣꯛꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯈꯪꯉꯛꯏꯅꯣ ꯍꯣꯏ ꯑꯩꯅ ꯈꯔ ꯍꯜꯂꯦꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨꯒ ꯆꯞ ꯆꯥꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯁꯨꯝ ꯍꯥꯏꯔꯦꯕꯀꯣ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯗꯗꯤ ꯀꯩꯗꯧꯕꯩ ꯅꯪ ꯅꯕꯥꯅꯤ ꯅꯛꯅꯕ ꯃꯔꯤ ꯊꯝꯃꯨꯔꯤꯕ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯅꯛꯅꯕ ꯅꯪ ꯆꯨꯝꯅ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ ꯇꯣꯛꯅꯔꯁꯨ ꯌꯥꯅꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯪ ꯑꯉꯥꯡꯅꯦꯗꯤ ꯀꯩꯅꯣ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯅꯠꯇꯦ ꯐꯖꯅ ꯌꯥꯅꯧ ꯑꯗꯨꯒ ꯅꯣꯏ ꯑꯅꯤ ꯔꯤꯂꯦꯁꯟꯗꯣ ꯊꯝꯅꯈ꯭ꯔꯕꯅꯤꯅꯅꯦ ꯆꯦꯜꯂꯣ ꯂꯧꯅꯧ ꯅꯣꯏ ꯑꯗꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯁꯨ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯆꯥꯀꯥꯟꯗ ꯍꯣꯡꯉꯣ ꯅꯪ ꯆꯍꯤ ꯃꯨꯟꯅ ꯊꯤꯒꯠꯂ ꯅꯪ ꯐꯖꯅ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯥ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯈ꯭ꯔꯀꯥꯟꯗꯅ ꯊꯤꯒꯠꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯅꯪ ꯊꯤꯒꯠꯂꯛꯑꯒ ꯅꯨꯄꯤꯁꯤꯅ ꯍꯜꯂꯝꯃꯦ ꯂꯩꯊꯣꯛꯀꯦꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯗꯣ ꯑꯗꯨꯝꯕꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯆꯦꯟꯅꯕ ꯈꯣꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦꯕ ꯑꯗ ꯁꯤꯗꯩꯗ ꯍꯥꯏꯅꯤꯡꯉꯤꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯥꯎꯋꯦꯕ ꯅꯨꯄꯤꯅ ꯍꯟꯕ ꯀꯣꯏꯔꯨꯔꯒ ꯅꯨꯄꯥꯅ ꯂꯩꯊꯣꯛꯄ ꯑꯗꯣ ꯀꯣꯟꯅꯗꯪꯗꯗꯤ ꯅꯨꯄꯥꯒꯤ ꯏꯃꯨꯡꯅ ꯑꯍꯟ ꯍꯅꯨꯕꯤ ꯃꯥꯅ ꯏꯆꯥ ꯄꯥꯈꯪ ꯑꯉꯥꯡꯁꯦ ꯐꯥꯔꯒ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯨꯄꯥꯒ ꯂꯩꯖꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯐꯥꯖꯤꯜꯂꯒ ꯕ꯭ꯔꯦꯟ ꯋꯥꯁꯀ ꯇꯧꯔꯒ ꯅꯛꯁꯟꯅꯕ ꯃꯔꯤꯒ ꯊꯝꯃꯒ ꯅꯝꯗꯅ ꯂꯩꯅꯕ ꯍꯣꯠꯅꯕꯒꯤ ꯀꯩꯅꯣꯝꯈꯛ ꯃꯤꯅ ꯂꯣꯏ ꯈꯟꯅꯩꯌꯦꯕ ꯌꯥꯝ ꯂꯦꯝꯗꯕ ꯇꯥꯕꯗꯣ ꯅꯨꯄꯥ ꯐꯪꯗꯕ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯅꯤꯡꯕꯁꯦ ꯆꯍꯤ ꯅꯨꯡꯒꯤ ꯊꯤꯒꯠꯅꯔꯒꯅꯦ ꯍꯦꯛ ꯅꯁꯥꯅꯕꯨ ꯍꯜꯂꯕ ꯁꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯅꯗꯕꯅ ꯐꯔꯕ ꯁꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯅꯗꯕꯅ ꯐꯩ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯑꯗꯣ ꯌꯨꯝ ꯄꯥꯟꯕꯗꯁꯨꯅꯦ ꯅꯪꯅꯕꯨ ꯍꯦꯛ ꯍꯜꯂꯕꯀꯣ ꯅꯨꯄꯥꯁꯦ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯕꯅ ꯐꯩ ꯍꯌꯦꯡ ꯃꯤꯅ ꯋꯥꯍꯩ ꯃꯊꯛ ꯊꯪꯉꯦꯕ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯅꯃꯤꯠꯇꯩ ꯅꯄꯤ ꯇꯥꯅꯦꯕ ꯁꯤꯃ ꯑꯗꯩ ꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯃꯒ ꯍꯥꯏꯔꯛꯑꯒꯦ ꯁꯤꯁꯨꯅꯦ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅ ꯆꯍꯤ 3 ꯍꯜꯂꯦꯕꯀோ ꯁꯨꯞꯅꯒꯤ ꯋꯥꯍꯩ ꯑꯃꯒꯤ ꯈꯛ ꯈꯥꯏꯅꯔꯤꯅꯤꯀꯣ ꯃꯣꯏ ꯈꯥꯏꯅꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯜꯂꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯂꯧꯅꯔꯦ ꯑꯗꯨꯒ ꯂꯧꯅꯔꯒ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗꯅꯦ ꯅꯨꯄꯥꯁꯤꯗꯤ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯆꯠꯅꯤꯡꯉꯦꯕ ꯀꯣꯏꯕ ꯂꯥꯡꯕ ꯊꯥꯕꯜ ꯆꯣꯡꯕ ꯏꯁꯩ ꯌꯦꯡꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯠꯅꯔꯦꯗꯅ ꯑꯗ ꯃꯅꯦꯝꯕ ꯑꯣꯏꯅ ꯑꯉꯥꯡꯅꯦ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯄꯣꯟꯇꯦ ꯃꯥꯟꯅꯧꯔꯅꯨ ꯍꯥꯏꯕꯀꯣ ꯑꯗ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝ ꯍꯜꯂꯒ ꯈꯟꯅꯕꯗ ꯑꯉꯥꯡꯅꯤ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯉꯥꯡꯅꯤ ꯅ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯋꯥꯍꯩ ꯍꯦꯛ ꯈꯟꯅꯕ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯅꯤ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯄꯣꯟꯇꯦ ꯁꯤ ꯍꯦꯛꯇ ꯍꯥꯏꯌꯦꯅ ꯃꯉꯣꯟꯁꯤꯗ ꯆꯥꯛꯄꯤꯅꯦꯕ ꯆꯥꯛꯑꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯕ ꯅꯪꯅ ꯁꯨꯃꯥꯏꯅ
ꯅꯪꯅ ꯎꯗꯪꯒꯩ ꯍꯜꯂꯤꯕ ꯅꯪꯅ ꯇꯥꯛ ꯌꯥꯕ ꯃꯤꯁꯤꯗ ꯃꯥꯅ ꯀꯩ ꯈꯪꯗꯣꯏꯕ ꯁꯨꯃꯥꯏꯅ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯑꯗꯣ ꯃꯥꯗꯤ ꯉꯥꯎꯅꯤꯡꯉꯛꯀꯅꯤ ꯑꯉꯥꯡꯅꯤꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯃꯊꯃꯣꯏꯁꯦ ꯅꯥꯗꯅ ꯃꯥꯅ ꯈꯥꯏꯅꯒꯦꯅ ꯂꯦꯞꯄꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯦꯡꯅꯕꯗ ꯍꯦꯛꯇ ꯃꯤꯅꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯅꯨꯄꯥꯗꯩ ꯍꯟꯕꯅꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯍꯥꯏꯕ ꯀꯣꯊꯤ ꯍꯦꯛ ꯌꯦꯡꯅꯔꯨꯕꯗꯒꯤ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯍꯟꯕꯅꯤ ꯅꯨꯄꯤꯅ ꯆꯍꯤ ꯊꯥ 5 ꯇꯨꯛ ꯆꯍꯤ ꯑꯃ ꯍꯟꯕꯐꯥꯎ ꯌꯥꯗꯦꯕ ꯍꯟꯕꯅꯤ ꯅꯨꯄꯤꯅ ꯊꯥ ꯑꯃꯅꯤ ꯈꯛ ꯍꯦꯛ ꯀꯣꯊꯤ ꯌꯦꯡꯅꯕꯗ ꯃꯄꯣꯛ ꯊꯥꯗ ꯊꯥ ꯑꯃꯅꯤ ꯍꯟꯕꯐꯥꯎꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅꯅꯦ ꯏꯁꯥꯗꯒꯤ ꯍꯦꯛ ꯍꯜꯂꯕ ꯃꯤꯅꯅꯦ ꯍꯌꯦꯡ ꯋꯥ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯏꯅꯕꯤꯔꯨꯔꯅꯨ ꯁꯤꯃꯒ ꯍꯥꯏꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯁꯤꯗ ꯑꯩ ꯂꯣꯏꯁꯟꯖꯒꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯐꯤꯂꯝꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯂꯤꯕꯗ ꯑꯩꯁꯨ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯌꯥꯝꯁꯨ ꯋꯥꯕꯀꯣ ꯀꯦꯁ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯁꯣꯜꯕ ꯃꯌꯥꯝ ꯇꯧꯔꯒ ꯋꯥꯅ ꯂꯥꯛꯄ ꯑꯗꯨꯒ ꯂꯤꯈꯤꯕꯒꯤ ꯈꯪꯗꯦ ꯑꯁ ꯌꯥꯝ ꯄꯋꯥꯔ ꯑꯃ ꯑꯩꯈꯣꯏ ꯐꯨꯊꯣꯛꯑꯒ ꯐꯖꯅ ꯂꯤꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯗꯣ ꯋꯥꯃꯟꯕꯒꯤꯅꯦ ꯆꯔꯤꯒ ꯏꯇꯠ ꯇꯠꯂ ꯂꯤꯕꯗꯣ ꯂꯤꯌꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯂꯣꯏꯁ ꯑꯗꯨꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯑꯃ ꯄꯤꯅꯔꯛꯄꯁꯤꯁꯨ ꯉꯁꯤꯗꯤ ꯈꯤꯇꯪꯈꯛ ꯄꯥꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯃꯇꯦꯡꯒꯤꯁꯦ ꯁꯤꯝꯇꯪꯒ ꯇꯧꯒꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ngasi ligi ba wari mayam dusu akhoi mayam na comments mayam pipiro habidi ngasi wari si aduke matik yamgre wari si matek khara yamgre aduna akhoi da Manipur ki society da thoi ba akhoi gi ngasi gi crime macham chenaba mayam do mayam gyan taminaraga hai ba hojiko ozaro pitale mena thambi ki ba wari mayam du gi mayam gi wakhalon so choden thambi ra o habidi akhoi mayam gyan taminasi aduga mayam gi ehen ba wakhalon mayam duna akhoi na su anoba अखोगी करम मोंदा कलहोबा याबा हाइबदी ओजानसु थंबीरी हाइबदी सुमाइना लेरगदी सुंगतौ तौबीररो सुमाइन तौरगदी अखोई सुमाइना खांगबा तारे सुमाइना लेरगदी हाइबा मयाममा थम्मीबा अखोगी एग्जांपल मयामदो मयाम ज्ञान तामिनरगा अखोई इसा इसादा इमुंग मनुंगदा थोपा मयाम सोखोना सेमदोकपगी चांसु लौमिनसी अदुगा मयामगी वखलोन खंगबीबा उबीबा ताबीबा सिंगनसु अखोगी वखलोन मयामदो लोइम फोंदोकपिरगा कमेंट्स हाइबिरो खन्नसी नैनसी अमदी मणिपुर सोसाइटी दा अखोइना थमजरिबा अखोगी vision हाइबदी crime mitigate तौरगा every nook and corner दा कोई crime diaries की viewers सी है ना याम खट हल्लगा मणिपुर दगी healthy society अमा ओरकपदा अखोगी crime diaries नसु अचो मतेंग पांगमिन सी हाइना अखोई थमजगे हाइबदी crime diaries की family सिंगसु अखोइना दुकी मते यामना वांगना थमजै अमदी यामना value लेना लोगजै crime diaries की viewers सिंगनसु अखोगी मणिपुर दा crime mitigate तौबदा चावरबा थौदांग लोमिन सी हाइबसी म थमजगे अदुगा मखा से अखोई ओजादगी अखोई ममांगी ओजाना थंबिखिबा अखोगी मयाम की दमकता सु अखोइना नुपादी सनानी हाइना स्पेशली अखोइना थमजरिबा मयाम सी मयाम टिकेट बुक तोक्सिनबिरो अदुगा सुंसोय सोयदना लकी ड्रॉ दुसु याउबिरगा नुपादी सनानी हाइबसी मयाम की सपोर्ट की ग्रांड सक्सेस ओइहनबियु हाइना थमजगे अदुगा अखोइगी होम की मतेंग पांगबिरकपजे होय अदुम लेपा नाइदे मयामना अदुम पांगबिरै अदो अइना ममांगदा हाइजगिबा कनो अखोइगी मेडिकल डायरेक्टरेट लम्फेलदा मेडिकल डायरेक्टर ओइबिरमी हारिबा अखोइगी साल सुरचंद्र जी लोइनबी अखोइगी मैडम नलिनी जे माना याम फजब वाही खरा हाइरकपनेबा अइना ममांगदा हायौद्रे याम मान सुमाइ असुक्की मतिक ने ऑफिसर अमगी लोइनबी ओइरबा मसा कै लोइन मतिक चारबा ngaktani ko ado masa maksu मैडम जी ओजानी मतिक चारबने दो अदु अखोइगी नुंगाय याय फगरबा इमुंगदा वाता पादना लैरबा अमा खक्तनेबा याम ज्ञान तानाना को मानने मा मसागी मरनागी नतबा अखोइगी वारी मैम जे तारगने मैडम जी फोन तौबदा कपएबा ओ अगांग नुपी मचाजिंग जे अखोइना नुसिन नुपा नुसिनरपा मतमददी अखोइदी यामना चमना अखोइगी लापना चिठी पिनरगा उन्नबबो इकाइनरगा सुमाइ माइबो यंगनादे अदो मोइदे हुजिति याम एडवांस ओइग्रे अखोइगी फोन जे लैनारामिना फोन जे द लोइनमक हाइनिंगबा हाइनारे कोइनाद्रे नक्सनरे अदुना सी अगांगै जे कैसु खंगजदबा मोइदि खलकपनिना सी मांगी मैम जे हयंग मोइ हुजितै खुदी म थीबा हुजिक मांगबजे तुंगी पुंसी बौदा नुपीना खुदी म लैगिबजे मोइगी पुंसीदा अदुम कयाम वारकनि हाबजे मोइगी खनबदा नुंगाइते अगांगजिंगसे याम सिंहनिंगी मरोइना लैसाबिजिंगजेना नुपागिदी ए नंग नुपींगा समाइना मरी थमनरमे ये पाखंग ओइंगैदा हाइबदा माइ नुपीदुना लैथोक्तेबा अदु कैसु हाइदेदना अदो नुपीगिदी ए अदु नुपीदो नुपामनो हुंदोमे ये नंगना मरी मैम थमगा हारदी नुपाना नुपागी मामपाना नुपाई मुंग मनुंगना पामदेदना नुपीदो अदुगी खेनबदुनेबा ओइरिबसे अदुना अदुमाइना नुंगाइते नुपीमचाजिंग याम सिंहनिंगी अना लैसाइंगैदी
yam koina ba yam section ba laisabi amagi yam ing tapa ngawai mamangai gi laisabi ge jam section na yam ki na luna satna ramitana ijat se yam section na adamaina ohenninge mamangai gi fibam da hanjal haningi noi sumain tawraga di loi mangani yum pandingai da loina noi kaino laisari ngai da loina yum pan thoe adoi di noi yam manga kani na namitai na pi kang da na hayongai bok noi na hinga kadaba mayam na na kappaga masana ngai ta na haire ba duma ta seng na yam ngai te ba ko adum laisabi jing kitang section min na je ba duga koi gi mathang pangai jina uma kulak pamana koi magi apok pajana hakim saha kulak pam aduga mama apok pina halima maje koi haurei bi makha le kai li long de ne baduga masa je bi ma je doctor ni homeopathic ki ko homeopathic aduga female consultant oeba clinic ahum da pui ma je kolkata da jujuk lei ba bi ma jina jongam ma teng pang bi re aduga inaw jam nuksi ye muslim inaw ju oiraga akhoi gi muslim nupi da di lai lai su akhoi gi yam tammaga sma yam matik cha ba je sengna kan da yam irei leite khara tang e ba ko moi gi pada system jina maru oiraga akhoi gi yam check chat na thamna gi bana ado hujik pudi muslim nupi mcha jing je akhoi gi chap mana re lai lai chu phajana tamme hujik aduna muslim nupi na ga sma na doctor oi ba je masing khara tang e li e ba ko ado ibe ma jina ga sma yam jen ta loina pangbe ko sam nungai e akhoi ibe ma je bu thaga chari ko adai mathang ji dina ipwa je akhoi gi kolkata da leiba maje assistant professor ne bai paje aduga singjamai ba mol kai dei ne ba Uttarakhand University of Horticulture and Forestry hai ba sidaida maje kan Uttarakhand da oiba adudo maje jit masana ma ming ji lauk thok pira kanu hai ba ko madi adu mateng diam sauna ma lesing tara pang bi re ba adoi pa do na ming lauk thok kanu har min lauk thok sara ro ge adoi ju ipa jina kanoni koi gi assistant professor ga oiraga smaina ga machan mase jingi smaina ga nungsi bira ga mapan da leiraga koi gi wadi jing de taro ga kitang saruk machan mase jing awa ba jing gi hom sa ba da mateng pang birak pase ko yam nungsi jai ipa je yam thaga chari aduga mathang jina moirang them prabha kakching moirang them le kai dei ne ba adu mapuroi bana suresh koi gi maje graphic designer ne silong da lei bo jik se moi je ko maina inaw ju jam nusi jana na moi ji imung manung je pa le ba masa jing ka adu ma ju wari je am phajana tara ga koi gi lam je thoi ba je am thamoi chokja ba adu ma ju angam ba je pange inaw bu ju thaga chari de mathang jina hoi rom sangita ko adu mapuroi bana sanju wangjing khunau mayai le kai chi je wangu ne moi wangjing khunau hai je adu ma inaw jina ju angam ba pange moi ju am nusi jana na laimina ba oi ba imung manung je ko ado smaina imung manung kaina dana khaina dana nusi jana na imung mama pa loinamak ki awat pa phangan dana leiba imung jing je khoi yam pam je ba loinamak smai o hen ninge ba ngang jing da sidi mama pa kaina bai chai theng do phang de na do inaw bu ju thaga sari aduga mathang jina khoi gi angom silana ga ampal kang jabi dagi ko si jina ju pang de mateng je adu ma je moiju macha nu pa ta hung ga po ga yam nusi jana na imung manung je leiye adu ma na ju macha kano jingi nu pa pokpagi khoi gi pokso gumbagi wari liba je moiju macha nu pa nga ta pok yam pa khatsai ba ko ado adum macha gi imung da wata pa dana mapuroi bana phana phajana leimina raju mayam gi thoiba mayam jadi koi society je leimina ru bani na nungai ta ba phawe ba moi gi thamoi da ju ko adagi mak thok te haraga su mathang jina khoi gi mayang lambam jinita hai mapuroi bana rosan ko moi jo asam da leiba adu mapuroi je technical staff in Indian Air Force oiba ko adu moi je naurem thong lai sam le kai da gi duga inaw nu pi je yam matik sa bi inaw nu pi ne ma je double MA ni adu mathematics ta MU da loire master ko adu emuk chu MA in political science ta akhoi gi ignau Chandigarh da loiba sinamu ko adu ma je bet chu special education from Punjab University Chandigarh da siju loye ko ado ma inaw pisna yam nungai jada ba haitare ne moidi masa je qualified oidana koi mapura bai am kainom da leijaba nupa na ga he ha na khutna se tha yam thina ngang ba dum bai kano je moida phang bana te ba wari me am je ta da moidi bungang e ba nupi ji smai lei bra ga na khan bado ko ado nupi ji yam kano oina leigadam ni thawna leina mina ithak ta smai wangang haloidam ni nungai jadab do nupi oi bani na adam mana hai ba nupi jing jam well educated oi ba mathau tai o hen ninge na ko ado ma ju sang da mina de time da di mai mathau chatna bani na nungdang da moi ibungo jing ma bani je chak cha ta min nei ye chak thong ba da gi ta min na duna chak cha ba ai kolik pheng ba aduna ba wari je loi da na tum ba bo
ꯇꯥꯃꯤꯟꯅꯕꯗ ꯂꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯕꯗꯣ ꯑꯗꯨꯏꯁꯨ ꯃꯕꯥꯅꯤꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯇꯥꯃꯤꯟꯅꯩꯅ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎꯁꯦꯀꯣ ꯑꯗꯣ ꯏꯅꯥꯎꯁꯤꯅꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯑꯗꯩ ꯃꯀꯨ ꯏꯕꯨꯡꯉꯣ ꯏꯕꯣꯝꯆꯥ ꯑꯗꯒꯤ ꯀꯩꯅꯣ ꯃꯀꯨꯕꯣꯛꯀꯤ ꯃꯃꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗ ꯃꯕꯣꯛ sida ꯖꯁꯨ sida ꯃꯥꯅ ꯇꯔꯄꯣꯟ ꯃꯇꯝ ꯂꯥꯛꯄꯁꯤꯗ ꯀꯜꯂꯛꯄꯅꯦꯕ ꯃꯥꯏ ꯑꯉꯝꯕꯁꯦꯀꯣ ꯏꯅꯥꯎꯕꯨ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯁꯒꯣꯜꯁꯦꯝ ꯑꯅꯤꯇꯥꯅ ꯆꯉꯥꯡꯒꯩꯗ ꯏꯅꯥꯎꯅꯁꯨ ꯑꯉꯝꯕ ꯄꯥꯡꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯅ ꯍꯦꯛ ꯁꯤꯗ ꯂꯥꯛꯑꯝꯗꯥꯏꯁꯤꯗꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯍꯨꯝ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯨꯟꯅ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕꯅꯦ ꯃꯣꯏ ꯍꯨꯝ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯃꯣꯏꯁꯦ ꯁꯒꯣꯜꯕꯟ ꯇꯦꯔꯥꯒꯤ ꯂꯩꯀꯥꯏꯗꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯀ꯭ꯔꯝ ꯁꯩꯂꯦꯖꯥ ꯑꯗꯩ ꯐꯩꯔꯣꯏꯖꯝ ꯅꯤꯔꯨꯄꯃꯥ ꯑꯗꯩ ꯁꯤꯖꯒꯨꯔꯨ ꯃꯌꯨꯝ ꯅꯤꯡꯉꯣꯜ ꯀꯣ ꯎꯃꯥꯂꯛꯁꯃꯤ ꯃꯣꯏꯁꯤꯅ ꯑꯍꯨꯝ ꯄꯨꯜꯂꯒ ꯄꯥꯡꯉꯝꯃꯦ ꯑꯗꯣ ꯃꯣꯏ ꯆꯦꯡ ꯕꯦꯛ ꯑꯃꯁꯨ ꯄꯣꯔꯛꯑꯦ ꯏꯅꯥꯎꯁꯤꯡꯗꯨꯅ ꯑꯗꯩ ꯄꯩꯁꯥꯁꯨ 5,000ꯁꯨ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯩꯂꯦꯖꯥꯁꯤꯒꯤꯅꯦ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥ ꯕꯖꯥꯔꯗ ꯀꯩꯅꯣꯒꯤ ꯗꯨꯀꯥꯟ ꯐꯝꯃꯦꯌꯦ ꯇꯌꯥꯔꯒꯤꯀꯣ ꯒꯥꯔꯤ ꯇꯌꯥꯔ ꯑꯗꯨꯒ ꯏꯅꯥꯎ ꯅꯤꯔꯨꯄꯃꯥꯒꯤꯅ ꯐꯤ ꯗꯨꯀꯥꯟ ꯐꯝꯃꯦꯌꯦ ꯃꯄꯨꯔꯣꯏꯕꯁꯦ ꯑꯗꯩ ꯏꯅꯥꯎ ꯎꯃꯥꯂꯛꯁꯃꯤꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯉꯣꯟꯗꯩ ꯍꯟꯗꯣꯏ ꯃꯥꯜꯂꯦ ꯏꯆꯦꯅ ꯀꯧꯔꯒ ꯎꯃꯥꯂꯛꯁꯃꯤꯁꯦ ꯑꯗꯣ ꯏꯆꯦꯁꯤꯒꯤꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯕꯦꯡꯒꯂꯣꯔꯗ ꯑꯥꯔꯃꯤ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯕꯨꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡꯁꯤꯡ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯃꯍꯩꯒ ꯃꯌꯥꯝ ꯍꯩꯔꯨꯔꯒ ꯑꯣꯖꯥꯒ ꯑꯣꯏꯔꯝꯃꯒ ꯇꯣꯛꯑꯒ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯒ ꯌꯥꯎꯈꯤꯗꯅ ꯑꯗ ꯃꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯨ ꯍꯣꯠꯅꯕꯗ ꯋꯥꯏ ꯏꯃꯨꯡ ꯍꯣꯠꯅꯕ ꯋꯥꯏ ꯑꯗꯨꯏꯁꯨ ꯉꯝꯅꯕ ꯇꯝꯃꯛꯄ ꯏꯍꯩꯁꯤꯗꯤ ꯃꯥꯡꯍꯜꯂꯒ ꯌꯨꯝꯗ ꯆꯥꯛ ꯈꯔ ꯊꯣꯡꯗꯤ ꯂꯩꯔꯔꯣꯏꯒꯦꯅ ꯏꯃꯨꯡꯒꯤꯁꯨ ꯍꯣꯠꯅꯕ ꯑꯉꯥꯡꯒꯤꯁꯨ ꯍꯣꯠꯅꯕ ꯑꯣꯖꯥꯁꯨ ꯑꯣꯏꯕ ꯆꯠꯄ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯣꯠꯅꯩ ꯑꯗꯣ ꯈꯤꯇꯪꯗꯤ ꯊꯧꯅꯥ ꯂꯩꯃꯤꯟꯅꯁꯤ ꯏꯁꯥꯅ ꯍꯩꯔꯛꯄ ꯃꯍꯩꯁꯦ ꯃꯥꯡꯍꯜꯂꯣꯏꯁꯤꯅꯅꯦ ꯃꯣꯏꯁꯨ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯕꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗ ꯄꯤꯔꯛꯄ ꯀꯃꯦꯟꯗꯣ ꯑꯩ ꯄꯥꯊꯣꯛꯆꯒꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯊꯣꯟꯕꯁꯤꯗꯅꯦ ꯃꯩ ꯍꯧꯒꯩ ꯁꯥꯎꯕ ꯅꯨꯄꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤꯅꯦ ꯐꯤꯂꯝꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅꯅꯦ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯇꯥꯗꯅ ꯀꯩꯅꯣ ꯈꯪꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯁꯦ ꯃꯣꯏ ꯋꯥꯈꯟꯗꯅ ꯅꯨꯄꯥꯁꯤ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯔꯒ ꯈꯜꯍꯜꯂꯦꯅ ꯃꯣꯏꯗ ꯈꯜꯂꯦ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯥ ꯃꯁꯥꯅ ꯅꯨꯄꯤꯒ ꯃꯌꯥꯝ ꯀꯣꯏꯔꯒ ꯅꯨꯄꯤꯒ ꯂꯣꯜꯂꯒ ꯀ꯭ꯔꯥꯏꯝꯒ ꯇꯧꯔꯒ ꯑꯗꯩ ꯅꯤꯁꯥꯒ ꯆꯥꯔꯒ ꯃꯥꯡꯍꯟꯖꯕꯗꯣ ꯄꯥꯝꯃꯨꯗ꯭ꯔꯥ ꯅꯣꯏꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯣꯛꯄꯗꯩꯅ ꯅꯤꯡꯇꯝꯃ ꯂꯥꯛꯑꯕ ꯃꯄꯣꯛ ꯑꯃꯅꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯁꯥꯅ ꯃꯁꯥ ꯈꯪꯅꯕ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯃꯁꯥ ꯃꯥꯡꯍꯟꯗꯅꯕ ꯋꯥꯍꯟꯗꯅꯕ ꯄꯤꯕ ꯃꯦꯁꯦꯖꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯈꯪꯉꯒ ꯃꯨꯟꯅ ꯈꯪꯉꯒ ꯑꯝꯇꯪꯗꯤ ꯐꯤꯂꯝ ꯌꯦꯡꯉꯀꯥꯟꯗꯀꯣ ꯐꯖꯅ ꯀꯩꯗꯧꯕꯗꯩ ꯊꯣꯜꯂꯤꯕ ꯃꯃꯤꯡꯅꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯃ ꯍꯥꯞꯄꯤꯗꯣ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯃ ꯍꯥꯞꯄꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏꯔꯕꯅꯦꯕ ꯑꯗꯨ ꯑꯝꯇꯪ ꯃꯨꯟꯅ ꯈꯟꯅꯖꯦꯕ ꯍꯧꯖꯤꯛꯇꯤ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯒꯦ ꯑꯩꯁꯦ ꯁꯪꯗꯗꯅꯅꯦ ꯀꯃꯦꯟꯁꯦ ꯁꯤꯟꯗꯣꯛꯄꯁꯨ ꯁꯪꯗ꯭ꯔꯦ ꯑꯗꯩ ꯆꯤꯡꯊꯣꯛꯄꯁꯨ ꯁꯪꯗ꯭ꯔꯦ ꯑꯗꯨꯐꯥꯎ ꯉꯥꯡꯕꯗꯤ ꯆꯤꯡꯊꯣꯛꯑ ꯄꯨꯔꯛꯄꯅꯦ ꯑꯗꯨꯕꯨ ꯍꯦꯛ ꯁꯪꯗ꯭ꯔꯦ ꯑꯗꯣ ꯄꯥꯅꯤꯡꯃꯟꯗꯅꯅꯦ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯒꯤ ꯃꯔꯝꯗ ꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯥꯖꯔꯕꯅꯦꯕꯀꯣ ꯑꯗꯣ ꯏꯅꯥꯎꯒꯤ ꯗꯥꯏꯂꯣꯒꯁꯤꯒ ꯑꯦꯛꯇꯤꯡꯁꯤꯒ ꯇꯥꯕꯗ ꯁꯤꯅꯦꯃꯥꯁꯦ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯦ ꯍꯥꯏꯀꯣ ꯏꯆꯦ ꯁꯣꯏꯗꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯩ ꯃꯊꯪꯗꯅ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯄꯣꯛꯍꯜꯂꯦ ꯋꯥꯔꯤꯁꯦ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯅꯦ ꯍꯥꯏ ꯍꯣꯏ ꯑꯝꯇꯪ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥꯅꯦ ꯑꯗꯩ ꯃꯊꯪꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯄꯨꯊꯣꯛꯆꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯥꯎꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯋꯥꯔꯤ ꯂꯤꯊꯣꯛꯄꯤꯔꯛꯄꯁꯦ ꯏꯄꯤꯁꯣꯠ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯗ꯭ꯔꯦ ꯂꯦꯞꯇꯅ ꯇꯥꯖꯔꯤ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯖꯒꯦ ꯏꯅꯥꯎꯗ ꯑꯋꯥꯕ ꯑꯃꯠꯇ ꯊꯣꯛꯇꯕ ꯑꯣꯏꯔꯖꯅꯨ ꯏꯁꯣꯔ ꯃꯉꯣꯟꯗ ꯅꯤꯖꯔꯤ ꯍꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯆꯦ ꯑꯁ ꯑꯇꯥꯡꯕ ꯕꯣꯔꯅꯤ ꯏꯆꯦ ꯑꯩꯉꯣꯟꯗ ꯊꯣꯛꯀꯗꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦꯗ ꯑꯣꯏꯅ ꯊꯣꯛꯀꯦ ꯏꯅꯥꯎꯗ ꯑꯝꯇ ꯊꯣꯛꯍꯟꯕꯤꯒꯅꯨꯅ ꯏꯁꯣꯔꯗ ꯅꯤꯖꯒꯦ ꯍꯥꯏꯕꯤꯔꯛꯏꯅꯦꯕ ꯑꯩꯅ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯅꯍꯥꯟ ꯑꯍꯤꯡ ꯄꯥꯕꯗ ꯑꯩ ꯀꯞꯄꯦ ꯏꯆꯦ ꯌꯥꯝ ꯀꯞꯄꯦ ꯑꯩ ꯍꯥꯏꯕꯗꯤ ꯑꯗꯩ ꯑꯇꯩ ꯀꯃꯦꯟꯗꯁꯨ ꯑꯩꯁꯦ ꯁꯤꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯆꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯏꯅ ꯄꯤꯔꯝꯒꯦ ꯏꯆꯦꯅ ꯁꯥꯡꯗꯣꯛꯄ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯏꯆꯦꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯁꯤꯍꯟꯅꯤꯡꯗꯦ ꯀꯥꯟꯅꯅꯦ ꯁꯨꯃꯥꯏꯅ ꯀꯃꯦꯟꯒ ꯄꯤꯔꯛꯄꯁꯦ ꯅꯅꯥꯎꯗ ꯌꯥꯝꯅ ꯑꯩ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯥꯟꯖꯕ ꯑꯗꯨꯒ ꯊꯕꯛꯁꯦ ꯍꯦꯟꯅ ꯇꯧꯅꯤꯡꯕꯀꯣ ꯑꯣ ꯑꯩꯅ ꯇꯧꯖꯕ ꯈꯔꯁꯦ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯅ ꯈꯪꯕꯤꯗꯅ ꯁꯨꯃꯥꯏꯅꯐꯧ ꯍꯥꯏꯕꯤꯀꯣꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕꯀꯣ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯥꯡꯅ ꯇꯧꯕ ꯉꯝꯖꯒꯦ ꯍꯥꯏꯅ ꯊꯧꯅꯤꯖꯒꯦ ꯍꯣꯏ ꯏꯆꯦ ꯐꯤꯂꯝꯁꯦ ꯁꯣꯏꯗꯅ ꯌꯦꯡꯃꯤꯟꯅꯁꯦ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯆꯦꯗꯁꯨꯅꯦ ꯑꯋꯥꯕ ꯑꯝꯇ ꯇꯥꯕꯤꯒꯅꯨ ꯏꯁꯣꯔꯗꯅꯦ ꯏꯆꯦꯗꯁꯨ ꯇꯥꯗꯕ ꯅꯅꯥꯎꯗꯁꯨ ꯇꯥꯗꯕ ꯅꯤꯃꯤꯟꯅꯁꯤ ꯏꯆꯦꯗ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯐꯤꯂꯝꯁꯦ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯊꯨꯅ ꯌꯧꯔꯛꯑꯗꯤ ꯐꯅꯤꯗ
ngaiminasi adagidi kano mathangdana cinema do kunungai ama tawdoi male ise yengning mana ngaure yengdri ngai tagi akhoi ozagi wari do ne hena mayam se hena pambo oigi bado dai mathangdana wari se ta dingai da ngai ngamdre aduga wari taragana amuka hena ngai ngamdre kitang father view hai batawani hai ningol jakobo lak pada akhoi mayam gi specially mayam gi damak ta khoi na design tawjabani na warasu wana kitang ngai minasi kuisu kuidre dana ka aduga mathangi jina nupa na sanagi mingthol phangbagum nupi ai khoisu afaba nupi daimal gi maming tholalasi mathangi film dadi mayam toroga ma putholoire hawok chonga ga mane adai mathang jina thamoi kai re ise film gi wari je hai ko adai mathang jina ne film phajadauri ise aidi ngarang nungdang net loidana nongalaga tare mina pamnani bo ise film do phajani hai ko naw yam thagasari adai ngai ba ngamdre da ise film se super hit oini hai ko mayam ohen bidoi ni super hit se mayam support ko mayam gi ko talaira yade hoy mane adam mem gi wari sibu nupi khai saungning oidra sidane ba moya nupa di sanani thon bagi ne ba inaw film do ta yengmina je du ka khangni ko kalpana ni habidi cd akhoi gi kaino da represent of pot ni dana wari oina tabaji bo kape ise film oina yengadi kamai tongni hai ko adai ngai minasi mayam habdi mayam gi damak ta puthok pani mayam na sumaina ga support torga yengning ba phau ba se akhoi su yam penje hoi adai mathang jina nupa di sanani haiba film gi wari se tabada yam nungai yenga ga hena nungai ni se hai ka adai mathang jina aidi wari se tana sin mayam do mit ta ga uri poni koi gi ta ma kai matam pum bada mai pak poi biu haiba ko hoi ta oi jage adai mathang na moina school kari ngai matam se nusie aigi school life to amuk hanna ningsing la e hai ningsang e khoi jo du film do number da ko dai se gi film se yengning bana ngaure wari su phajana liba taba yam nungai hai ko dai thangina ise gi wari se Saturday Wednesday ngai bada wa ba mo oire phi sa pham sana tabani ado ise film ju yengning bana ngaure soidana lakani haba hoi naw soidana lakpiu wari se taraga mapanda leiba aikhoisu cinema se yengba pame karamna kadai da yengba phangani madusu haibiro hai soidana ipo media gi app sa hakka charakani apai app to sa hakka charakani ngai biu adai sigi film se yengdana ga di to aroi se moi phuna bai matang do mai tani he hai ko adai se wari se yam nungsi film se soidana ai yengba lakani hai inaw lakpiu ko adai nupa di sanani hai aduki matik magun chawan kre adubu aigi isa nupa angauba yam ngangna ba yam wale da tumbasu mapung su pa phadre yam wale da ise isa nupi gi kaya tau ba khangdre isa nupa honari ngai da haiba aduni sana oina lakpa moije angang oina dai makhul leng yok da ju wai adum ba ma da nai narak pani adagi ise karam kanda release tau doino khang yang ning la e yam thuna film se ada film oiram bana ise gi film oiram bana muka su hana yeng ning halle khro ko le da ise ngai biu oi ningo za ko ba maya da soidana dum release tau zara ni ko de le pa ni mathang da di ai ipo media gi pa jing da har ga de to sab sa bi confirm da tor ga tha dok zara sem sa ba loi ga di akhoi na mayam da sung soi da phung dok chagani ise yam sak na loi challe khoirang halle ticket tha ba hawra bo ise kak pa yar brai au yare ipomgi adum sigi kano da ju ticket ke ama adum kano ama contact number ama hapsara ani adagi hujik tagi dum kak pa yare ko ade amana film si yeng dana di tok la roi ko id film se yeng ning bana loi re sung soi dana yeng biu o yeng ning bana ngaure da ise nu pa di sanani haibu se wari su taru bani na haiba hoi ade mathang na wari se ta bada ngahan wai akoina tawrak pa mayam do ni sing halle skun tammi ngai da si ju loi ning chang na doi ne adum haibedi akhoi mi amagi life ki career semak pa education lak matam da loi thengna ba nam boi bani na ko mayam da anam badi loi mak si loi mak gyan ta doi ni do mathang jina ise wari se am nungai wari ta bada mitta ga loi ure action moina tawbado kamai tawramni haibado ado ise angang oira su sahi suraba sudribi ko oirga su nupi munaba dai nusiba na henbai
haigada sieluraga nupi lauba ngamba munaraga lauba se tungda miyamgi minok maisa sida nupa singse mina wa tina haiba tabada nupi dugi lepi dabi nupa duda oina saina pibiba sigi wari lairadi libiro aina khanjabada nupa su nupi su nusinaraga di sielam gani nupi do sielure khanglasu launina laubiraga tungda mina thiba kariba thi athiba sitpiraktabagi nupida wahai wata phajadaba haibirami haina khanje sidi adum thuo leire mam thengneiba aduna sielnuba sidi amadang sienba amadang munaraga leibaji nupi akoina sidi isana yajaroidabaneba nungaiba haibaduma mangkidoinina hoi ada isenga sidi no e ahan ba haurakpagi asigum laba haibagi matang do akoi jo do film namde amno eboko oza sari duna asigum laba maheiroi na koibu gaina wana acting do do amno eboko ade mathang dana wari taraga hena yengningba phawi yam nungai do male hai ko ado daidi yam sakhalle wari se soidana koi laikai da ju choka po oira sanu hai ko ade amana makhas dong piri bako kanoze khoi laikai khudingi film je kapna raji na piri amana daidi ado mokso dum mayam sinba thungna uba phangdoini akhoi ge facilities se jo khoi dum laksagani akhoi contact dum tobiraga khoi laikai kapning ba kaya amasu akhoi dum tanaba yagani ado mathangna isiana hairiba nupa gi mapok se nupi oibe khoina suke mati kalak sai haiba se asengbani aidi nupi oina pokpi rambagi yam piende laisari ngai da su saningba kaya koiningba kaya phangde aduga mau oira kandasu yumda gi mapan thokpa matamda ining tamde sidani nupa yam oiningi je adune me nupa yam oining eba khoju adaidi yaipu bagi mapana mamada nupa amata piyu haina khurambagi wata do matang do adai nong marakta masa nupa ni jabagi matang do pi ta ki ba khangaude aseng bagi ni ko yamna haibdi thamoi sokna thamoi kaina nik launa toba sin oidoni na aina ju direction pi ba si matang je yam sanna yam phajana ai pi gi direction da sin ju oibani na hoi ado mathang dana yam sam ba wa phamni nipa pokning yam sum ba phamni nupa pok ning daba mama laite taibang sida aseng bage do nupi de ta ne tai ne na bido na so he hexel leibani na mi se like su phana hairaga su kok sida akhoi gi chana lonchat haigadra aduna lakhibani hekta namat khiba su kya yauri man adai film se yam yengning ba phawe ise hai soidana yeng adam ni na adai di tangdana wari yam na nungai ise film se soidana yengani oi soidana yengminasi hoi adai mathangdana ise yam phajai film gi wari se nok su no e soidana yengani hoi naw nok minara ji nok kado matang yam yawe khoi film number yam no e ado aina liri ba wari du gi ne moina acting taw badan hena khoi binaw ani do as moina ga tarok pa acting khoi yai pu ba munara pa matang adai lan ka no do lanchen ba munara pa matang ga do as khoi nok pa ko adai puna bai sin da ga moina taw matang yam no e ba adai mathang na isema wari yam na nungai wari se Maniwut ki film singda kana puthorak padi yaroidra film ne inaw nupa di sana ne je release taw dai ngai laira bani ko mane feature film ni inaw je mayam gi damu sem sare jaw ji manipur feature film ni ho adai mathang jina nungai ra kanda ise loi gre film gi wari je film oina ngai ra ge ai ko oi ngai mi waro binu ngai mi na resipula adai wari je ise hanjin tai sigi film gi wari je nupari sanani gi asuki matik thamoi da ta sona thinba mitagi pi phokta ki ba khangaudre isa nupi pokliba isa se mi paiba akiba su pharok ta banate adubu nipa pokpa da harau da basem kariba nong madi soidana nupi pok akanda su harau ba phau ba oi sanu mama pa kuding mak na haiba adai di nasigi special episode 35 wana taning duna laijaramba nupadi sanani gi wari libi rakpaje film gi yam nungai jai sebu thaga chari soidana yengwa lakani haiba ko ko thaga chari adai tamo suraj ki damak su full support ka ha ko bi yam na me ko thank you so much yam nungai jai yam harau jai adai gi mana ngasigi special episode 35 wana taning duna lairambani se nupadi sanani libi rakpaje isi mabung ngam khai laitan thaga sari yengning basu hengkalle hen hena film je taruraga haiba ko
mayam na yengbina bagi damak ta semjabani mayam sungsoi soidana yengbiyo dai mathangdana isegi nupadi sanane hariba film si wari se yam phajai wari se tahan bibagi isi amadi ipo media abu thagasari isi na marai bakthi rabi nupi singi dama khonari ba khuding mak pusui kai khumna bo sari haiba ko hoi na yam thagasari si comment je na ong khang na rak pone ko mama gi 34 su bai episode ta matai na paisa huran bai sumai na ka ma bai matang do isi na nok pa lep ta do ai ju ahing do dum nok pa lep ta na no ore do puroi bana ngaw ro bra na hai re e hai ko adai di nene wari je tab da gi amuk hena film oina yengning bana ngaw re adai amana ai gi live ta su thokhraba wari ni secondary live ta jahi manga nusinara kanda kariba yan aingondagi lapthogane atopaga nungsinagraga atopada siengi matamduda aina wakhalandagi balai paba yagi da bangauchatnagi ba ado imana loinamak aije kano torkanda hotna biraga imana thawna hapaga hinglakibani haibako yam nungsi nawse ko adaidi hoi sumaina sida loi sanjaraga ngasi ti comment pabje ai loinamak ngamak tre comment paba khara mazu alori bane ba do comments se yambani na khone su kan to de adubo comments thabi relwe simbo hanana thaga chari loina mamangi episode ta mayam gi damak ta khone exclusively nupadi sanani haina ipo media na puthokcha ba mayam gi ozaro bitale mana direction pibi ba ekhoi gi mayam gi damak ta puthokchari ba ekhoi sungsoi soi dana ngai biu aduga ekhoina ekhoi gi episode mamang da thamba matamda mayam gi pambi ba mayam akhoi support of mayam da uraga akhoi su adu committee harauze amadi penje loinena akhoi comments so khoi uba phangje habidi maximum se akhoi gi cinema se yengbigani haina assurance pibagi comments ngakta oina tawbani na akhoi da su hena positive ki expectations mayam lebani na mayam sungsoi soidana akhoi gi cinema se yengminasi aduga ngak pothaminasi cinema si da su mayam gi pothabaya ba akhoi comedy gi part ke amsu yaud banatte adana mayam da sungsoi soidana matam si kaithok piraga warasu wana akhoi gi mayam gi damak ta akhoi na puthok chari ba ipo media na puthok chari ba nupadi sanani hairiba akhoi gi ningol chakobana lakpada kone especially mayam gi damak ta design tawri ba se mayam sung social din yang view haina thamjage aduga oza akhoi gi oza na su akhoi gi cinema du gi matang da su wari libi khare adu comments ke am su pi khare adugi mathak ta oza ahen ba kari comments atopa kari happening badi thambining ba ge film je camp blooming khangabok ta namme ba khangabok ke camp blooming school je building ju am wange moido aduga kaino ju school gi campus su am sawe ba adudaga khoina film nambada koi moi gi angang mayam je phuna bai matang ga do moi hap tharing daga namme ba ada se lei boy abi thoi film actor jing do moi de akta yom jan dana ne moi sign to bio na moi boy da photography e bio na ne asyom jalak pada dai mu kaino do kadi matang do khoi gi phuna bai matang do da mana ajiki founder do na karam thokjal aga tana kan ba do ada aina ju i ba matam da adum mit adum uya dai mu khoina ngawai adugi thokdok tugi case thaba matam da ju moina ga dai campus phuna do khoina case ju wari da mit ui ba ko ado aina skon du da dum aina pame je somai pame ga haraga aina director moina ga je enga thokjal kham ga ta watchana ga kal ga thana ko siam nungai na me adai moina boarding da challenging to khaina ba adai ma je hero ko yai pu je u daga hojiki kaino jina nong thang lai mna ga ngaw ba da hojiki binaw ani na ga sak ba khangde snok pa da su yam no e ko si film je nam do khunok ama no e ko je ado aina kaino je ko gi kaino na ga ma je yai pu na luhong ba lak pa daga mana ga haiba dialogue se aina ai sumai pa me na nang na ai gi sabu numit humni hotel da phajil laga thamba arga khongpang ga khau da ma thang ko aina sumai pa me ga aina ga tawe ko siam nungai na namin na ge do ai mayam da aina roi boina request ma tok jari mayam na som isiana wari tara kun sung lep tona liba ngamba je angak pani ise gi brand je ise waram gani khanau kam gani sing daksan biu ipom na ise gi sing ka kai wal han bigan ga na mayam sene am wabi ba koi dong ta de ise gi khanau section biu ga na a de ise na taw bi thabak mayam je angak pani ga na ko ado kai gumba mayam na
ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯑꯗꯨꯝ ꯂꯤꯔꯛꯄꯗ ꯑꯗꯨꯝ ꯏꯆꯦꯅ ꯋꯥꯅ ꯏꯆꯦꯁꯦ ꯍꯛꯀꯥꯝꯒ ꯆꯜꯂꯦ ꯋꯥꯔꯤ ꯂꯤꯕꯗ ꯀꯥꯏꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯍꯧꯗꯕꯩ ꯍꯛꯀꯥꯝ ꯌꯥꯝ ꯆꯟꯈꯤꯕ ꯑꯗꯣ ꯏꯆꯦ ꯑꯣꯟꯊꯣꯛ ꯋꯥꯅ ꯏꯆꯦꯁꯦ ꯍꯛꯀꯥꯝꯐꯧ ꯆꯜꯂꯐꯧ ꯇꯨꯝꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯕꯤ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯏꯄꯤꯁꯣꯠ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯑꯗꯨꯝ ꯇꯥꯕꯗ ꯏꯆꯦꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯏꯆꯦꯒꯤ ꯂꯃꯟ ꯂꯝꯗꯤ ꯇꯣꯟꯁꯜꯂꯦꯀꯣ ꯀꯥꯏꯅ ꯈꯟꯕꯤꯔꯕ ꯂꯃꯟꯗꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯐꯤꯂꯝꯁꯦ ꯑꯝꯇꯪꯗꯤ ꯍꯧꯍꯧ ꯆꯥꯎꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯃꯟ ꯁꯤꯡꯕ ꯁꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯍꯧꯖꯤꯛꯁꯦ ꯀꯌꯥꯁꯨ ꯍꯣꯜ ꯆꯟꯗ꯭ꯔꯦ ꯑꯗꯩ ꯑꯗꯨ ꯇꯧꯔꯦ ꯀꯥꯏꯅ ꯉꯥꯋꯥꯏ ꯌꯥꯝ ꯊꯣꯛꯈꯤꯕꯀꯣ ꯐꯤꯂꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯝꯇꯪꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯅ ꯑꯩ ꯁꯤꯝꯇꯪ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯣ ꯇꯤꯀꯦꯠ ꯀꯛꯄ ꯍꯧꯕꯤꯔꯣ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯁꯣ ꯀꯌꯥꯝ ꯁꯤꯟꯕ ꯌꯥꯒꯦ ꯇꯤꯀꯦꯠꯁꯦ ꯀꯌꯥꯝ ꯀꯩ ꯍꯥꯏꯕꯗꯣ ꯃꯥꯡꯖꯧꯅꯅ ꯁꯣꯗꯣ ꯁꯤꯟꯅꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯂꯩꯀꯥꯏꯒꯤꯁꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯣ ꯀꯥꯞꯀꯦꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯣ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯈꯥꯏꯒꯠꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯂꯩꯕꯤꯔꯤꯕ BLFꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯩ ꯀ꯭ꯂꯕꯀꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯂꯣꯏꯅꯃꯛ ꯂꯩꯀꯥꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯅ ꯏꯉꯥꯎ ꯉꯥꯎꯅ ꯇꯧꯕ ꯀꯩꯅꯣꯁꯤꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯕ ꯃꯁꯥꯗ ꯋꯥꯕ ꯏꯃꯨꯡ ꯀꯌꯥꯗ ꯋꯥꯔꯤꯕꯁꯦ ꯑꯉꯥꯡꯈꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯧꯅꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯅꯅꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯉꯒ ꯗꯥꯏꯇ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯅꯕ ꯑꯗꯩ ꯅꯨꯄꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯖꯅꯕ ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯅꯨꯄꯥꯈꯩꯗꯧꯅ ꯍꯤꯡꯕ ꯉꯝꯒꯅꯤꯅ ꯊꯧꯅꯥ ꯂꯩꯕ ꯑꯣꯏꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯤꯂꯝꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯣꯃꯦꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯗꯨꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯉꯁꯤ 63 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯏꯄꯣꯃꯦꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯕ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯍꯦꯟꯕ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯄꯨꯊꯣꯛꯆꯔꯤꯕ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦꯁꯤ ꯃꯌꯥꯝꯁꯤ ꯐꯨꯜꯐꯤꯜ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯇꯤꯡ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯊꯝꯖꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯣꯏꯅꯅ ꯃꯌꯥꯝ ꯇꯤꯀꯦꯠ ꯀꯛꯄꯤꯕ ꯍꯧꯕꯤꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯄꯣꯛꯁꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯜꯇꯤꯁ ꯃꯌꯥꯝ ꯑꯃ ꯄꯣꯛꯁꯣꯒꯤ ꯀ꯭ꯔꯥꯏꯝꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨꯃ ꯎꯠꯄ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯇꯤꯅꯦꯖꯀꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯗ ꯁꯤꯅ ꯃꯇꯦꯡ ꯑꯆꯧꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯖꯩ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤꯇꯤ ꯑꯣꯏꯅ ꯀꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥ ꯑꯃ ꯊꯝꯖꯔꯤ ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯄꯨꯝꯅꯃꯛ ꯉꯥꯏꯃꯤꯟꯅꯔꯒ ꯃꯌꯥꯝ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯏꯄꯣꯃꯦꯗꯤꯌꯥꯅ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯒ꯭ꯔꯥꯟ ꯁꯛꯁꯦꯁ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣꯃꯦꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯕ꯭ꯔꯤ ꯋꯦꯗꯅꯁꯗꯦ ꯑꯦꯟड ꯁꯦꯇꯔꯗꯦ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 36 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ